ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯁꯟꯗ꯭ꯔꯦꯝꯕꯤ ꯄꯂꯦꯝ ꯃꯃꯥꯕꯨ ꯍꯜꯂꯛꯄ ꯐꯅ ꯀꯨꯏꯅ ꯉꯥꯏ ꯑꯗꯨꯕꯨ ꯍꯜꯂꯛꯃꯟꯗ꯭ꯔꯕꯗꯨꯗ ꯉꯥꯏꯈꯦ ꯉꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯂꯒ ꯇꯨꯝꯃꯤ ꯁꯟꯗ꯭ꯔꯦꯝꯕꯤꯅ ꯇꯨꯝꯊꯕꯒ ꯃꯪ ꯑꯃ ꯃꯪꯉꯤ ꯃꯪꯗꯨꯗ ꯃꯥꯒꯤ ꯑꯄꯣꯛꯄꯤ ꯄꯂꯦꯝ ꯃꯃꯥ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯔꯤ ꯍꯥꯏ ꯏꯃꯣꯝ ꯂꯥꯡꯂꯦꯟ ꯁꯟꯗ꯭ꯔꯦꯝꯕꯤ ꯄꯨꯛꯆꯦꯜ ꯇꯞꯄꯤ ꯅꯍꯥꯛꯇꯤ ꯏꯃꯥꯕꯨ ꯉꯥꯏꯔꯤꯕꯣꯏꯔꯦ ꯍꯧꯖꯤꯛꯁꯨ ꯄꯂꯦꯝ ꯅꯃꯥ ꯑꯣꯏꯕꯤ ꯑꯩꯍꯥꯛꯇꯤ ꯑꯃꯝ ꯌꯥꯏꯊꯣꯡ ꯀꯨꯝꯂꯦꯗꯣ ꯆꯩꯁ꯭ꯔꯥ ꯄꯣꯛꯄꯤ ꯅꯃꯥꯒꯤ ꯇꯨꯡꯒꯣꯜ ꯌꯥꯏꯍꯤꯞꯄ ꯑꯃꯨꯕ ꯂꯤꯟꯅ ꯆꯤꯛꯇꯨꯅ ꯇꯥꯏꯕꯪ ꯁꯛꯇꯝ ꯇꯨꯡꯑꯣꯏꯅ ꯊꯦꯡꯒꯨ ꯃꯄꯣꯛ ꯂꯧꯗꯨꯅ ꯂꯥꯏꯖꯤ ꯏꯔꯣꯜꯅꯨꯡꯗ ꯂꯣꯠꯇꯨꯅ ꯍꯤꯡꯂꯤꯗꯣ ꯍꯧꯖꯤꯛꯁꯨ ꯍꯌꯦꯡ ꯏꯅꯨꯡ ꯉꯥꯟꯕꯗ ꯏꯃꯣꯝ ꯅꯪꯅ ꯂꯣꯡꯕꯨ ꯈꯣꯟꯗꯨꯅ ꯄꯂꯦꯝ ꯅꯃꯥ ꯑꯩꯕꯨ ꯇꯨꯡꯒꯣꯜ ꯃꯅꯨꯡꯗ ꯍꯥꯞꯂꯒ ꯃꯣꯡꯕ ꯏꯔꯥꯟꯖꯥꯏꯗ ꯄꯨꯔꯣꯀꯣ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯇꯨꯝꯗꯨꯅ ꯂꯩꯕꯤ ꯁꯟꯗ꯭ꯔꯦꯝꯕꯤ ꯃꯤꯀꯞ ꯊꯣꯛꯂꯦ ꯑꯄꯣꯛꯄꯤ ꯄꯂꯦꯝ ꯃꯃꯥꯅ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯆꯥꯗ ꯄꯥꯎꯗꯝꯕꯗꯣ ꯅꯤꯡꯁꯤꯡꯂꯗꯨꯅ ꯃꯥ ꯍꯤꯡ ꯍꯤꯡꯅ ꯀꯞꯄꯦ ꯍꯥ ꯄꯂꯦꯝ ꯄꯂꯦꯝ ꯑꯄꯣꯛꯄꯤ ꯅꯪꯕꯨ ꯀꯩꯗ ꯂꯩꯕꯒꯦ ꯅꯃꯣꯝꯕꯨ ꯀꯅꯥꯗ ꯁꯤꯟꯅꯔꯝꯕꯒꯦ ꯄꯂꯦꯝ ꯄꯂꯦꯝ ꯑꯄꯣꯛꯄꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯈꯨꯠꯇ ꯂꯣꯡ ꯄꯥꯏ ꯄꯂꯦꯝ ꯃꯃꯥ ꯄꯣꯛꯄꯤꯅ ꯑꯣꯟꯕ ꯊꯦꯡꯒꯨꯗꯣ ꯈꯣꯜꯂꯨꯔꯦ ꯂꯣꯟꯅ ꯀꯅꯥ ꯈꯪꯍꯟꯗꯅ ꯊꯦꯡꯒꯨꯗꯣ ꯇꯨꯡꯒꯣꯜꯗ ꯍꯥꯞꯂꯒ ꯄꯨꯔꯛꯏ ꯑꯗꯨꯕꯨ ꯊꯦꯡꯒꯨ ꯑꯗꯣ ꯆꯩꯁ꯭ꯔꯥꯅ ꯈꯪꯈꯤꯕꯗꯒꯤ ꯂꯣꯟꯅ ꯇꯨꯃꯤꯟ ꯏꯁꯥ ꯏꯐꯨ ꯃꯅꯨꯡꯗ ꯌꯣꯛꯄ ꯊꯦꯡꯒꯨ ꯑꯗꯣ ꯏꯁꯤꯡ ꯑꯁꯥꯕ ꯃꯅꯨꯡꯗ ꯐꯨꯠꯂꯒ ꯆꯩꯁ꯭ꯔꯥ ꯃꯃꯥ ꯃꯆꯥꯅ ꯌꯥꯝ ꯍꯥꯎꯅ ꯊꯦꯡꯒꯨ ꯑꯗꯣ ꯆꯥꯏ ꯁꯟꯗ꯭ꯔꯦꯝꯕꯤ ꯃꯃꯥꯕꯨ ꯀꯟꯕ ꯉꯝꯍꯧꯗꯕꯒꯤ ꯍꯤꯡ ꯍꯤꯡꯅ ꯀꯞꯂꯤ ꯇꯟꯖꯥꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯕꯤ ꯂꯤꯛꯂꯥ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯕꯨꯛ ꯂꯣꯟꯕ ꯃꯇꯝꯗꯨꯗ ꯃꯤꯀꯞ ꯊꯣꯛꯂꯛꯑꯦ ꯃꯤꯠꯂꯨꯗꯅ ꯄꯤꯅ ꯊꯨꯝꯃꯠꯂꯗꯨꯅ ꯊꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯂꯤꯛꯂꯥꯅ ꯀꯔꯤ ꯃꯪꯅꯤꯒꯦ ꯑꯩꯅ ꯍꯧꯖꯤꯛ ꯃꯪꯂꯤꯕ ꯃꯪꯗꯨꯕꯣ ꯃꯪꯗꯨꯗ ꯑꯩꯁꯦ ꯁꯟꯗ꯭ꯔꯦꯝꯕꯤ ꯑꯣꯏꯅ ꯑꯣꯏꯔꯝꯕꯗꯧꯅ ꯇꯧꯏ ꯀꯔꯤ ꯃꯪꯅꯤꯒꯦ ꯑꯩꯕꯨ ꯄꯨꯟꯁꯤꯗ ꯉꯁꯤꯅ ꯑꯁꯤꯒꯨꯝꯕ ꯃꯪ ꯃꯪꯕꯁꯦ ꯑꯍꯥꯟꯕ ꯑꯣꯏꯔꯝꯅꯤ ꯂꯤꯛꯂꯥ ꯑꯍꯤꯡꯗꯨꯗ ꯏꯁꯤꯡ ꯈꯧꯔꯥꯡꯕꯁꯨ ꯐꯥꯎꯏ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯕꯣꯇꯜꯁꯨ ꯏꯁꯤꯡ ꯌꯥꯎꯔꯝꯗꯕꯗꯒꯤ ꯍꯧꯒꯠꯂꯒ ꯆꯥꯛꯈꯨꯝ ꯂꯩꯕ ꯑꯗꯣꯝꯗ ꯏꯁꯤꯡ ꯂꯧꯕ ꯆꯪꯂꯛꯏ ꯐꯤꯜꯇꯔꯗꯒꯤ ꯏꯁꯤꯡ ꯕꯣꯇꯜꯗꯣ ꯌꯥꯒꯦ ꯍꯥꯏꯕꯒꯤ ꯆꯥꯛꯈꯨꯝꯒꯤ ꯀꯥꯗꯣ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯒ ꯃꯁꯥꯗ ꯌꯥꯝ ꯍꯩꯅꯗꯕ ꯐꯥꯎꯕ ꯍꯧꯔꯛꯂꯦ ꯇꯨ ꯈ꯭ꯌꯥꯎ ꯆꯨꯡꯕ ꯍꯧꯔꯛꯂꯦ ꯑꯀꯣꯏꯕꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯐꯤꯜꯇꯔꯒꯤ ꯀꯣꯟꯖꯤꯟꯗꯣ ꯂꯩꯊꯣꯛꯑꯒ ꯏꯁꯤꯡꯗꯣ ꯕꯣꯇꯜꯗꯨꯗ ꯌꯥꯔꯦ ꯑꯊꯦꯡꯕ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯑꯍꯤꯡꯗꯨꯗꯗꯤ ꯏꯁꯤꯡ ꯌꯥꯕꯒꯤ ꯃꯈꯣꯜꯗꯣ ꯌꯥꯝꯅ ꯍꯧꯕꯗꯧꯅ ꯇꯧꯏ ꯃꯔꯛꯇꯨꯗ ꯆꯥꯛꯈꯨꯝꯗꯨꯒꯤ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯅꯨꯄꯤ ꯑꯃ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯁꯨꯠ ꯁꯨꯠ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃ ꯃꯥꯒꯤ ꯃꯅꯥꯗ ꯇꯥꯔꯦ ꯏꯁꯤꯡ ꯌꯥꯔꯝꯕꯗꯣ ꯆꯞ ꯂꯦꯞꯄꯤ ꯈꯧꯔꯥꯡꯕ ꯍꯦꯟꯃꯟꯈꯤꯕꯅ ꯕꯣꯇꯜꯗꯨ ꯊꯥꯡꯒꯠꯂꯒ ꯌꯥꯍꯨꯝ ꯑꯍꯨꯝ ꯃꯔꯤ ꯊꯛꯏ ꯃꯥꯒꯤ ꯅꯥꯞꯄꯗ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯗꯨ ꯃꯥꯒꯤ ꯋꯥꯈꯜꯅꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯞꯅ ꯀꯞꯂꯝꯕꯗꯤ ꯃꯅꯤꯡ ꯊꯣꯡꯗꯨꯗ ꯍꯦꯟꯅ ꯍꯦꯟꯅ ꯍꯧꯅ ꯀꯞꯂꯛꯏ ꯇꯟꯖꯥꯗꯨꯗ ꯍꯧꯗꯣꯡꯁꯨ ꯀꯟꯅ ꯆꯤꯛꯅꯩ ꯂꯤꯛꯂꯥꯅ ꯀꯅꯥꯒꯤ ꯈꯣꯟꯖꯦꯜꯅꯣꯅꯦ ꯑꯁꯨꯛ ꯊꯦꯡꯂꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯡꯁꯤꯗ ꯀꯞꯂꯤꯁꯤꯕꯣ ꯑꯩꯕꯨ ꯊꯣꯛꯑꯒ ꯑꯃꯨꯛꯇ ꯌꯦꯡꯂꯨꯁꯤꯔ ꯂꯤꯛꯂꯥ ꯂꯩꯇꯥꯐꯝ ꯈꯪꯗꯦ ꯅꯨꯄꯤꯗꯨꯅ ꯀꯞꯅ ꯀꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯇꯣꯛꯄꯤꯌꯣ ꯑꯩ ꯁꯃꯟ ꯁꯌꯥ ꯀꯥꯟꯗꯨꯅ ꯑꯋꯥꯡꯕ ꯆꯦꯛꯄꯜꯁꯦ ꯆꯣꯡꯗꯨꯅ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯂꯛꯄꯅꯤ ꯃꯤꯐꯠꯇ ꯈꯔꯅ ꯑꯩꯕꯨ ꯐꯥꯗꯨꯒꯤ ꯇꯥꯟꯅꯔꯛꯄꯅꯤ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯌꯨꯝꯁꯤꯗ ꯆꯪꯖꯐꯝ ꯄꯤꯌꯨ ꯀꯩꯗꯧꯕꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯡ ꯍꯤꯡꯅ ꯀꯞꯄꯤ ꯂꯤꯛꯂꯥ ꯅꯨꯄꯤꯁꯤꯒꯤ ꯈꯣꯟꯖꯦꯜꯗ ꯇꯥꯕꯗ ꯃꯁꯥꯗ ꯃꯤꯅꯨꯡꯁꯤꯒꯤ ꯏꯐꯨꯠ ꯐꯥꯎꯏ ꯃꯤ ꯊꯥꯖꯒꯟꯕ ꯊꯨꯕ ꯃꯤꯒꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯃꯤ ꯑꯃ ꯑꯣꯏꯔꯨꯕꯅ ꯅꯨꯄꯤꯗꯨꯅ ꯉꯥꯡꯂꯤꯕꯁꯤꯡꯗꯣ ꯊꯥꯖꯔꯗꯨꯅ ꯃꯅꯤꯡ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯛꯂꯛꯏ ꯊꯣꯡꯒꯤ ꯄꯨꯅꯥ ꯃꯈꯣꯜ ꯊꯣꯡ ꯍꯥꯡꯗꯣꯛꯄꯒꯤ ꯃꯈꯣꯜꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯑꯍꯤꯡꯗꯨꯗ ꯍꯧꯏ ꯑꯍꯤꯡꯒꯤ ꯑꯆꯤꯛꯄꯗꯨ ꯊꯨꯒꯥꯏ ꯂꯤꯛꯂꯥ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕꯒꯤ ꯋꯥꯈꯜꯅ ꯃꯥꯡ ꯊꯥꯗꯨꯅ ꯃꯅꯤꯡ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯦ ꯃꯅꯤꯡꯒꯤ ꯈꯔ ꯁꯣꯡꯕꯗꯧꯅ ꯂꯩꯕ
ꯃꯅꯤ ꯄ꯭ꯂꯥꯟꯅ ꯁꯟꯗꯣꯛꯄ ꯑꯪꯒꯨꯔ ꯄꯥꯝꯕꯤꯅ ꯃꯔꯤ ꯆꯦꯠꯂꯒ ꯁꯤꯟꯕ ꯊꯨꯡꯅ ꯄꯥꯟꯕ ꯃꯄꯥꯗꯨꯒꯤ ꯃꯔꯨꯝ ꯃꯌꯥ ꯑꯃꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯗꯨ ꯎꯏ꯫ ꯃꯅꯤꯡꯗꯨꯗ ꯕ꯭ꯂꯕ ꯑꯃꯕꯨꯗꯤ ꯊꯥꯜꯂꯦ ꯍꯥꯏꯕꯕꯨ ꯑꯪꯒꯨꯔ ꯃꯈꯣꯡ ꯃꯄꯥꯗꯨꯗ ꯇꯞ ꯅꯞꯁꯤꯜꯂꯒ ꯅꯨꯄꯤꯗꯨꯅ ꯂꯦꯞꯄꯒ ꯂꯩꯈꯤꯕꯅ ꯁꯛꯇꯝꯗꯨꯗꯤ ꯀꯌꯥ ꯃꯌꯦꯛ ꯁꯦꯡꯅ ꯎꯗ꯭ꯔꯦ꯫ ꯁꯛꯇꯝꯗꯣ ꯁꯦꯡꯐꯥꯠꯇ꯭ꯔꯦ, ꯑꯗꯨꯕꯨ ꯍꯦꯛ ꯌꯦꯡꯕꯗ ꯇꯨꯁꯣꯟ ꯃꯥꯟꯁꯣꯟꯅꯕꯤ ꯅꯨꯄꯤ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯗꯨ ꯎꯏ꯫ ꯄꯣꯏꯅꯨ ꯊꯥꯒꯤ ꯑꯇꯤꯌꯥꯗꯅ ꯂꯩꯆꯤꯟ ꯅꯣꯡꯐꯥꯏ, ꯑꯍꯤꯡ ꯁꯤꯠꯄ ꯎꯟ ꯄꯨꯕ ꯅꯨꯡꯁꯤꯠꯅ ꯃꯅꯤꯡ ꯇꯝꯂꯤ꯫ ꯅꯤꯡꯊꯝ ꯆꯌꯣꯜ ꯑꯣꯏꯕꯒꯤ ꯃꯇꯤꯡ ꯄꯨꯝꯕ ꯐꯨꯗꯣꯛꯂꯤ꯫ ꯇꯠꯅꯕ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡꯁꯤꯗ ꯌꯥꯡꯒꯣꯏ ꯑꯃꯗꯤ ꯂꯩꯕꯥꯛ ꯂꯩꯅ ꯁꯤꯟꯈꯤꯕ ꯄꯣ ꯈꯨꯗꯤꯡꯃꯛ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯀꯥꯡꯕ ꯍꯧꯔꯛꯂꯤ꯫ ꯅꯣꯡꯗꯝ ꯈꯣꯟꯊꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯁꯩꯍꯧ ꯀꯥꯡꯕ ꯍꯧꯔꯛꯂꯤ꯫ ꯂꯤꯛꯂꯥꯅ "ꯀꯅꯥꯗꯅꯣ ꯅꯪꯅ ꯀꯤꯔꯤꯕꯁꯦ? ꯂꯥꯛꯑꯣ ꯑꯩꯒꯤ ꯅꯥꯛꯇ, ꯑꯪꯒꯨꯔ ꯃꯔꯨꯝꯗꯨꯗ ꯂꯦꯞꯇꯣꯏ ꯁꯔꯨꯛ ꯏꯃꯨꯡꯗ ꯆꯪꯂꯒ ꯂꯩꯔꯣ ꯂꯥꯎ, ꯑꯩ ꯂꯩꯔꯤ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ"꯫ ꯑꯪꯒꯨꯔ ꯃꯔꯨꯝꯗ ꯂꯦꯞꯇꯨꯅ ꯂꯩꯕ ꯅꯨꯄꯤꯗꯨꯅ "ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯅꯈꯣꯏ ꯌꯨꯝꯗ ꯆꯪꯕꯁꯦ ꯑꯍꯤꯡꯁꯤꯗ ꯑꯩꯕꯨ ꯍꯧꯅ ꯈꯪꯕ ꯃꯤꯔꯥ? ꯇꯥꯏꯕꯪꯄꯥꯟ ꯁꯦꯕꯥꯅꯕꯤꯅꯦ, ꯅꯪꯉꯣꯟꯗ ꯑꯋꯥꯕ ꯄꯤꯕ, ꯌꯦꯈꯥꯏ ꯊꯤꯡꯒꯥꯏ ꯄꯤꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤꯌꯦ꯫ ꯑꯩ ꯆꯪꯉꯔꯣꯏꯒꯦ, ꯑꯍꯤꯡꯁꯤꯅ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯑꯪꯒꯨꯔ ꯃꯈꯣꯡꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯔꯒꯦ"꯫ ꯂꯤꯛꯂꯥꯅ ꯈꯨꯝꯃꯤ "ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤꯌꯦ, ꯃꯄꯥꯜꯗ ꯁꯤꯠꯂꯤꯕ ꯑꯏꯪꯕ ꯅꯨꯡꯁꯤꯠꯁꯤꯅ ꯁꯣꯏꯗꯅ ꯅꯥꯕ ꯇꯥꯔꯦ, ꯏꯃꯨꯡꯗ ꯆꯪꯂꯒ ꯂꯩꯔꯣ ꯂꯥꯎ꯫ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯑꯃꯅ ꯋꯥꯔꯕꯒꯤ ꯃꯇꯝꯗ ꯑꯃꯅ ꯑꯃꯕꯨ ꯃꯇꯦꯡ ꯄꯥꯡꯅꯒꯗꯕꯅꯦ꯫ ꯌꯥꯝ ꯈꯟꯖꯤꯟꯒꯅꯨ, ꯌꯨꯝꯁꯤꯗ ꯅꯪꯒꯤꯗꯃꯛ ꯊꯣꯡ ꯆꯥꯎꯅ ꯍꯥꯡꯗꯨꯅ ꯂꯩꯔꯤ"꯫ ꯅꯨꯄꯤꯗꯨꯅ "ꯐꯔꯦ, ꯅꯪꯅ ꯑꯩꯕꯨ ꯆꯪꯖꯐꯝ ꯄꯤꯔꯕꯅꯤꯅ ꯑꯩ ꯅꯈꯣꯏ ꯌꯨꯝꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯑꯒꯦ"꯫ ꯂꯤꯛꯂꯥꯅ "ꯅꯪꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡ ꯑꯥꯔꯊ ꯑꯃꯃꯝ ꯂꯩꯕꯗꯧꯅ ꯇꯧꯏ꯫ ꯁꯦ ꯐꯔꯦꯁꯦ, ꯆꯪꯉꯣ, ꯑꯩꯅ ꯌꯥꯔꯤ"꯫ ꯑꯁꯨꯝꯅ ꯂꯤꯛꯂꯥꯅ ꯍꯥꯏꯕꯒ ꯃꯅꯤꯡꯒꯤ ꯃꯅꯤ ꯄ꯭ꯂꯥꯟ ꯑꯃꯗꯤ ꯑꯪꯒꯨꯔ ꯍꯧꯕ ꯃꯈꯣꯡꯗꯨꯗꯒꯤ ꯅꯨꯄꯤꯗꯨ ꯂꯦꯞꯄꯝꯕꯗꯒꯤ ꯃꯈꯣꯡ ꯑꯗꯣ ꯊꯥꯡꯕ ꯍꯧꯔꯛꯂꯦ꯫ ꯃꯈꯣꯡꯗꯣ ꯊꯥꯡꯗꯨꯅ ꯊꯣꯛꯂꯛꯄ ꯈꯔ ꯉꯥꯟꯕ ꯃꯩꯉꯥꯜꯗꯨꯗ ꯉꯁꯥꯏ ꯋꯥꯏ ꯃꯌꯦꯛ ꯁꯦꯡꯐꯥꯠꯇꯅ ꯎꯔꯝꯕ ꯁꯛꯇꯝ ꯑꯗꯨ ꯎꯔꯦ꯫ ꯅꯨꯄꯤꯗꯨꯒꯤ ꯃꯥꯏꯊꯣꯡ ꯃꯁꯝ ꯃꯅꯥꯗꯣ ꯆꯔꯥ ꯆꯔꯥ ꯂꯪ ꯑꯃꯨꯕꯅ ꯐꯣꯠꯆꯤꯟꯕ ꯃꯥꯜꯂꯦ꯫ ꯃꯃꯥꯏꯗꯣ ꯐꯤꯖꯦꯠ ꯐꯤꯒꯥꯏꯅ ꯌꯣꯝꯁꯤꯜꯂꯒ ꯃꯗꯨꯒꯤ ꯃꯊꯛꯇ ꯐꯤ ꯑꯉꯧꯕꯅ ꯀꯨꯞꯁꯤꯟꯕ, ꯂꯪ ꯑꯃꯨꯕꯅ ꯐꯣꯠꯆꯤꯟꯕ ꯃꯤꯠ ꯑꯅꯤ, ꯅꯥꯇꯣꯟ ꯑꯃ, ꯂꯪ ꯑꯉꯥꯡꯕꯅ ꯐꯣꯠꯆꯤꯜꯂꯒ ꯄꯥꯟꯕ ꯆꯤꯟꯕꯥꯟ, ꯃꯥꯏꯊꯣꯡꯗꯨ ꯌꯦꯡꯕꯗꯇ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯉꯤ ꯇꯥꯏꯕꯪ ꯃꯤꯒꯤ ꯁꯛꯇꯝꯗꯤ ꯅꯠꯇꯦ, ꯂꯥꯏꯙꯕꯤ ꯑꯃꯒꯤ ꯃꯥꯏꯊꯣꯡꯅꯤ, ꯁꯛꯂꯣꯟꯅꯤ꯫ ꯍꯛꯆꯥꯡ ꯀꯌꯥꯠ ꯈꯨꯗꯤꯡꯅ ꯃꯤꯒꯤ ꯑꯣꯏꯔꯒ ꯃꯃꯥꯏ ꯈꯛꯇꯅꯤ ꯂꯥꯏꯙꯕꯤ꯫ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯀꯤꯕ, ꯄꯥꯈꯠꯄ, ꯊꯀꯠꯄꯗꯅ ꯃꯁꯥꯗꯣ ꯂꯤꯛꯂꯥ ꯍꯥꯏꯐꯝ ꯈꯪꯗꯦ꯫ ꯍꯣꯏ ꯃꯥꯏ ꯍꯥꯏꯉꯝꯗꯅ ꯃꯁꯥꯗꯨ ꯅꯤꯛꯇꯨꯅ ꯂꯩ ꯂꯤꯛꯂꯥ꯫ ꯅꯨꯄꯤꯗꯨꯅ ꯃꯣꯡ ꯍꯥꯗꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯃꯥꯒꯤ ꯃꯥꯡꯗ ꯂꯦꯞ ꯂꯩꯔꯦ꯫ ꯑꯗꯨꯒ ꯂꯤꯛꯂꯥ ꯌꯦꯡꯅ "ꯑꯩꯒꯤ ꯆꯪꯖꯐꯝ ꯄꯤꯔꯤꯕ, ꯑꯍꯤꯡꯁꯤꯗ ꯑꯩꯒꯤꯗꯃꯛ ꯄꯥꯝꯕꯣꯝ ꯇꯤꯡꯕꯤꯔꯤ, ꯅꯪꯕꯨꯗꯤ ꯑꯩꯅ ꯊꯥꯒꯠꯇꯕ ꯉꯝꯗꯦ, ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯆꯔꯤ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯙꯕꯤ ꯃꯃꯥꯏ ꯄꯥꯟꯕꯤ ꯅꯨꯄꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯁꯤꯇ ꯁꯤꯇ ꯅꯣꯛꯏ꯫ ꯂꯤꯛꯂꯥꯗꯤ ꯏꯪꯈ꯭ꯔꯕ ꯅꯤꯡꯊꯝꯊꯥꯒꯤ ꯑꯍꯤꯡꯁꯤꯗ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯉꯤ꯫ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯑꯃꯨꯛꯇꯪ ꯍꯧꯅ ꯂꯥꯎꯔꯝꯂꯒ ꯂꯤꯛꯂꯥ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯃꯅꯤꯡ ꯊꯣꯡꯗꯣ ꯂꯣꯟꯁꯤꯜꯂꯦ꯫ ꯑꯗꯨꯕꯨ ꯂꯣꯟꯁꯤꯟ ꯂꯣꯟꯁꯤꯟꯅ ꯃꯅꯤꯡ ꯊꯣꯡ ꯑꯗꯣ ꯅꯨꯄꯤꯗꯨꯅ ꯅꯝꯃꯛꯏ꯫ "ꯊꯣꯡꯗꯣ ꯍꯥꯡꯇꯣꯛꯎ, ꯂꯣꯟꯁꯤꯟꯈꯤꯅꯨ" ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ꯫ ꯂꯤꯛꯂꯥ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯉꯤ, ꯃꯁꯥꯗꯣ ꯇꯧꯐꯝ ꯈꯪꯗꯦ꯫ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯨꯛꯇꯁꯨ ꯊꯦꯡꯅꯗ꯭ꯔꯤ꯫ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯑꯁꯨꯛ ꯁꯥꯊꯤꯅ ꯃꯁꯥꯗ ꯑꯀꯤꯕꯇꯅ ꯄꯤꯛ ꯊꯟꯕ꯫ ꯃꯃꯤꯠ ꯑꯗꯨꯃꯛ ꯂꯥꯏꯙꯤ ꯃꯥꯏꯊꯣꯡꯗꯣ ꯎꯗꯨꯅ ꯂꯩ꯫ ꯐꯣꯠꯆꯤꯜꯂꯕ ꯆꯤꯟꯕꯥꯜꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯋꯥ ꯉꯥꯡꯂꯤꯕꯅꯣ ꯈꯟꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯤꯄꯥꯏ꯫ ꯆꯥꯛꯈꯨꯝꯗ ꯂꯩꯕꯗꯒꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯐꯥꯊꯖꯗꯨꯅ ꯃꯥꯒꯤ ꯀꯥ ꯂꯩꯕ ꯑꯗꯣꯝꯗ ꯆꯪꯆꯠ ꯆꯠꯇꯨꯅ ꯂꯥꯛꯑꯦ꯫ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯊꯣꯡꯗꯣ ꯍꯥꯏꯐꯦꯠꯇꯅꯤ ꯍꯥꯡꯕ꯫ ꯃꯅꯨꯡꯗ ꯅꯨꯄꯤ ꯑꯃꯅ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯇꯨ ꯈ꯭ꯌꯥꯎ ꯆꯨꯡꯕ ꯍꯧꯔꯛꯂꯦ꯫ ꯀꯅꯥꯅꯣ ꯃꯥꯒꯤ ꯀꯥꯗ ꯅꯣꯛꯂꯒ ꯂꯩꯔꯤꯁꯦ? ꯈꯪꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯊꯣꯡꯗꯣ ꯍꯥꯡꯕꯇ ꯉꯥꯏꯔꯦ꯫ ꯂꯥꯏꯙꯕꯤ ꯃꯃꯥꯏ ꯄꯥꯟꯕꯤ ꯅꯨꯄꯤꯗꯨ ꯃꯥꯒꯤ ꯐꯃꯨꯡꯗꯨꯗ ꯐꯝꯂꯒ ꯂꯩꯕꯗꯨ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗꯇ ꯃꯁꯥꯗꯣ ꯆꯤꯡ ꯆꯤꯡ ꯂꯥꯎꯏ꯫ ꯀꯝꯗꯧꯅ
ꯃꯄꯥꯜꯗ ꯊꯣꯡ ꯊꯤꯟꯗꯨꯅ ꯂꯩꯕ ꯃꯤꯁꯛ ꯑꯃꯅ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯂꯤꯕꯗꯣ ꯈꯜꯂꯨꯕꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯂꯤꯛꯂꯥ ꯂꯥꯏꯙꯕꯤ ꯃꯃꯥꯏ ꯄꯥꯟꯕꯤ ꯅꯨꯄꯤꯗꯨꯅ ꯀꯩꯗꯧꯔꯒꯦ ꯂꯤꯛꯂꯥ ꯑꯩꯅꯦ ꯅꯪꯒꯤ ꯎꯁꯤꯟ ꯑꯩꯒ ꯅꯪꯒ ꯉꯁꯤꯗꯒꯤ ꯑꯣꯟꯊꯣꯛꯅꯔꯒꯗꯕꯅꯤ ꯐꯤꯖꯦꯠ ꯐꯤꯒꯥꯏꯅ ꯁꯥꯕꯤ ꯂꯥꯏꯙꯕꯤ ꯂꯣꯟꯊꯣꯛꯇꯕꯤ ꯑꯃꯒꯤ ꯄꯨꯟꯁꯤ ꯃꯩ ꯅꯪꯅ ꯂꯦꯜꯂꯒꯗꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯙꯕꯤ ꯅꯨꯄꯤꯗꯨꯅ ꯃꯊꯟꯇ ꯁꯤꯇ ꯅꯣꯛꯏ ꯂꯥꯏꯙꯕꯤꯁꯤꯅ ꯍꯥꯏꯕ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯂꯤꯛꯂꯥꯗꯤ ꯀꯤꯕꯅ ꯃꯁꯥꯗꯣ ꯌꯥꯗ꯭ꯔꯦ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯃꯥꯇꯣꯟꯅ ꯂꯩꯕ ꯀꯥ ꯑꯗꯣꯝꯗ ꯆꯦꯜꯂꯛꯑꯦ ꯂꯤꯛꯂꯥꯅ ꯌꯥꯝ ꯄꯥꯈꯠꯅ ꯊꯣꯡ ꯍꯥꯡꯗꯣꯛꯎ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯀꯟꯅ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯤ ꯋꯥꯍꯩ ꯑꯃꯇ ꯐꯥꯎ ꯍꯥꯏꯕ ꯉꯝꯕꯒꯤ ꯊꯧꯅꯥꯗꯣ ꯃꯉꯣꯟꯗ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯃꯥ ꯈꯣꯟꯖꯦꯜ ꯍꯤꯛꯊꯔꯗꯨꯅ ꯍꯥꯏꯔꯛꯏ ꯊꯧꯅꯥ ꯑꯃ ꯐꯨꯗꯣꯛꯂꯒ ꯏꯃꯥ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯨ ꯏꯃꯥ ꯌꯨꯝꯁꯤꯗ ꯃꯤꯔ ꯂꯥꯏꯔ ꯈꯪꯗꯕ ꯑꯃ ꯂꯩꯔꯤ ꯏꯃꯥ ꯅꯆꯥ ꯌꯥꯝꯅ ꯀꯤꯔꯤ ꯏꯃꯥ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯡꯗꯣ ꯍꯟꯖꯤꯟ ꯊꯤꯜꯂꯤ ꯑꯗꯨꯕꯨ ꯀꯥ ꯃꯅꯨꯡꯗ ꯂꯩꯔꯤꯕꯤ ꯁꯨꯕꯤꯇꯥ ꯂꯤꯛꯂꯥꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯃꯅꯥꯅ ꯇꯥꯏ ꯃꯍꯥꯛ ꯈꯪꯅ ꯈꯪꯁꯤꯟꯅꯗ꯭ꯔꯦ ꯇꯥꯅ ꯇꯥꯁꯤꯟꯅꯗ꯭ꯔꯦ ꯄꯨꯛꯅꯤꯡꯗ ꯃꯔꯣ ꯂꯣꯜꯂꯤ ꯑꯣ ꯏꯆꯦ ꯌꯥꯡꯒꯣꯏꯅ ꯇꯧꯕꯗꯨ ꯄꯥꯜꯂꯦꯗꯅ ꯁꯤꯗꯗꯤ ꯑꯣꯟꯊꯣꯛꯅ ꯊꯨꯏꯗ ꯄꯥꯜꯂꯁꯅꯨ ꯄꯥꯜꯂꯤꯉꯩꯗ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯉꯥꯎ ꯐꯩꯗꯨꯅ ꯆꯠꯈ꯭ꯔꯗꯤ ꯐꯅꯤꯗ ꯑꯩ ꯍꯥꯏꯔꯦ ꯍꯌꯦꯡ ꯅꯣꯡꯉꯥꯟꯗ꯭ꯔꯤꯐꯥꯎ ꯊꯣꯡꯁꯦ ꯍꯥꯡꯇꯣꯛꯄꯒꯤ ꯋꯥꯗꯤ ꯂꯩꯇ꯭ꯔꯦ ꯑꯁꯤ ꯈꯜꯂꯗꯨꯅ ꯅꯣꯛꯇꯨꯅ ꯂꯩ ꯃꯄꯥꯜꯗꯅ ꯂꯤꯛꯂꯥ ꯊꯋꯥꯏ ꯅꯝꯗꯄꯣ ꯊꯣꯡ ꯍꯥꯡꯇꯣꯛ ꯍꯥꯏꯗꯨꯅ ꯀꯞꯂꯤꯕꯗꯣ ꯊꯋꯥꯏ ꯋꯥꯑꯣꯏꯗꯦ ꯀꯔꯤꯒꯤꯁꯨ ꯊꯧꯁꯥꯕ ꯁꯥꯔꯨꯅꯤ ꯁꯤꯗ ꯊꯣꯛꯅꯕꯅꯤ ꯃꯥꯅ ꯁꯤꯜꯂꯤꯕ ꯊꯕꯛ ꯃꯌꯥꯝꯁꯦ ꯂꯤꯛꯂꯥꯗꯣ ꯊꯣꯡ ꯊꯤꯟꯒꯦ ꯊꯤꯜꯂꯒ ꯍꯥꯡꯇꯣꯔꯛꯇ꯭ꯔꯕꯗꯨꯗꯗꯤ ꯅꯤꯡꯕ ꯀꯥꯏꯗꯨꯅ ꯃꯃꯥꯇꯣꯟꯒꯤ ꯀꯥꯒꯤ ꯊꯣꯡꯗꯨꯗꯒꯤ ꯈꯣꯡꯗꯣ ꯈꯣꯡꯀꯥꯞ ꯑꯃ ꯊꯥꯡꯕ ꯍꯧꯕꯇ ꯉꯥꯏꯔꯤ ꯂꯥꯏꯙꯕꯤ ꯃꯃꯥꯏ ꯄꯥꯟꯕꯤ ꯅꯨꯄꯤꯗꯨꯅ ꯃꯥꯒꯤ ꯃꯥꯡꯗ ꯑꯃꯨꯛ ꯂꯦꯞꯂꯔꯦ ꯑꯗꯨꯒ ꯂꯤꯛꯂꯥ ꯌꯦꯡꯅ ꯀꯔꯤꯒꯤꯅꯣ ꯂꯤꯛꯂꯥ ꯅꯪꯅ ꯀꯤꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯁꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯒꯦ ꯍꯣꯠꯅꯔꯤꯕ ꯂꯤꯛꯂꯥ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡꯅ ꯄꯨꯝꯆꯣꯠ ꯅꯤꯛ ꯂꯥꯎꯔ ꯆꯦꯡ ꯈꯩꯕꯗꯧꯅ ꯃꯁꯥ ꯄꯨꯝꯕ ꯂꯤꯛꯂꯥ ꯐꯥꯁ ꯐ꯭ꯂꯣꯔꯗꯨꯗ ꯂꯦꯞꯄꯝꯕꯗꯒꯤ ꯅꯨꯄꯤꯗꯨꯒꯤ ꯃꯥꯌꯣꯛꯅꯕ ꯀꯤꯕꯗꯒꯤ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯁ꯭ꯇꯤꯌꯥꯔ ꯀꯦꯁꯇꯨꯗ ꯈꯣꯡꯂꯩ ꯌꯥꯡꯅ ꯆꯦꯟꯊꯔꯛꯏ ꯅꯨꯄꯤꯗꯨꯅ ꯋꯥ ꯂꯥꯎꯅ ꯃꯊꯟꯇ ꯏꯁꯤꯒꯩ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ ꯂꯤꯛꯂꯥꯗꯨ ꯑꯍꯤꯡꯗꯨꯗ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯌꯨꯝꯗꯨꯒꯤ ꯃꯈꯥꯗ ꯂꯩꯕ ꯀꯤꯔꯗꯨꯅ ꯃꯥ ꯃꯄꯥꯜꯗ ꯆꯦꯟꯊꯣꯔꯛꯂꯒ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯀꯗꯣꯝꯗꯒꯤ ꯈꯜꯂꯛꯄ ꯋꯥꯈꯜꯅꯣ ꯈꯪꯗꯦ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯆꯦꯟꯊꯣꯔꯛꯑꯦ ꯂꯤꯛꯂꯥ ꯗꯣꯂꯥꯟ ꯁꯤꯔꯤꯗꯨꯗ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯆꯦꯟꯊꯔꯛꯄꯗ ꯈꯣꯡꯂꯦꯞꯐꯝ ꯆꯥꯍꯧꯗ꯭ꯔꯦ ꯂꯤꯛꯂꯥ ꯁꯤꯔꯤ ꯊꯛꯇꯨꯗ ꯊꯔꯣ ꯑꯣꯟꯊꯔꯛꯇꯨꯅ ꯃꯀꯣꯛꯇꯣ ꯀꯗꯥꯏꯅꯅꯣꯃ ꯑꯍꯤꯡꯗꯨꯗ ꯌꯩꯁꯤꯜꯂꯦ ꯂꯤꯛꯂꯥꯒꯤ ꯂꯥꯏꯕꯛꯇꯣ ꯀꯥꯏꯔꯗꯨꯅ ꯑꯉꯥꯡꯕ ꯏꯈꯦꯡ ꯇꯥꯔꯛꯂꯦ ꯃꯃꯤꯠꯇꯣ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯌꯦꯡꯉꯤ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯂꯥꯏꯙꯕꯤ ꯃꯃꯥꯏ ꯄꯥꯟꯕꯤ ꯅꯨꯄꯤꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯂꯛꯏ ꯍꯔꯥꯎꯕꯅ ꯅꯨꯄꯤꯗꯨꯗꯤ ꯃꯣꯃꯣꯟ ꯅꯣꯛꯏ ꯅꯨꯄꯤꯗꯨꯅ ꯑꯉꯥꯡꯕ ꯏꯈꯦꯡ ꯇꯩꯗꯨꯅ ꯅꯪꯗꯤ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯔꯕꯣꯏꯔꯦ ꯅꯪꯒꯤ ꯊꯋꯥꯏ 5 ꯃꯤꯒ ꯊꯥꯒꯅ 6ꯃꯛ ꯂꯣꯏꯅꯕꯒ 8ꯃꯛ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯣꯏꯔꯕꯅꯤ ꯉꯁꯤꯗꯒꯤ ꯅꯪ ꯂꯣꯟꯊꯣꯛꯇꯕꯤ ꯐꯤꯖꯦꯠ ꯐꯤꯒꯥꯏ ꯁꯦꯠꯄꯤ ꯂꯥꯏꯙꯕꯤ ꯑꯃꯒꯨꯝ ꯄꯨꯟꯁꯤ ꯂꯦꯜꯂꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯙꯕꯤꯗꯣ ꯈꯦꯛ ꯂꯥꯎꯅ ꯅꯣꯛꯑꯒ ꯃꯥꯡꯈꯤ ꯋꯥꯈꯜ ꯇꯥꯗꯅ ꯏꯉꯥꯡ ꯄꯥꯛꯇꯛꯅ ꯐ꯭ꯂꯣꯔꯗꯨꯗ ꯇꯥꯗꯨꯅ ꯂꯩ ꯂꯥꯏꯕꯛ ꯊꯤꯕꯤ ꯂꯤꯛꯂꯥꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤꯒꯤ ꯂꯃꯥꯏ ꯑꯃ ꯍꯧꯒꯗꯧꯔꯦ ꯑꯍꯤꯡꯗꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯅꯤꯡꯇꯝꯕꯕꯨ ꯁꯔꯪ ꯃꯅꯨꯡꯗ ꯌꯣꯠꯁꯤꯟꯈ꯭ꯔꯦ ꯁꯥꯡꯈ꯭ꯔꯕ ꯅꯤꯡꯊꯝꯒꯤ ꯑꯍꯤꯡꯗꯨꯃ ꯑꯗꯨꯝꯅ ꯍꯧꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯑꯌꯨꯛꯇꯣ ꯃꯔꯥꯡꯉꯤ ꯂꯤꯛꯂꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯣ ꯁꯤꯠ ꯅꯥꯟꯈꯤ ꯐꯣꯟ ꯇꯧꯗꯨꯅ ꯇꯝꯃꯤ ꯂꯩꯕꯥꯛ ꯂꯩꯗ ꯐꯣꯟꯗ ꯂꯩꯕꯥꯛ ꯂꯩ ꯑꯃꯗꯤ ꯁꯨꯕꯤꯇꯥ ꯋꯥꯔꯤ ꯁꯥꯟꯅꯩ ꯍꯥꯏ ꯁꯨꯕꯤꯇꯥ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯕꯗꯣ ꯅꯤꯡꯕ ꯊꯨꯡꯕ ꯍꯧꯔꯕꯅꯤ ꯅꯪꯒꯤ ꯂꯩꯕꯥꯛꯇ ꯏ ꯊꯣꯛꯂꯕꯗꯤ ꯏꯆꯦ ꯌꯥꯡꯒꯣꯏꯅ ꯇꯧꯕ ꯊꯕꯛꯇꯣ ꯁꯤꯗ ꯄꯥꯜꯂꯕꯅꯤ ꯃꯈꯥ ꯇꯥꯕ ꯀꯩꯗꯧꯅꯤꯅꯦ ꯍꯩ ꯅꯪꯅ ꯇꯧꯔꯤꯅꯦ ꯍꯥꯏꯕꯁꯦ ꯃꯥꯟꯗꯅꯕ ꯑꯩꯈꯣꯏ ꯂꯤꯛꯂꯥꯗꯣ ꯗꯣꯂꯥꯟ ꯁꯤꯔꯤꯗꯒꯤ ꯑꯣꯟꯊꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯋꯥ ꯂꯥꯎꯅꯕ ꯇꯧꯔꯣ ꯇꯧꯕꯇꯕꯨ ꯇꯨꯁꯤꯜꯂꯤꯕꯁꯦ ꯉꯁꯤ ꯈꯨꯗꯛꯇ ꯇꯧꯕ ꯃꯥꯟꯅꯕ ꯇꯧꯔꯣ ꯑꯗꯨꯅꯅꯦ ꯈꯨꯗꯤꯡꯃꯛꯀꯤ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯍꯣꯏ ꯏꯅꯦ ꯑꯗꯨꯝꯅ ꯇꯧꯔꯒꯦ ꯌꯦꯡꯉꯣꯏ ꯅꯪꯒꯤ ꯇꯧꯒꯦ ꯍꯥꯏꯕꯗꯨꯅ ꯌꯥꯔꯣꯏ ꯇꯥꯠꯀꯤ ꯃꯆꯨ ꯈꯔꯁꯨ ꯁꯪꯆꯤꯟꯕ ꯇꯥꯕ
nabuk thoki na chadawna khara kapsil laushinana tawgadaba sadingda tawbanagadi oiroi khangledana hoine aina thokpa acting tawrage flop chatpa nangi tawshinabi acting do adunagadi kanaroi manabadi tawba taba se hekta hawrage rumalgi drama yawbidagi henbe acting ni aina tawduise phone adu thame phone hek thamaga mani lebak leina haibagi matungina lekai tanaba kappa lawba khongba hore mayam kappadu tardu kaidabu yawrabana adu chensil lekai mayam changduna liglabu hospital da pukhale ligla wakhal tadana hospital gi bed ta lei kokta yasin gi biduna su sathina sokle adu doctor na layeng riya na paw piduna taibang basu hospital da lai operation theater da pusin ki liglabu puthor pangai taibang na kapado riya na themjele riya su college sobo changlubada ligla soktu na hospital da lai haibagi pawado tabade taibang bada paw pibane mathang nai somdana hospital du da sobita miyam mang da kapsine irujaba loiraga hathu dola dagi kumtharakpada khuning leitaptuna tusin mani chase othokna thida sokre sobita gi aroi acting thaduna tawre ima gi be malikla ima bu kari oire sige ngasi isa na tari bada sase isa gi bahut ima da oina taram labadi kaya da fagadaba karino nungdamba nangna nawjari bi isagi marai bakta tabidi sibo mama moina aibu kari oire sige asi yariga hingning na kape mayam changduna mama tunbu kap ko nai bagi matago themjel taibangal busu tofong khangde usinachin operation theater dagi inthore ligla bulayeng liba doctor duna mahak nayaki matungda gyan budi lakane haibabu mahusagum normal wakhan khanbadudi oiraroi pituitary gland amadi hypothalamus gi sarukta ka hena sokhibana mahak wakhal soiribe ma oibagi phibam yam chauna lai taibangan na kari aiba doctor aigi moulik labo sobita su kapsin aduna nate aigi sana wakhal ta da lenba punchi ma hingdo mama ma oina ai kaidonungda yengma ngamlo ye ichagi asiguma phibam se uhandugi saru imit ani se tanglambade hena pai imagi be malikla ima bu kari ore sige taibangan bade hingning na kapagle tahaiba ngamduduna doctor gi wahai duda numitumagi nungtil pung ani khara helak padaida ligla gyan budu tar le haibabu taibang mirol di takhidre ligla wakhal tarakpaga miyumda masak khangkhidre phamungduda tasinduna ki haidu adumak le taibangan bade mamuk ligla gi matawduda thamoi kai taibangan bada ligla karino imongno tawriba ngasi ki matawsibo nang mamabu kari oyu haibano mamagi ligla na khumi nang kanano haibane ai ming ligla kawi kamaina khangino taibangan ba nang mamani ne ligla kaidobagi nang mamana nangi ming khangloi tuino ai gidi kanamta leite ai di ima su leite ipa su leite ai di ai ne tingthau matol da pakpa ligla aduni ligla nang bo muktadi wakal tau kaidoge nang mama leiriye imaugi dama ligla gi matawduda riya su thamoi kai riyana ligla nangna mari samnadaba wa mayam nganglise karigino aine nangi namanabe riya luna tinabi nang aibusu khangdrabo ligla na khumai aigidi kanamta leite taibang palsida karigino noina minamba wa sugyam ngangise tawriba matau singchubada apenba phawe haininga leitena masada subita miya mangdana khara kapsil lausinaba manaba tawrisu thamoida apenba phawduna maru lol tas kamda wiye sida tana phonabadi mitke tangba yaba nate yengkhigdawribani hojikti mitpena kumaise kaidobugi minai nu phisigidama mittang lune yenge khongrai niklaga yenge isi yangoina yatpa poramne leiwana su mating leibaga
ꯃꯀꯣꯛꯁꯨ ꯀꯥꯏꯕꯒ ꯍꯧꯖꯤꯛꯇꯤ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯄꯥꯟꯈ꯭ꯔꯦ ꯇꯤꯟ ꯍꯦꯛ ꯂꯣꯏꯅ ꯆꯥꯏ ꯀꯨꯝꯒ ꯂꯥꯏꯒ ꯄꯥꯔꯦ ꯂꯤꯛꯂꯥ ꯏꯕꯦꯝꯃ ꯍꯟꯇꯛ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯉꯥꯎꯗꯨꯅ ꯆꯠꯂꯅꯤ ꯀꯅꯥꯅ ꯀꯟꯕ ꯉꯝꯒꯦ ꯌꯦꯡꯒꯦ ꯂꯥꯏ ꯐꯥꯎꯕꯅ ꯂꯤꯛꯂꯥꯕꯨ ꯀꯟꯕ ꯉꯝꯂꯔꯣꯏ ꯍꯥꯍꯥ ꯄꯦꯜꯂꯦꯗꯀꯣ ꯑꯩꯅ ꯊꯥꯛꯄ ꯂꯥꯡꯗ ꯂꯣꯏꯅ ꯊꯨꯔꯦ ꯃꯍꯥꯔꯥꯅꯤꯒꯤ ꯃꯄꯣꯛꯇ ꯄꯣꯛꯄꯤ ꯁꯨꯕꯤꯇꯥ ꯂꯩꯔꯤꯕ ꯂꯟꯊꯨꯟ ꯃꯌꯥꯝꯁꯤꯒꯤ ꯃꯕꯦꯝꯃ ꯑꯩꯅ ꯑꯣꯏꯔꯅꯤ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯇꯦ ꯅꯨꯡꯉꯥꯏꯕꯒꯤ ꯏꯊꯛ ꯏꯄꯣꯝ ꯅꯥꯏꯔꯦ ꯆꯦꯛꯂꯥꯒꯨꯝ ꯇꯨꯐꯥꯡ ꯈꯞꯅ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯄꯥꯏꯅꯤꯡ ꯁꯨꯕꯤꯇꯥ ꯅꯤꯡꯕ ꯊꯨꯡꯂꯦ ꯂꯤꯛꯂꯥ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯦ ꯋꯥꯈꯜ ꯇꯥꯔꯛꯅꯕ ꯍꯥꯏꯗꯨꯅ ꯂꯥꯌꯦꯡꯕꯒꯤ ꯑꯗꯨꯕꯨ ꯐꯤꯕꯝꯅ ꯌꯥꯔꯛꯇ꯭ꯔꯗꯨꯅ ꯃꯥ ꯌꯨꯝꯗ ꯄꯨꯊꯔꯛꯂꯦ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯂꯤꯛꯂꯥ ꯊꯣꯡꯁꯤꯟ ꯀꯥꯟꯁꯤꯜꯂꯨ ꯌꯥꯗ꯭ꯔꯦ ꯂꯤꯛꯂꯥ ꯑꯀꯤꯕ ꯐꯥꯎꯔꯦ ꯃꯁꯥꯒꯤ ꯌꯨꯝꯗꯣ ꯎꯕꯗꯗ ꯂꯤꯛꯂꯥꯅ ꯑꯩ ꯀꯤꯌꯦ ꯑꯩ ꯀꯤꯖꯩꯌꯦ ꯃꯐꯝꯁꯤꯗ ꯑꯩ ꯂꯩꯕ ꯉꯝꯂꯣꯏꯌꯦ ꯁꯨꯕꯤꯇꯥꯗ ꯀꯔꯤꯅꯣꯅꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯂꯤꯛꯂꯥ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯅꯁꯥꯒꯤ ꯌꯨꯝꯕꯨ ꯀꯤꯕ ꯍꯧꯅꯗꯦ ꯑꯩꯒꯤ ꯌꯨꯝ ꯂꯩꯇꯦ ꯑꯩꯗꯤ ꯑꯍꯥꯡꯕꯗ ꯄꯥꯏꯕ ꯆꯦꯛꯂꯥꯅꯤ ꯇꯥꯏꯕꯪꯉꯥꯟꯕꯅ ꯂꯤꯛꯂꯥ ꯅꯪ ꯃꯐꯝꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯒꯅ ꯂꯥꯛꯑꯣ ꯆꯠꯂꯁꯦ ꯃꯥꯃꯒꯤꯗ ꯂꯩꯔꯨꯁꯤ ꯂꯤꯛꯂꯥꯅ ꯈꯨꯝꯃꯦ ꯑꯩ ꯌꯨꯝꯗ ꯂꯩꯅꯤꯡꯗꯦ ꯑꯩꯗꯤ ꯀꯣꯏꯅ ꯆꯠꯇꯨꯅ ꯂꯩꯅꯤꯡꯉꯦ ꯃꯥꯃꯥ ꯅꯪ ꯑꯩꯒꯤ ꯃꯥꯃꯅꯤ ꯍꯥꯏꯗꯥꯏ ꯑꯩꯕꯨ ꯏꯅꯤꯡ ꯇꯝꯍꯜꯂꯣ ꯃꯥꯃꯥ ꯏꯃꯧꯒꯤꯗꯤ ꯃꯥꯃ ꯂꯩꯔꯤꯁꯤꯗꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯌꯨꯝꯗ ꯂꯩꯅꯤꯡꯗ꯭ꯔꯤꯗꯤ ꯑꯩ ꯂꯩꯅꯤꯡꯗꯦ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯑꯩ ꯂꯩꯅꯤꯡꯗꯤꯌꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯤꯛꯂꯥ ꯈꯥꯝꯕꯌꯥꯗ ꯒꯦꯠꯂꯣꯝꯗ ꯃꯁꯝ ꯃꯅꯥ ꯏꯐꯥꯐꯥ ꯆꯦꯟꯊꯣꯔꯛꯑꯦ ꯂꯤꯛꯂꯥ ꯋꯥꯈꯜ ꯇꯥꯗ꯭ꯔꯦ ꯂꯤꯛꯂꯥ ꯑꯉꯥꯎꯕꯤ ꯑꯣꯏꯔꯦ ꯋꯥ ꯋꯥ ꯂꯥꯎꯅꯦ ꯒꯦꯠꯇꯒꯤ ꯆꯦꯟꯊꯣꯛꯈꯤꯕꯗ ꯃꯆꯨ ꯑꯣꯟꯕ ꯊꯨꯕꯤ ꯁꯨꯕꯤꯇꯥꯅ ꯀꯞꯁꯤꯟꯅꯗꯨꯅ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯂꯤꯛꯂꯥ ꯏꯃꯥꯕꯨ ꯀꯔꯤ ꯑꯣꯏꯌꯨ ꯍꯥꯏꯕꯅꯣ ꯅꯪꯕꯨ ꯑꯃꯨꯛꯇ ꯍꯜꯂꯛꯈꯣ ꯏꯃꯥꯕꯨ ꯋꯥꯔꯧꯔꯕ꯭ꯔꯥ ꯂꯤꯛꯂꯥ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯕꯥꯛꯇꯨꯗ ꯃꯈꯨꯠꯇꯣ ꯊꯤꯟꯗꯨꯅ ꯀꯞꯄꯦ ꯇꯥꯏꯕꯪꯉꯥꯟꯕꯅ ꯂꯤꯛꯂꯥꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯔꯣꯝꯗ ꯔꯤꯌꯥꯒ ꯂꯣꯏꯅꯅ ꯇꯥꯟꯅꯈꯤ ꯁꯨꯕꯤꯇꯥ ꯃꯌꯥꯝꯅ ꯂꯤꯛꯂꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯈ꯭ꯔꯦ ꯈꯪꯕꯒ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯂꯒ ꯐꯣꯟ ꯇꯧꯏ ꯂꯩꯕꯥꯛ ꯂꯩꯗ ꯂꯩꯕꯥꯛ ꯂꯩ ꯑꯃꯗꯤ ꯌꯥꯡꯒꯣꯏ ꯑꯌꯨꯛ ꯑꯗꯨꯗ ꯊꯨꯡꯂꯔꯦ ꯂꯤꯛꯂꯥꯅ ꯉꯥꯎꯗꯨꯅ ꯂꯝꯕꯤꯗ ꯇꯥꯔꯦ ꯈꯪꯕꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯁꯔꯦꯡ ꯊꯣꯡꯕ ꯆꯥꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯑꯍꯨꯝꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ ꯀꯥꯞꯂꯕꯅꯤꯅ ꯇꯦꯟꯗꯣ ꯎꯆꯦꯛ ꯃꯃꯤꯠꯇ ꯄꯥꯟꯗꯨꯅ ꯎꯆꯦꯛꯇꯣ ꯃꯃꯤꯠ ꯇꯥꯡꯂꯦꯗꯅ ꯆꯦꯛꯂꯥ ꯄꯥꯏꯈ꯭ꯔꯕꯗ ꯄꯣꯝꯕꯤ ꯍꯟꯖꯤꯜꯂꯛꯄꯗ ꯆꯦꯛꯂꯥꯒꯤ ꯀꯥꯏꯗꯣꯡꯐꯝ ꯈꯪꯗꯗꯨꯅ ꯄꯣꯝꯕꯤ ꯀꯉꯥꯎꯅꯕꯗꯣ ꯉꯁꯤꯗꯤ ꯏꯃꯤꯠꯃꯛꯅ ꯎꯔꯦꯗꯣ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯖꯔꯦ ꯀꯌꯥꯗꯤ ꯄꯦꯟꯖꯔꯦ ꯍꯩ ꯌꯦꯡꯉꯣꯏ ꯍꯧꯖꯤꯛꯅꯦ ꯑꯩꯈꯣꯏ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯂꯩꯇꯕꯗꯤ ꯌꯥꯔꯣꯏ ꯊꯕꯛꯁꯦ ꯂꯣꯏꯔꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯆꯤꯡꯅꯔꯛꯇꯅꯕ ꯑꯃꯗꯤ ꯑꯃꯨꯛ ꯍꯟꯅ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯉꯥꯎꯗꯨꯅ ꯆꯠꯈ꯭ꯔꯕ ꯂꯤꯛꯂꯥꯅ ꯈꯣꯡꯒꯨꯜ ꯇꯥꯔꯛꯇꯅꯕ ꯉꯁꯤ ꯑꯍꯤꯡ ꯂꯥꯏ ꯈꯣꯏꯔꯝꯈꯤꯁꯤ ꯏꯆꯦ ꯌꯥꯡꯒꯣꯏꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯔꯦ ꯉꯁꯤ ꯑꯍꯤꯡꯁꯤꯃꯁꯨ ꯂꯦꯛꯑꯣ ꯅꯠꯇ꯭ꯔꯒꯅ ꯅꯣꯡ ꯅꯤꯅꯤ ꯌꯨꯝꯁꯤꯗ ꯂꯩꯊꯈꯤꯒꯦꯁꯨ ꯀꯥꯏꯗ꯭ꯔꯦ ꯏꯆꯦ ꯍꯣꯏ ꯏꯅꯦ ꯍꯣꯏꯅ ꯂꯩꯕꯗ ꯑꯩꯅ ꯀꯔꯤꯁꯨ ꯍꯥꯏꯒꯗꯕ ꯂꯩꯇꯦ ꯐꯅꯕ ꯃꯍꯩ ꯂꯣꯛꯁꯤ ꯍꯥꯏꯔꯗꯤ ꯍꯥꯔ ꯆꯥꯏꯕ ꯇꯥꯕ ꯏꯆꯦ ꯌꯥꯡꯒꯣꯏ ꯌꯨꯔꯤꯌꯥ ꯆꯥꯏꯒꯦꯔꯥ ꯀꯝꯄꯣꯁ ꯍꯥꯞꯀꯦꯔꯥ ꯃꯍꯩ ꯑꯐꯕ ꯂꯣꯛꯅꯕ ꯁꯤꯟꯕꯤꯔꯣ ꯂꯩꯕꯥꯛ ꯂꯩ ꯑꯉꯥꯎꯕꯤ ꯂꯤꯛꯂꯥꯅ ꯍꯦꯟꯅ ꯉꯥꯎꯆꯠꯅꯅꯕ ꯃꯍꯩ ꯌꯥꯎꯕ ꯍꯥꯔꯗꯣ ꯌꯨꯝꯁꯤꯒꯤ ꯆꯨꯊꯦꯛ ꯃꯔꯤꯁꯤꯗ ꯍꯣꯔꯦꯟꯗꯤ ꯆꯥꯏꯕ ꯇꯥꯔꯦꯗꯅ ꯏꯆꯦꯒ ꯏꯅꯦꯒꯅ ꯑꯩꯒꯤꯗꯤ ꯊꯧꯅꯥ ꯑꯣꯏꯔꯤꯕꯅꯤ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯁꯤꯗ ꯂꯤꯛꯂꯥꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯇꯅꯕ ꯊꯕꯛꯇꯤ ꯇꯧꯕꯤꯔꯣ ꯍꯩ ꯁꯤꯅ ꯍꯣꯔꯦꯟꯒꯤ ꯋꯥꯅꯤ ꯁꯔꯦꯡ ꯊꯣꯡꯕꯗꯣ ꯑꯃꯨꯛꯇ ꯍꯥꯎꯅ ꯆꯥꯊꯣꯛꯈꯤꯁꯤ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯕ ꯌꯥꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯌꯨꯝꯗꯣ ꯁꯔꯦꯡ ꯊꯣꯡꯕ ꯆꯥꯔꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯣꯡꯗꯣ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯦ ꯁꯣꯝꯗꯅ ꯂꯤꯛꯂꯥ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯇꯥꯕ ꯍꯧꯔꯛꯂꯦ ꯔꯤꯌꯥ ꯑꯃꯗꯤ ꯇꯥꯏꯕꯪꯉꯥꯟꯕꯅ ꯊꯤꯡꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯂꯩꯔꯝꯗꯦ ꯔꯤꯌꯥ ꯑꯃꯗꯤ ꯇꯥꯏꯕꯪꯉꯥꯟꯕꯅ ꯔꯤꯝꯁꯀꯤ ꯁꯥꯏꯀ꯭ꯔꯦꯇꯤꯛ ꯗꯤꯄꯥꯔꯠꯃꯦꯟꯗ ꯃꯈꯥ ꯇꯥꯅ ꯊꯝꯗꯨꯅ ꯂꯥꯌꯦꯡꯅꯕ ꯆꯠꯊꯒꯦꯁꯨ ꯂꯤꯛꯂꯥꯅ ꯁꯨꯌꯥ ꯌꯥꯔꯝꯗꯦ ꯑꯐꯕ ꯊꯕꯛ ꯑꯃꯠꯇ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯗꯦ ꯂꯤꯛꯂꯥ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯇꯥꯏꯕꯪꯄꯥꯜꯗ ꯇꯥꯎꯕ ꯍꯧꯔꯦ ꯔꯤꯌꯥ ꯊꯃꯣꯏ ꯀꯥꯏꯗꯨꯅ ꯀꯞꯂꯤ
ꯃꯆꯨ ꯑꯣꯟꯈꯤꯕ ꯊꯣꯏ ꯈꯪꯍꯧꯗꯦ ꯃꯤꯀꯨꯞ ꯑꯃꯗ ꯄꯨꯟꯁꯤ ꯂꯝꯕꯤ ꯇꯣꯉꯥꯟꯈꯤꯕꯗꯧꯅ ꯐꯥꯎꯏ ꯇꯥꯏꯕꯪ ꯉꯥꯟꯕꯁꯨ ꯅꯤꯡꯕ ꯀꯥꯏꯅ ꯍꯟꯈꯤ ꯇꯥꯏꯕꯪꯅ ꯁꯣꯟꯅꯔꯤꯕ ꯃꯥꯂꯦꯝꯗ ꯑꯃꯠꯇ ꯉꯥꯏꯔꯕ ꯅꯨꯄꯤꯅ ꯐꯝꯕ ꯀꯩꯊꯦꯜꯅꯤ ꯍꯥꯏꯗꯨꯅ ꯂꯨꯝꯅ ꯂꯧꯅꯔꯤꯕ ꯈ꯭ꯋꯥꯏꯔꯝꯕꯟ ꯏꯃꯥꯒꯤ ꯀꯩꯊꯦꯜꯗ ꯂꯤꯛꯂꯥꯒꯤ ꯇꯥꯡꯖꯐꯝ ꯑꯣꯏꯔꯦ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥ ꯐꯖꯈ꯭ꯔꯕ ꯃꯁꯛꯇꯣ ꯃꯆꯨ ꯃꯃꯦꯟ ꯁꯤꯊꯔꯛꯑꯦ ꯑꯃꯨꯕ ꯁꯝꯂꯥꯡ ꯍꯤꯀꯨ ꯊꯨꯔꯛꯂꯦ ꯀꯩꯊꯦꯜ ꯃꯔꯨꯝ ꯃꯆꯤ ꯃꯌꯥꯗ ꯃꯤꯒꯤ ꯄꯣꯠꯆꯩ ꯂꯥꯛꯇꯨꯅ ꯆꯦꯟꯕꯒꯤ ꯃꯤꯆꯩ ꯃꯔꯛꯇ ꯁꯥꯃꯨ ꯃꯈꯣꯡꯒꯤ ꯁꯥꯃꯨ ꯂꯣꯟꯊꯣꯛꯇꯕꯗꯨꯅ ꯃꯥꯒꯤ ꯃꯄꯤ ꯃꯄꯥ ꯁꯛꯄ ꯑꯣꯏꯅ ꯎꯔꯛꯏ ꯑꯍꯤꯡ ꯀꯌꯥ ꯂꯥꯏ ꯈꯣꯏꯔꯝꯃꯤ ꯁꯣꯝꯗꯅ ꯁꯨꯕꯤꯇꯥ ꯂꯩꯕꯥꯛ ꯂꯩ ꯌꯥꯡꯒꯣꯏꯅ ꯌꯨꯝꯒꯤ ꯃꯥꯏꯀꯩ ꯃꯔꯤꯗ ꯐꯠꯇꯕ ꯃꯍꯩꯁꯤꯡ ꯌꯥꯎꯕ ꯆꯐꯨ ꯐꯨꯝꯖꯤꯜꯂꯤ ꯑꯃꯨꯛ ꯍꯟꯅ ꯂꯤꯛꯂꯥꯅ ꯌꯨꯝꯁꯤꯗ ꯈꯣꯡꯒꯨꯜ ꯇꯥꯔꯛꯇꯅꯕ ꯃꯇꯝꯒꯤ ꯈꯣꯡꯆꯠꯇ ꯈꯨꯗꯤꯡꯃꯛ ꯏꯁꯤꯡꯒ ꯊꯥꯎꯒ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯔꯤꯌꯥꯒꯤ ꯃꯃꯥ ꯃꯆꯥ ꯏꯁꯧ ꯂꯥꯡꯅꯩ ꯔꯤꯌꯥꯒꯤ ꯃꯃꯥ ꯅꯨꯡꯁꯤꯅ ꯔꯤꯌꯥ ꯌꯦꯡꯂꯒ ꯏꯁꯧ ꯂꯥꯡꯉꯤ ꯃꯃꯥ ꯃꯆꯥꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ ꯅꯪꯕꯨ ꯀꯣꯂꯦꯖ ꯆꯠꯂꯤꯔꯣ ꯅꯠꯇ꯭ꯔꯒ ꯑꯉꯥꯎꯕꯤ ꯁꯦꯟꯅꯕ ꯆꯠꯂꯤꯔꯣ ꯀꯔꯤꯅꯣ ꯏꯃꯥꯅ ꯍꯥꯏꯔꯤꯗꯣ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯉꯥꯎꯕꯤꯗꯣ ꯑꯩꯒꯤꯗꯤ ꯂꯨꯅ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕꯤꯅꯤ ꯆꯥꯎꯔꯛ ꯁꯥꯡꯂꯛꯂꯕꯅꯤꯅ ꯏꯆꯥꯗꯤ ꯆꯤꯟꯊꯛꯇꯒ ꯈꯨꯝꯕ ꯌꯥꯝ ꯍꯩꯔꯦꯗꯅ ꯏꯃꯥ ꯂꯤꯛꯂꯥꯗꯣ ꯏꯃꯥꯟꯅꯕꯤꯅꯤ ꯀꯅꯥ ꯅꯠꯇꯤꯌꯦ ꯍꯩ ꯂꯩꯁꯥꯕꯤ ꯅꯪꯅ ꯑꯉꯥꯎꯕꯤꯗꯨ ꯁꯦꯟꯅꯕ ꯆꯠꯂꯤꯕꯅꯤꯅꯦ ꯁꯥꯃꯨ ꯃꯈꯣꯡꯗ ꯅꯨꯡꯇꯤꯒꯤ ꯅꯃꯥꯏꯗꯣ ꯀꯗꯥꯏꯗ ꯄꯥꯟꯒꯦ ꯂꯨꯈꯝꯗ ꯄꯥꯟꯕ꯭ꯔꯕ ꯑꯩꯈꯣꯏꯗꯤꯅꯦ ꯂꯩꯀꯥꯏ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯏꯀꯥꯏ ꯍꯪꯒꯣꯏ ꯁꯪꯉꯦ ꯏꯃꯥ ꯂꯤꯛꯂꯥꯁꯦ ꯃꯤꯇꯣꯞ ꯅꯠꯇꯤꯌꯦ ꯆꯥꯛ ꯄꯨꯈꯝ ꯑꯃꯇꯗ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯛꯄꯅꯤ ꯂꯤꯛꯂꯥꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯟꯅ ꯂꯧꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯑꯣꯏꯅꯤꯡꯗꯨꯅ ꯑꯣꯏꯕ ꯅꯠꯇꯦ ꯏꯃꯥ ꯏꯆꯥꯗꯤ ꯁꯃꯥꯖ ꯁꯦꯕꯥ ꯇꯧꯒꯗꯕꯤ ꯁꯣꯁꯤꯌꯦꯜ ꯋꯥꯀꯔ ꯑꯣꯏꯗꯧꯔꯤꯕ꯭ꯔꯣ ꯅꯠꯇꯦꯅꯦ ꯚꯣꯠꯀ ꯂꯦꯞꯇꯣꯏꯔꯕ ꯀꯥꯟꯅꯗꯕꯗꯅꯦ ꯄꯨꯡꯖꯥꯎ ꯊꯤꯟꯅꯨ ꯑꯉꯥꯎꯕꯤꯗꯣ ꯁꯥꯃꯨ ꯃꯈꯣꯡꯗꯨꯗ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯗꯤ ꯅꯪꯕꯨ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯉꯔꯣꯏ ꯏꯃꯥ ꯅꯪꯁꯨ ꯅꯨꯄꯤꯅꯤꯀꯣ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯕꯨ ꯀꯌꯥꯝ ꯀꯥꯏꯒꯦ ꯑꯇꯣꯞꯄ ꯀꯅꯥ ꯅꯠꯇꯦ ꯍꯥꯏꯔꯤꯗꯅ ꯃꯥꯗꯔ ꯇꯦꯔꯦꯁꯥꯔ ꯅꯪꯕꯣ ꯍꯥꯎꯕꯤꯖꯝꯒꯤ ꯃꯥꯗꯔ ꯔꯤꯌꯥꯔꯕ ꯅꯪ ꯀꯥꯟꯅꯗꯦꯀꯣ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯃꯤꯒꯤꯁꯨ ꯃꯃꯥ ꯑꯇꯣꯝꯕꯤ ꯂꯩꯔꯤ ꯃꯃꯥ ꯑꯃꯁꯨ ꯏꯆꯥꯎ ꯆꯥꯎꯅ ꯃꯁꯤꯗ ꯅꯁꯥꯒꯤ ꯅꯇꯧ ꯍꯨꯟꯗꯣꯛꯂꯒ ꯑꯩꯗꯤ ꯑꯉꯥꯎꯕ ꯁꯦꯟꯅꯔꯤꯕꯅꯤꯗꯣ ꯍꯥꯏꯗꯅ ꯁꯤꯗ ꯄꯗꯃꯁꯤꯔꯤ ꯑꯦꯋꯥꯔꯗ ꯄꯤꯔꯛꯇꯧꯔꯤꯔꯣ ꯅꯪꯕꯣ ꯃꯣꯗꯤꯅ ꯂꯤꯂꯥ ꯑꯉꯥꯎꯕꯤ ꯁꯦꯟꯅꯕꯒꯤ ꯏꯃꯥ ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯅꯨꯡꯂꯥ ꯅꯨꯡ ꯅꯠꯇꯦꯅꯦ ꯃꯤꯁꯥꯏꯜꯅꯤ ꯍꯩ ꯀꯥꯟꯅꯗꯦ ꯁꯤꯗꯅꯦ ꯁꯥꯡꯊꯅꯔꯒ ꯉꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯌꯨ ꯑꯃꯨꯛ ꯍꯟꯅ ꯂꯤꯛꯂꯥ ꯑꯉꯥꯎꯕꯤ ꯁꯦꯟꯅꯕ ꯆꯠꯂꯕ ꯅꯪ ꯌꯨꯝꯁꯤꯗ ꯊꯝꯂꯣꯏꯗꯕꯅꯤ ꯃꯄꯥꯜꯗ ꯕꯦꯡꯒ꯭ꯂꯣꯔꯗ ꯅꯪ ꯀꯀꯥꯒꯤꯗ ꯂꯩꯔꯨꯕ ꯇꯥꯕꯅꯤ ꯏꯃꯥ ꯑꯩ ꯉꯝꯃꯣꯏ ꯍꯩ ꯑꯩꯅ ꯁꯤꯜꯂꯤꯕꯁꯦ ꯅꯪꯒꯤ ꯐꯅꯕꯅꯤ ꯑꯉꯥꯎꯕꯤꯗꯨꯒ ꯁꯨꯝ ꯂꯣꯏꯅꯗꯨꯅ ꯂꯩꯔꯕꯗꯤ ꯅꯪꯁꯨ ꯁꯤꯠꯈꯤꯗ꯭ꯔꯥ ꯍꯥꯏꯕ ꯏꯃꯥ ꯇꯨꯀꯠꯆꯕ ꯋꯥꯗꯣ ꯌꯥꯝ ꯉꯥꯡꯅꯨꯕ ꯍꯩ ꯃꯌꯦꯛꯇꯅꯤ ꯑꯩꯅ ꯉꯥꯡꯂꯤꯕꯁꯦ ꯌꯥꯝꯅ ꯀꯣꯊꯅꯨ ꯔꯤꯌꯥ ꯃꯃꯥꯒꯤ ꯋꯥꯍꯩꯁꯤꯡꯁꯤ ꯇꯥꯕꯗ ꯅꯤꯡꯕ ꯀꯥꯏꯔꯦ ꯀꯣꯂꯦꯖ ꯍꯜꯂꯛꯄ ꯈꯨꯗꯤꯡꯒꯤ ꯂꯤꯛꯂꯥꯕꯨ ꯁꯦꯟꯅꯖꯕ ꯀꯔꯤ ꯆꯥꯔꯤ ꯍꯥꯏꯕꯒꯤ ꯋꯥꯖꯕ ꯃꯤꯀꯨꯞ ꯈꯔꯇ ꯑꯣꯏꯔꯁꯨ ꯃꯥꯕꯨ ꯌꯦꯡꯁꯤꯟꯖꯗꯨꯅ ꯂꯥꯛꯄꯅꯤ ꯇꯥꯏꯕꯪꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯈꯥꯡꯗꯨꯅ ꯃꯃꯥꯟꯅꯕꯤ ꯂꯤꯛꯂꯥꯒꯤꯗꯃꯛ ꯑꯃꯔꯣꯝꯗ ꯔꯤꯌꯥ ꯃꯃꯥ ꯃꯆꯥꯒꯤ ꯃꯔꯛꯇ ꯈꯦꯠꯅꯕ ꯂꯩꯕꯁꯤꯒꯨꯝꯅ ꯀꯕꯣꯛꯂꯩ ꯑꯃꯗꯤ ꯇꯥꯏꯕꯪ ꯉꯥꯟꯕꯒꯤ ꯃꯔꯛꯇꯁꯨ ꯈꯦꯠꯅꯕ ꯎꯪꯈꯠꯅꯕꯒꯤ ꯐꯤꯕꯝꯗꯤ ꯍꯧꯔꯦ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯈꯟꯅꯔꯦ ꯀꯔꯤꯅꯣ ꯇꯧꯕꯤꯔꯤꯁꯤꯕꯣ ꯌꯨꯝꯗ ꯅꯨꯄꯤ ꯑꯉꯥꯡꯅ ꯀꯔꯤ ꯆꯥꯔꯤ ꯀꯔꯤ ꯊꯛꯏ ꯑꯔꯩ ꯂꯩꯇ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯍꯥꯏꯕ ꯑꯃ ꯂꯩꯇ꯭ꯔꯦ ꯅꯣꯡꯉꯥꯟꯕꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯑꯉꯥꯎꯕꯤ ꯑꯃꯒꯤꯗꯃꯛ ꯈꯥ ꯂꯥꯏ ꯈꯪꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯩꯔꯤꯗꯨꯕꯣ ꯑꯉꯥꯎꯕꯤ ꯍꯥꯏꯗꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯩꯒꯤ ꯏꯃꯧ ꯂꯤꯛꯂꯥꯅꯤ ꯇꯥꯅꯤꯡꯗꯦꯀꯣ ꯌꯥꯝꯅ ꯑꯉꯥꯎꯕꯤꯗꯨ ꯁꯦꯟꯅꯔꯤꯉꯩ ꯆꯔꯥ ꯍꯦꯜꯂꯦ ꯁꯣꯝꯗ ꯑꯩꯅ ꯆꯦꯛꯀꯣꯟꯗ ꯇꯦꯛ ꯇꯦꯛ ꯆꯦꯛ ꯈꯔ ꯁꯨꯕꯁꯤꯅ ꯌꯥꯔꯛꯇ꯭ꯔꯦ ꯄꯣꯛꯇꯕꯤ ꯃꯃꯥꯇꯣꯜ ꯑꯃꯁꯨ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤ ꯃꯁꯤꯗ ꯏꯔꯅꯥꯏꯒꯤ ꯃꯑꯣꯡꯗ ꯅꯨꯄꯥ ꯅꯪꯅ ꯍꯧꯕꯗꯒꯤ ꯂꯣꯏꯅ ꯆꯦꯟꯕꯁꯦ ꯑꯩꯕꯨꯅꯦ ꯋꯥ ꯌꯥꯝ ꯉꯥꯡꯕꯤ ꯆꯤꯡꯒꯟꯕꯤ ꯇꯥꯍꯟꯒꯅꯨ ꯑꯩꯒꯤꯗꯤ ꯏꯃꯧꯅꯤ ꯉꯥꯎꯒꯦꯔꯥ ꯐꯩꯒꯦꯔꯥ ꯍꯨꯟꯗꯣꯛꯄ ꯉꯝꯂꯣꯏ ꯑꯗꯨ ꯑꯣꯏꯔꯒꯅ ꯍꯨ ꯄꯤꯖꯔꯒ ꯍꯥꯠꯇꯣꯛꯈ꯭ꯔꯣ ꯑꯗꯨꯅ ꯋꯥꯏ ꯁꯪꯉꯅꯤ
kabuk legi waiduna khoidau sagoladuna khupak achobaduna set launa thai taibang nganmana kabuk legi khajaiduna mamaido mating mating pom kapladuna leiroye ai yumsigi makada leiroye angau pidugidama aibu phuba ngamlabaneba taning de ko yamna nangi kusi satke su satkro napamda nungaina leiruro satkaniye ipamda satkrage nungaina leijeruge aidi nahan kai khangde yamda hening drijani dana kangkhong chairaba punsigi khongsit sayeng mingchelamana mache tana kai therak labada punsigi masik mangan mami samlak pugum phawe hingning bu phawraktre taibang ngan ba kai therak laba punsigi mayak singse yenglubada machanupi thoyenbi kaina khibagi maichak phawba koktre anobu maichak amanamu punsibu tangoi tana chaknaba honharakpada kangkhong aiba kangkhong chaire rishobu thaugadra liglabu senagadra nungani gi marakta haawere nongmagi numini kabokle finana setuna subitaw na balambe gate to hanglambaduda changakpani nungthilgi matamni yumgi yana khamada lebak layumadi yangoiga loinena subitana lai khurumlaga leibado mamit mangnure manana tare lebak leine ngasiga thana yana khada khuremliba laise tare lakti sure yangoin haire tare pu suradi ligla se amukhana yumsida hantak mapoksimagidi khongul tararo ipa ipu ahum lakki aibado hendoklabani subitanam aigi wadi khongul mutatkro yumfam sidagi yangoina khumi laidebi sina yena khasida aduma tumnuna lairabadi amukhana taibang mirol taraklaro ligladi maram masina thoina waningai leitre nuk nuktuna makhoi singdo nungai nungai bu wari sabada pung houjin khiba khangaude wakhal loksing lebi kabuk leidi khangkhre khusem wi charna ligla na ngasi ngau phaiduna naribani pok tabi mama tonda macha nu piseno ai gi yumban kangkhong chaire haiduna pahom balakpani pahom balakpada ta na machare makhoina tawriba thabak singdo haubudagi na loi phawba masada loinarakpa mobile phone duda lona video recording lawre asumna video recording do lawraga lona tumi kana khangandana unaba laklaga unadana aduma tumina chatkhre kabole mayum yoba wakhal khale ahing chuppa asengba subbase mapuroibada khanganchira khangan bayade kanaro liglana duma hayeng phawba moide chena duna legani kanaba phangro makhoina ahlaman chaktuna legani adugi sharu subitada dab tawduna kihan khanganduna proof ama isaw sauna leirubani masi sijinnaraga paisa laktokpa sijinnaba yaba mongda sijinnabana phai khalle ahing chuppa khanba yaba khallaba matu subita unaba mathangi numit ayuk tuda nganta unaba lai subita wigi mangonda kabok lei lepler kabok leina lepadu ubada urau thorawa horkle subita ani do awai khum tongnare haima ngantana kuaga ma paideda dawgam ta yaroi dawri sabina mama nongna bidi nongna biyu sema hai nangumbi rickshaw driver magi nupi amanaga aibu sabiga praman tawrdana iche mabu yumsida matau kramna lakibano mi nongna jingaida isa se hana kari oiramge haibado singsillaga yengo wayam ngangningdeda isana isa se kanano haubudagi loibu phawba theory loina khangnaraga leiba ngakni is ngantana laga khanaba horiro nangise sangdeko thabak yamna chilli third class na khoiga onsinnabagi matamga leite ichema first class third class ki thabakti adobna tawido liglana ngauduna chatpada aikhoigi yumbaldi kangkhong chaire liglana ngaubada noida kari yetlage thabak supam khangdre aikhoi nupadi mamong nupido luna tawbudina aduna ichi hoina senadrabadina wakatpa laklibasini aikhoisu thabak yamna chilli mirem nate maiba maibita naduna yena khada laidabi phumlaga mi ngaunaba thabak tawnabaga matam laipote kabuk legi waising du tabada swai lawi
lawai luton samlangdo chap chap yungi karino mana ngangliba singche kanasu khangda udaba thabak ama matau karamna irai laina khangduna leiramliba kadaida karamna karamba mafamda thabak si tawbada khangkribana khallubada khanfam khangdre haigalamba makhau pungnambado haithare khonjel don doctor duna themna bugi mongda manoin afasana subitana athotpa memba khonjelna kaino kabuk lei nang ngangiba mayam dubo ataba mana takhraga mina lana loba tare noklaga usitana kabuk lei sukumle ha ha taja sulu kaidoge aikhoi masen pangang ngangna badongna khanjarani yena khada maibi tanarga laidabi phumbadagi liklana ngauduna chatpani kanana thajani likladi mako kaibani dolan chiri dagi onthaduna anido makhatana awai kum tongnare haima ichena haibadi adu nate nangna ngangliba singdo yumpham yaudaba ngangni khonjen do wangkhale lambi chatpa achawong tanaba haiduna liklabu semjinduna ngauduna chatpani haibagi praman lei aigi mobile da yauri masidabu karigi aina tumil laijaruni aidi leiba pungjaw thillabasu kaidrena khalli swai lawgudagi hendoktuna mihuldo pokhai ga dawre khonjel wang launa haibado lekai ki achat awungna lambi mapa lanbada taba phawbu yawnare wabada masado kham thengi lekai mina takhradi loire haibagi matago asuk wan honda jarlaga aremada lamkhangda loina mangkhiba tare haibagi khudang paiga imungda chingchili anido awai khum tongnare kari noise khudanga paiga chingchilina aibusu laidabi tawrga semjinbige hairo kaino nangna ngangidubo amta ingna tapna ngangu kaidauge atabana takhraga aibu phana ngangnarurime adunine khon wangdanaba thabakti isena tawbiro ise aidi aigi nupadongna tumil leiba haitido karigumba aina khangliba wafamsina leiba pungjaw thinnaba wawa laurgabadi maharani gi mangmanglibi isegi punsida kari oigani haibado adum khanbiro tapthau kabulei nangse kana natine inaw nupi gumani iche haina kaujariba mingause mangdanaba sang tadanaba hono aidi isegi manungda tin changba thamoido hotrong hona urabani praman hairele karigumba aigi nupana isegi aronba singse khanglaba jelewdningai leite isedi tapthau haibani nangbo yengoi isega nangaiga amata oise asi hairga upudagi lising tara lauthuklaga pi paisana wa ngangbo yade haibagi matago machin mel paisagi minukna asawbu pumma manganki asumba sengbase kanamtagi mafamda haidurakanu haibagi paisa pigi tha kuding yaiduna yanaba ma purakle uchi chahon bi haibadu oire kabogle so hujikti yaurare subitagi michangda kayada laina tawbu ngamliba paisa magi tawbu ngamba matik me haukiba punsigi thaudoksing chawrakpama liglagi punsina kari oiramba amadi kamdongna ngawba horokibagi mari mako loina khangba ngamle haukiba punsigi thaudopu mamittuda singshinduna yenglubada butlili hingna ahingba mi amagum kapakle laibak tibi liglagi khanbada liglasu tumin tasinduna phamlambade tumthakre kasinduda tasinna butlilina aidi nahan ke khanglude iroi lawbisigi punchi wari adu ngasi khanglakpa mikupsida liglabu aigi pokminabadongna khalle magi ngasi oiriba phibamsida tanaba honaba mi amata but aina lemna tharo kanana makoibu kanbiba ngambra yenge liglagi punchibu aina soidana kangani mabu mirol tahanduna aina mabu phanaba honagani ligla nang wagana nangidama laman khumgani aina lai lai traiduna makoina tawbu ngamba mate utlabanina but ayama isaw sawna leide khangalage but aina liglagi tungi punsida tholakadaba thawdo khudimakta mayuk yagani asiyar but lili taibang miram nanda leirambade but leibak tuda
ꯐꯨꯛ ꯂꯥꯎꯅ ꯐꯥꯎꯗꯣꯔꯛꯂꯦ ꯋꯥꯈꯜ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯕꯨꯠ ꯂꯩꯕꯥꯛꯇ ꯂꯥꯛꯂꯕꯁꯨ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯗ ꯂꯩꯍꯧꯏ ꯂꯤꯛꯂꯥꯒꯤ ꯈꯟꯕꯗ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕꯅ ꯃꯁꯥꯗꯣ ꯈꯣꯔꯣ ꯈꯣꯔꯣ ꯈꯣꯠꯂꯦ ꯕꯨꯠ ꯂꯤꯂꯤ ꯉꯁꯤꯗꯤ ꯃꯍꯧꯁꯥꯒꯨꯝ ꯆꯥꯔꯗꯨꯅ ꯂꯩꯇ꯭ꯔꯦ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯇꯨꯃꯤꯟ ꯐꯃꯨꯡ ꯑꯄꯥꯏꯕꯤꯗꯨꯗ ꯐꯝꯂꯒ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩ ꯀꯝꯗꯧꯅ ꯕꯨꯠ ꯃꯥꯅ ꯂꯤꯛꯂꯥꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯄꯥꯡꯗꯕꯗꯤ ꯌꯥꯗꯦ ꯄꯥꯡꯅꯤꯡꯕ ꯐꯥꯎꯔꯦ ꯐꯥꯎꯔꯤꯕꯁꯤꯁꯨ ꯃꯇꯧ ꯀꯔꯝꯅ ꯕꯨꯠ ꯑꯃꯅ ꯑꯍꯤꯡꯕ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯗꯣꯛꯄꯗꯗꯤ ꯂꯥꯏꯕ ꯊꯕꯛ ꯑꯣꯏꯅ ꯎꯠꯄꯗꯗꯤ ꯌꯥꯝ ꯂꯨꯅ ꯊꯣꯛꯏ ꯂꯤꯂꯤꯅ ꯑꯩꯅ ꯑꯍꯤꯡꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯄꯥꯡꯊꯣꯛꯂꯝꯕ ꯉꯝꯗꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯤꯛꯂꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯄꯥꯡꯊꯣꯛꯀꯅꯤ ꯇꯦꯟꯈ꯭ꯔꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠꯇ ꯅꯨꯡꯁꯤꯅ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯄꯥꯝꯗꯦ ꯑꯍꯤꯡꯕꯅ ꯈꯣꯏꯗꯤ ꯃꯤꯅ ꯇꯧꯕ ꯊꯕꯛꯇ ꯀꯝꯄꯦꯔꯤꯖꯟ ꯇꯧꯕ ꯀꯔꯛ ꯀꯔꯛ ꯌꯦꯡꯁꯤꯟꯅꯕ ꯃꯤꯒꯤ ꯅꯨꯡꯉꯥꯏꯕ ꯎꯔꯒ ꯀꯜꯂꯛꯄ ꯀꯟꯖꯥꯎꯕ ꯅꯁꯥꯒꯤ ꯐꯅꯕꯗꯤ ꯍꯣꯠꯅꯗꯕ ꯃꯤꯑꯣꯏ ꯃꯔꯛꯇ ꯌꯦꯛꯅꯕ ꯊꯝꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤꯕꯨ ꯂꯩꯈꯥ ꯊꯥꯅ ꯆꯤꯡꯊꯅꯕ ꯍꯣꯠꯅꯕ ꯑꯁꯤꯔ ꯑꯍꯤꯡꯕ ꯅꯈꯣꯏꯒꯤ ꯁꯥꯖꯠ ꯂꯤꯆꯠ ꯅꯈꯣꯏꯒꯤ ꯁꯥꯖꯠꯀꯤ ꯃꯥꯌꯣꯛꯇ ꯑꯁꯤꯕ ꯊꯋꯥꯏ ꯕꯨꯠ ꯑꯃꯅ ꯂꯦꯞꯀꯅꯤ ꯂꯤꯛꯂꯥꯒꯤ ꯄꯨꯟꯁꯤꯗ ꯑꯩꯅ ꯑꯍꯣꯡꯕ ꯄꯨꯔꯛꯀꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯂꯤꯂꯤ ꯕꯨꯠ ꯂꯩꯕꯥꯛꯀꯤ ꯑꯣꯐꯤꯁ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯕ꯭ꯂꯣꯛ ꯂꯩꯕꯗꯣꯝꯗ ꯂꯥꯛꯑꯦ ꯕꯨꯠꯀꯤ ꯑꯣꯐꯤꯁꯇꯣ ꯕꯨꯠ ꯃꯌꯥꯝꯅ ꯆꯤꯡꯅ ꯆꯥꯏꯅꯕ ꯉꯝꯂꯝꯗꯦ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩ ꯑꯁꯤ ꯂꯩꯕꯥꯛꯇ ꯆꯟꯅꯗ꯭ꯔꯗꯨꯅ ꯂꯥꯛꯄ ꯑꯅꯧꯕ ꯕꯨꯠ ꯈꯔꯁꯨ ꯕꯨꯠ ꯂꯩꯕꯥꯛꯁꯤꯗ ꯅꯧꯅ ꯂꯩꯕ ꯌꯥꯅꯕ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯕꯅ ꯇꯧꯕ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕꯅ ꯇꯧꯕ ꯑꯃꯨꯛꯇꯣꯏꯕ ꯃꯩꯅꯤ ꯑꯣꯐꯤꯁ ꯕꯦꯔꯔ ꯈꯔꯁꯨ ꯏꯁꯧ ꯂꯥꯡꯉꯤ ꯅꯨꯄꯥ ꯑꯃꯅ ꯂꯥꯎꯔꯤ ꯑꯩ ꯕꯨꯠ ꯑꯅꯧꯕꯅꯦ ꯑꯩꯒꯤ ꯑꯥꯏ ꯀꯥꯔꯗ ꯑꯅꯧꯕ ꯑꯝꯇ ꯁꯥꯕꯤꯌꯨ ꯅꯨꯄꯥ ꯑꯃꯅ ꯐꯣꯝꯗꯣ ꯍꯥꯟꯅ ꯊꯥꯖꯤꯟꯈꯣ ꯐꯣꯝꯗꯣ ꯊꯥꯖꯤꯟꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯑꯥꯏ ꯀꯥꯔꯗ ꯑꯅꯧꯕ ꯁꯥꯕꯗꯣ ꯃꯔꯛ ꯑꯗꯨꯗ ꯅꯨꯄꯥ ꯅꯨꯄꯤ ꯈꯔꯁꯨ ꯀꯞꯄꯤ ꯃꯤꯅ ꯍꯥꯠꯂꯒ ꯁꯤꯕ ꯊꯋꯥꯏ ꯀꯌꯥꯅ ꯃꯁꯥꯅ ꯃꯁꯥꯁꯦ ꯕꯨꯠ ꯑꯣꯜꯂꯦ ꯂꯥꯏꯔꯦꯝꯅꯦꯟꯗ ꯇꯤꯟꯕ ꯐꯪꯗꯕꯒꯤ ꯍꯤꯛ ꯍꯤꯛ ꯀꯞꯂꯤ ꯈꯔꯅ ꯍꯥꯏ ꯑꯩ ꯉꯝꯂꯣꯏ ꯕꯨꯠ ꯂꯩꯕꯥꯛꯁꯤꯗ ꯂꯩꯕ ꯑꯩ ꯉꯝꯂꯣꯏꯌꯦ ꯈꯔꯅ ꯊꯤꯝꯖꯤꯜꯂꯤ ꯑꯅꯧꯕ ꯊꯋꯥꯏ ꯑꯗꯣ ꯃꯌꯥꯝꯅ ꯉꯥꯡꯅ ꯁꯛꯅꯔꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯇꯥꯏ ꯕꯨꯠ ꯂꯤꯂꯤ ꯃꯄꯥꯁꯤꯡꯗꯣ ꯁꯨꯝ ꯂꯥꯟꯗꯨꯅ ꯂꯥꯛꯄ ꯃꯥꯒ ꯌꯥꯝꯅ ꯌꯥꯅꯖꯕ ꯕꯨꯠ ꯂꯩꯕꯥꯛꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯦꯗ꯭ꯔꯥ ꯃꯨꯛꯊꯨꯕꯤꯒꯤ ꯀꯥꯗ ꯌꯧꯁꯤꯟꯈꯤꯕ ꯈꯪꯍꯧꯗꯦ ꯊꯣꯡꯗꯨ ꯊꯤꯜꯂꯒ ꯂꯤꯂꯤꯅ ꯃꯦꯗꯥꯝ ꯑꯝꯇ ꯆꯪꯖꯔꯛꯀꯦ ꯃꯨꯛꯊꯨꯕꯤꯅ ꯍꯥꯏꯔꯤ ꯑꯣ ꯆꯪꯉꯣ ꯆꯪꯉꯣ ꯂꯤꯂꯤ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯏ ꯐꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯆꯧꯀ꯭ꯔꯤ ꯑꯄꯥꯏꯕꯗꯨꯗ ꯐꯝꯃꯤ ꯀꯥꯗꯨꯗ ꯊꯥꯔꯤꯕ ꯇꯦꯕꯜ ꯆꯧꯀ꯭ꯔꯤ ꯈꯨꯗꯤꯡꯃꯛ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯀꯣꯏꯄꯥꯏ ꯄꯥꯏ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯦꯗꯥꯝ ꯀꯔꯤ ꯍꯥꯏꯒꯦꯅꯦ ꯂꯤꯂꯤ ꯋꯥꯐꯝ ꯑꯃ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯗꯣ ꯀꯣꯏꯊꯣꯛꯇꯅ ꯍꯥꯏꯌꯨ ꯆꯠꯅꯕ ꯌꯥꯕ ꯋꯥꯐꯝꯕꯨꯗꯤ ꯅꯠꯇꯦ ꯉꯁꯤ ꯑꯩꯅ ꯃꯦꯗꯥꯝꯒꯤ ꯃꯐꯝꯗ ꯍꯧꯗꯣꯛꯆꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯁꯦ ꯑꯗꯨꯕꯨ ꯇꯉꯥꯏ ꯐꯗꯅ ꯍꯥꯏꯗꯕꯗꯤ ꯌꯥꯗ꯭ꯔꯦ ꯆꯠꯅꯕ ꯌꯥꯗꯕ ꯋꯥꯐꯝꯗꯣ ꯍꯥꯏꯔꯣꯗꯅ ꯑꯗꯨꯗꯤ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯗꯣ ꯈꯟꯅꯔꯁꯤ ꯁꯨꯝꯗꯧꯕꯅꯤ ꯃꯦꯗꯥꯝ ꯑꯩ ꯃꯇꯝ ꯈꯔ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯗ ꯇꯥꯏꯕꯪ ꯍꯛꯆꯥꯡ ꯑꯃꯗ ꯆꯪꯗꯨꯅ ꯃꯤ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯗꯕ ꯌꯥꯗ꯭ꯔꯦ ꯌꯥꯔꯒꯗꯤ ꯃꯦꯗꯥꯝ ꯑꯩꯒꯤ ꯑꯄꯥꯝꯕꯁꯦ ꯅꯤꯡꯕ ꯊꯨꯡꯍꯟꯕꯤꯌꯨ ꯕꯨꯠ ꯅꯪꯅ ꯃꯤꯔꯝꯂꯦꯟꯗ ꯆꯠꯇꯣꯏꯕ ꯁꯦꯔꯤꯌꯁꯂꯤ ꯍꯣꯏ ꯃꯦꯗꯥꯝ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯃꯨꯛꯇꯗꯤ ꯌꯥꯕꯤꯌꯨ ꯑꯩꯒꯤ ꯄꯥꯡꯊꯣꯛꯀꯦ ꯈꯟꯕ ꯊꯕꯛ ꯑꯃ ꯇꯉꯥꯏ ꯐꯗꯅ ꯄꯥꯡꯊꯣꯛꯀꯦ ꯈꯟꯕꯒꯤꯅꯤ ꯂꯤꯂꯤ ꯅꯪꯒꯤꯗꯣ ꯌꯥꯗꯧꯕ ꯃꯥꯟꯗꯦ ꯕꯨꯠ ꯂꯩꯕꯥꯛꯁꯤꯗ ꯆꯠꯅꯔꯤꯕ ꯅꯤꯌꯣꯝꯁꯤꯡꯁꯤꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯃꯦꯗꯥꯝ ꯑꯩꯒꯤ ꯋꯥꯐꯝꯁꯤꯃꯗꯤ ꯌꯥꯕꯤꯌꯨ ꯃꯤ ꯑꯃꯒꯤ ꯂꯩꯈꯥ ꯇꯥꯔꯕ ꯄꯨꯟꯁꯤ ꯑꯃꯕꯨ ꯀꯟꯖꯅꯤꯡꯗꯨꯅ ꯇꯧꯕꯅꯤ ꯃꯤꯁꯛꯇꯨꯕꯨ ꯀꯅꯥꯅꯣ ꯂꯤꯂꯤ ꯃꯦꯗꯥꯝ ꯃꯨꯛꯊ꯭ꯔꯨꯕꯤꯒꯤ ꯃꯃꯤꯠꯇ ꯃꯥꯒꯤ ꯄꯋꯥꯔꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯂꯤꯛꯂꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯇꯥꯡꯀꯛꯁꯤꯡ ꯑꯗꯣ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯃꯥꯅ ꯎꯈꯤꯕꯁꯤꯡꯗꯣ ꯂꯣꯏꯅ ꯎꯍꯜꯂꯤ ꯍꯧꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯃꯨꯛꯊ꯭ꯔꯨꯕꯤꯅ ꯈꯪꯂꯨꯕꯗꯒꯤ ꯃꯍꯥꯛ ꯃꯁꯥꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯦ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯕꯨꯠ ꯂꯤꯂꯤꯕꯨ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯗ ꯊꯥꯕꯗ ꯃꯥꯒꯤ ꯗꯤꯁꯤꯖꯟꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯄꯤꯔꯤ ꯑꯅꯤꯗꯣ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯂꯤꯛꯂꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯨꯔꯣ ꯂꯤꯂꯤ ꯑꯩꯅ ꯑꯌꯥꯕ ꯄꯤꯔꯦ ꯅꯪ ꯉꯁꯤꯒꯤ ꯑꯌꯤꯡꯁꯤꯅ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯤꯔꯝꯂꯦꯟꯗ ꯆꯠꯄꯒꯤ ꯑꯌꯥꯕꯗꯣ ꯅꯐꯝꯗ ꯁꯤꯟꯅꯔꯕꯅꯤ ꯃꯦꯗꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯒꯤ ꯊꯋꯥꯏꯅ ꯕꯨꯠ ꯂꯩꯕꯥꯛꯁꯤꯗ ꯂꯩꯔꯤꯉꯩ ꯃꯦꯗꯥꯝꯒꯤ ꯇꯧꯕꯤꯃꯜ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯖꯔꯣꯏ
ꯊꯋꯥꯏꯁꯨ ꯑꯍꯤꯡꯕ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗ ꯊꯣꯏꯅ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯣ ꯆꯠꯂꯝꯗꯥꯏꯗ ꯇꯧꯕꯇꯕꯨ ꯅꯪꯒꯤ ꯐꯥꯏꯜꯁꯤꯗ ꯁꯥꯏꯟ ꯑꯃ ꯇꯧꯁꯤꯜꯂꯝꯃꯨ ꯍꯣꯏ ꯃꯦꯗꯥꯝ ꯃꯨꯛꯊ꯭ꯔꯨꯕꯤꯅ ꯕꯨꯠ ꯂꯩꯕꯥꯛꯀꯤ ꯕꯨꯠꯁꯤꯡꯅ ꯃꯤꯔꯝꯂꯦꯟꯗ ꯆꯠꯄꯒꯤ ꯑꯌꯥꯕ ꯂꯧꯕꯒꯤ ꯃꯥꯏꯒ꯭ꯔꯦꯁꯟ ꯐꯥꯏꯜ ꯌꯥꯎꯕ ꯑꯃꯗ ꯁꯥꯏꯟ ꯇꯧꯍꯜꯂꯦ ꯃꯥꯏꯒ꯭ꯔꯦꯁꯟ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃꯁꯨ ꯄꯤꯔꯦ ꯃꯨꯛꯊ꯭ꯔꯨꯕꯤꯅ ꯃꯈꯥ ꯇꯥꯔꯦ ꯌꯦꯡꯉꯣꯏ ꯂꯤꯂꯤ ꯌꯥꯝꯗ꯭ꯔꯕꯗ ꯆꯍꯤ 3ꯅꯤ ꯅꯪꯅ ꯄꯥꯡꯒꯦ ꯈꯜꯂꯤꯕ ꯊꯕꯛꯁꯤꯡꯁꯦ ꯄꯥꯡꯊꯣꯛꯂꯒ ꯑꯃꯨꯛ ꯇꯟꯅ ꯕꯨꯠ ꯂꯩꯕꯥꯛꯁꯤꯗ ꯍꯜꯂꯛꯀꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯕꯨꯠ ꯂꯩꯕꯥꯛꯁꯤꯗ ꯍꯜꯂꯛꯇ꯭ꯔꯕꯗꯤ ꯅꯪꯕु ꯃꯤꯔꯝꯂꯦꯟꯗ ꯕꯨꯠ ꯂꯩꯕꯥꯛꯀꯤ ꯅꯨꯄꯤ ꯄꯨꯂꯤꯁ ꯃꯌꯥꯝꯅ ꯁꯣꯏꯗꯅ ꯊꯤꯕ ꯂꯥꯛꯀꯅꯤ ꯃꯦꯗꯥꯝ ꯆꯍꯤ 3 ꯃꯄꯨꯡ ꯍꯦꯛ ꯐꯥꯕꯒ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯦ ꯕꯨꯠ ꯂꯩꯕꯥꯛꯇ ꯃꯦꯗꯥꯝꯒꯤ ꯃꯥꯏ ꯈꯨꯅꯕ ꯊꯕꯛ ꯑꯩ ꯀꯩꯗꯧꯅꯨꯡꯗ ꯇꯧꯖꯔꯣꯏ ꯑꯩꯅꯁꯨ ꯅꯪꯕꯨ ꯊꯥꯖꯩ ꯑꯗꯨꯅ ꯅꯪꯅ ꯍꯥꯏꯕ ꯊꯕꯛꯇꯤ ꯑꯩꯁꯨ ꯌꯥꯔꯦ ꯑꯩꯒꯤ ꯃꯥꯏꯗꯤ ꯆꯣꯞꯍꯟꯒꯅꯨ ꯅꯪꯒꯤ ꯑꯄꯥꯝꯕ ꯅꯅꯤꯡ ꯇꯧꯖꯔꯣ ꯂꯤꯛꯂꯥꯒꯤꯗꯃꯛ ꯄꯥꯝꯕꯣꯝ ꯇꯤꯡꯂꯨꯔꯣ ꯃꯦꯗꯥꯝ ꯃꯦꯗꯥꯝꯒꯤ ꯃꯄꯥꯜꯗꯒꯤ ꯑꯩꯅ ꯉꯁꯤ ꯃꯤꯔꯝꯂꯦꯟꯗ ꯆꯠꯇꯣꯏꯁꯤ ꯃꯦꯗꯥꯝ ꯑꯩ ꯃꯥꯏ ꯄꯥꯛꯆꯔꯛꯀꯦ ꯁꯦ ꯅꯃꯥꯏ ꯄꯥꯛꯆꯔꯣ ꯂꯤꯂꯤ ꯅꯪꯅ ꯄꯨꯝꯅꯃꯛꯇꯒꯤ ꯍꯦꯟꯖꯔꯣ ꯑꯁꯨꯝꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯩ ꯂꯩꯁꯅꯥꯗꯁꯨ ꯆꯠꯂꯝꯗꯥꯏꯗꯨꯗ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯍꯤꯡꯒꯤ ꯄꯨꯡꯖꯥꯅ ꯂꯣꯏꯔꯝꯗꯥꯏ ꯕꯨꯠ ꯂꯩꯕꯥꯛꯇꯨꯗꯒꯤ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯗꯨꯗ ꯑꯃꯨꯛ ꯐꯥꯎꯗꯣꯔꯛꯑꯦ ꯂꯤꯂꯤ ꯔꯣꯃꯤꯌꯣ ꯍꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯂꯦꯞꯂꯔꯦ ꯂꯤꯂꯤꯅ ꯑꯩ ꯀꯩꯗꯧꯅꯤ ꯀꯔꯤ ꯍꯥꯟꯅ ꯇꯧꯒꯅꯤ ꯇꯧꯒꯗꯕ ꯊꯕꯛꯇꯤ ꯌꯥꯝꯃꯤ ꯂꯤꯛꯂꯥꯒꯤ ꯃꯃꯥꯇꯣꯟꯗꯨ ꯍꯥꯟꯅ ꯑꯣꯠꯂꯨꯒꯦ ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯌꯧꯕꯒ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯅ ꯂꯤꯛꯂꯥꯒꯤ ꯍꯛꯆꯥꯡꯗ ꯅꯨꯃꯤꯗꯥꯡꯁꯨ ꯂꯤꯛꯂꯥꯅ ꯇꯨꯝꯗ꯭ꯔꯤ ꯐꯥꯎꯕ ꯇꯧꯕꯇꯕꯨ ꯑꯍꯤꯡ ꯑꯊꯦꯡꯕ ꯈꯨꯗꯤꯡꯒꯤ ꯂꯤꯛꯂꯥꯒꯤ ꯐꯤꯕꯝꯁꯤꯗ ꯇꯥꯅꯕ ꯁꯤꯜꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯃꯃꯝꯇ ꯃꯊꯪ ꯑꯩꯅ ꯂꯣꯏꯅ ꯄꯥꯏꯊꯒꯅꯤ ꯑꯩꯅ ꯈꯪꯈꯤꯕ ꯎꯈꯤꯕ ꯑꯃꯠꯇ ꯑꯩꯅ ꯂꯦꯝꯅ ꯇꯣꯛꯑꯦ ꯃꯁꯤ ꯂꯤꯂꯤ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛꯅꯤ ꯑꯩꯒꯤ ꯊꯧꯗꯤ ꯌꯥꯝꯃꯤ ꯂꯩꯁꯅꯥꯒꯤ ꯑꯦꯛꯁꯤꯗꯦꯟꯗ ꯆꯦꯟꯅꯕ ꯃꯤꯁꯛꯇꯨꯁꯨ ꯑꯩꯅ ꯐꯥꯒꯅꯤ ꯑꯁꯨꯝꯅ ꯂꯤꯂꯤ ꯊꯣꯡꯒꯥꯟꯗꯨꯗ ꯂꯦꯞꯂꯒ ꯃꯥꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯁꯤꯟꯗꯣꯛꯏ ꯅꯣꯡꯉꯥꯟꯒꯗꯕ ꯄꯨꯡꯖꯥ ꯈꯔꯁꯨ ꯋꯥꯠꯂꯤ ꯅꯤꯡꯊꯝꯒꯤ ꯑꯍꯤꯡꯒ ꯑꯣꯏꯕꯒ ꯑꯗꯨꯅ ꯁꯨꯕꯤꯇꯥꯕꯨ ꯇꯝꯅꯔꯨꯔꯒꯦ ꯈꯜꯂꯤ ꯈꯟꯕꯒ ꯇꯧꯕꯒ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯅ ꯍꯥꯟꯕꯤ ꯕꯨꯠ ꯂꯤꯂꯤ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯅ ꯄꯥꯏꯔꯛꯄꯅ ꯕꯨꯠ ꯂꯤꯂꯤ ꯂꯤꯛꯂꯥ ꯍꯣꯏꯒꯤ ꯌꯨꯝꯗ ꯐꯥꯎꯖꯤꯜꯂꯛꯑꯦ ꯇꯝꯅꯔꯒꯦ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯅ ꯂꯦꯞꯄꯦ ꯕꯨꯠ ꯂꯤꯂꯤ ꯑꯀꯤꯕꯒꯤ ꯁꯛꯂꯣꯟ ꯂꯥꯡꯈ꯭ꯔꯦ ꯁꯨꯕꯤꯇꯥꯗꯤ ꯅꯤꯡꯉꯥꯏꯗꯅ ꯃꯥꯒꯤ ꯀꯥꯗꯨꯗ ꯑꯊꯦꯡꯕ ꯍꯤꯡꯗꯨꯗ ꯃꯋꯥ ꯉꯥꯡꯅꯕꯤ ꯑꯃꯒꯤ ꯇꯥꯏꯞꯇ ꯊꯦꯡꯂꯗꯨꯐꯥꯎ ꯄꯥꯈꯪ ꯑꯃꯒ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯅꯔꯤ ꯅꯣꯛꯈꯦꯗꯨꯅ ꯂꯤꯂꯤ ꯃꯃꯤꯠꯅ ꯎꯔꯦ ꯃꯅꯥꯅ ꯇꯥꯔꯦ ꯂꯤꯂꯤꯅ ꯍꯩꯃꯥ ꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯅꯦ ꯏꯁ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯒ ꯏꯔꯥꯡ ꯀꯩꯊꯦꯜ ꯀꯥꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯗ꯭ꯔꯤꯕꯣꯏꯔꯦ ꯃꯥꯗꯤ ꯂꯥꯏ ꯅꯤꯡꯗꯅ ꯌꯨꯝ ꯀꯣꯏꯗꯅ ꯂꯩꯕ ꯌꯥꯔꯕ ꯃꯇꯝꯁꯤꯗ ꯁꯨꯕꯤꯇꯥ ꯏꯕꯦꯝꯃꯗꯤ ꯅꯍꯥ ꯑꯣꯏꯔꯦ ꯃꯈꯣꯏ ꯑꯅꯤꯁꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯅ ꯀꯔꯤ ꯑꯩꯕꯨ ꯃꯨꯛꯇ ꯇꯥꯒꯦ ꯍꯥꯟꯅ ꯑꯁꯤ ꯍꯥꯏꯔꯒ ꯂꯤꯂꯤ ꯑꯍꯥꯡꯕ ꯃꯥꯂꯪꯗꯨꯗ ꯀꯣꯏꯄꯥꯏ ꯄꯥꯏ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯂꯤꯂꯤꯅ ꯇꯧꯔꯤꯕꯗꯨꯗꯤ ꯁꯨꯕꯤꯇꯥꯗꯤ ꯈꯪꯕ ꯅꯠꯇꯦ ꯃꯧ ꯍꯅꯨꯕꯤꯗꯨꯒ ꯄꯥꯈꯪꯗꯨꯒ ꯁꯥꯟꯅꯕ ꯋꯥꯔꯤꯗꯣ ꯇꯥꯔꯝꯃꯤ ꯍꯥꯏ ꯏꯆꯥ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ ꯉꯥꯎꯁꯤꯟꯅꯅꯨꯀꯣ ꯉꯥꯎꯁꯤꯟꯅꯕ ꯅꯠꯇꯦ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕꯅꯦ ꯅꯃꯥꯒꯨꯝꯕꯤ ꯑꯩꯕꯣ ꯑꯄꯣꯛꯄ ꯏꯃꯥꯃꯛꯇꯤ ꯅꯠꯇꯦꯗꯅꯗꯣ ꯌꯥꯝ ꯉꯝꯃꯦꯃꯦ ꯍꯧꯖꯤꯛꯀꯥꯟ ꯄꯥꯈꯪꯁꯤꯡꯁꯦ ꯑꯍꯤꯡ ꯇꯨꯝꯗꯈꯩ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯈꯧꯔꯥꯡꯕ ꯐꯥꯎꯔꯤꯁꯦ ꯅꯪꯗꯤ ꯈꯪꯂꯝꯃꯣꯏꯅꯦ ꯌꯥꯝ ꯍꯦꯟꯖꯜꯂꯛꯀꯅꯨ ꯅꯁꯨꯡ ꯅꯃꯥꯟꯅꯕꯗ ꯇꯧꯒꯗꯕ ꯊꯕꯛꯇꯣ ꯑꯩꯉꯣꯟꯗꯒ ꯇꯧꯔꯛꯀꯅꯨ ꯕꯨꯠ ꯂꯤꯂꯤ ꯑꯍꯥꯡꯕ ꯃꯥꯂꯪꯗꯨꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯕꯁꯨ ꯃꯃꯥ ꯃꯆꯥ ꯑꯣꯏꯕ ꯌꯥꯕ ꯑꯅꯤꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯦꯛꯇꯤꯡ ꯏꯔꯥꯡ ꯌꯦꯡꯕꯗ ꯃꯤꯠ ꯌꯥꯝꯅ ꯅꯥꯏ ꯍꯩꯅꯗꯕ ꯐꯥꯎꯏ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯃꯁꯝꯗꯣ ꯈꯨꯗꯥꯡꯗ ꯌꯦꯠꯇꯨꯅ ꯐꯣꯏꯅꯤꯡꯏ ꯃꯧ ꯍꯅꯨꯕꯤ ꯃꯆꯥ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯔꯕꯤꯁꯤꯅ ꯏꯔꯥꯡꯒ ꯇꯧꯔꯗꯅ ꯑꯃꯔꯣꯝꯗ ꯂꯝꯗꯝꯁꯤꯗ ꯃꯁꯥꯒ ꯆꯍꯤ ꯂꯦꯡꯒꯥ ꯆꯥꯟꯅꯗꯕ ꯑꯋꯣꯛꯄ ꯊꯕꯛꯇꯤ ꯇꯧꯗꯕ ꯂꯝꯆꯠ ꯀꯥꯝꯕ ꯅꯨꯄꯥꯒꯤ ꯃꯁꯤꯡꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯣꯡꯃꯒꯤ ꯏꯁꯤꯡ ꯏꯆꯥꯎꯒ ꯖꯔ ꯋꯥꯡꯈꯠꯂꯛꯂꯦ ꯃꯧ ꯂꯚꯔꯁ ꯅꯦꯅꯦ ꯂꯚꯔꯁ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯂꯦ ꯃꯧ ꯀꯣꯏꯕ ꯄꯥꯈꯪꯒꯤ ꯃꯁꯤꯡ ꯂꯝꯗꯝꯁꯤꯗ ꯈꯔꯁꯨ ꯂꯩꯔꯤ ꯃꯁꯤꯅ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯀꯌꯥꯝ ꯀꯥꯏꯊꯔꯛꯄ ꯍꯥꯏꯕꯗꯤ ꯀꯅꯥꯅꯁꯨ ꯈꯪꯂꯝꯗꯦ ꯕꯨꯠ ꯂꯤꯂꯤꯅ ꯌꯥꯝ ꯇꯨꯀꯠꯆꯩꯅ ꯂꯤꯛꯂꯥꯒꯤ ꯃꯃꯥꯇꯣꯟꯁꯤꯗꯤ
Hanubi managa pakhanga se khoichop tugi tawrdana masidi chanana sareng khoichop pini dana sigumba sinine aina khutsa se mareng chatlise haima Facebook ki messenger danine mana video call ga tawnarise pele dako matam sigi chanabi fare makhoi ni ne sanari bu wari se ngahak lumduna targe kaidobo yagi yenge butlili tumina laikre pakhang duga subita ga wari sane aina nang nungsijaba nang naibu miraiba nang papti puni ko yare da nungsi gaina yade kaisu nangna message thajin duna kayo khiba natrone ne aidi icham chamna kari lamdagi no haidana message thaba khaktani aduga nangna henjilai natro o ai thantana lanba taratro nangna photo thajin dana kai hauraga sauranu aina nangi natau yenge laknabane ado nomaijing numita aikhoida lao aikhoida unase aigi chahi matang sina garden da koi bachat padi yaroi hoi nene nuksibi butlili tahai bangamdra subita gi akhoi balam chache sumthoke khan magi wakalda chapyung na khal ani gi nungai na sanari bu wari se thugai ge khan butlili magi hongnabi machinda swal energy is neither created nor destroyed it can be transformed from one form to another aisu energy makhalamani wai singsina lili kidi leiwa ga chamane butlili wai singse arga subita na sijinariba mobile dugi manungda yauriba positive amadi negative electron singdo loina break down tawe second kharki manungda mobile battery do dead oire subita na tawradabani mina wari nungaina saba orkan sida mobile battery se yaudra naha oithungnaba aikhoidi punsirol sanadaba yade pakhang kharadi adum loina daba yade naujaribi leirangi mapongni kanade charge tawsillaga wari makha chathage asi yarga phone du charge tawdugi phamungdagi kumtharaklaga phaklang da leiriba mai namfamduda charger du thingchillaga mobile do charge tawdugi tawi adubu mobile dudi hek namchinbaga ka do pumam momkhre bulilina mai mutatkre subitana pele da ko awoiba mi gi bitka loinek thugai tanja sida mai se mumutkre pele da ko manipur gi mai asiyarga candle mekhet thiriga mai chukhat ke tawbasu candle mekheti hana mangjongna thorang tahudabani mai do pumam momkhre subita chaulang aidi candle mekhet thamfam su khangde amam basida koicha challaga thibusu ngamaroi kadai da nu tusillaga chimbal ga se hanuman dauna sing dauna wangkai pomba ngamjararoi kaidawege mamla sumamna aidi tummani adum tumlage amam marakta kanana kaidawjanige asi harga phamungda tumba changle phamungduda khoirang khoisawnaduna tumthana bonaringe magi ka manungduda paliba thong thongnawdo akanba sapu maga loinana thok thok nomba ule second kharge manungda sebak phakai hang tore akanba nonglai nusina humjillakpagi mong dong thok thok thongnaw mamai ani do hangtok hangjin tawi akanba nusituna maram ka manungduda aing bading thamgi ui lawba unbubu nuksina maning makha tabla chale subita tumnambadagi fuklawna hokule pele da ko aibu thongnaw lolamdrabra aing mamai sida chingya da tamya da sitpa akan mu nusit oina silai sibu sumaina tawrudi ai aing tumba yarra thongnaw se amta lo lukhige mai sisu amukta ne la di fagadabani asumna mathanda machinda porok sonduna thongnaw lonsin yaiduna kangkhan do hai dorakpa magi kangthondo khangwang wangkhale kokto kokchau bi kai sabung lawe kangthon makung mari do kanano mana pairaga thangkalakhi budong
masada phawi tu khyau khyau chungi Subitana karino tawrise aigi sa pumba tu haw kuding tu chungi se you are harabada tawrise nati you are haba nati aina tawribase taibang malang palani se yasin narabra nati aina tawriba thawdo kudima mang nati taibang ne karamna masi mang oigani kanagumba magi khujin thawrang soidun oigani aingondaga laitinga thajillaglaba jala ai yeknabadi kana lai kana na tawribano ko ka ngawre daidi asumna machinda mathanda murum solamla khanglaw lawre kana no karino nangna pamlibase nangi saingonda tamnaribra aigi khwangda siriba jantra singche lupa lak yobu ngaktani aibu kinaba sillibado kanaroi siriba jantra singchigi magun nangna khangdre satkhro chalo ai kanano khangdri nang asiyar machinda mana khangjaba yangoy maibinda takpa leiwa mayam du sole tamnaribado phagadra haidana adubu pumnamak aremane soliba lairon siriba jantra pumba aremata tare Subita ko kachai leiwa khangjaba singdo sola solga kadu du tawribado hena phibam soksilabodongna tawi butlilichu aroi bithaduna magi leijaba maching mason pumba phudoktuna ngasidi ahanba face ki oina otlage khal butlilina nangi lakpiba khwangi jantra duna but aingonda kaidogduiba nangi matam ngasidagi haurabani aina pungjaw thillani madugi tanthada nangna jagoi saba taba liglagi imaton dima leibi diman chakodana nang asumna pai manungda khalle thok nomabade kamtholdo uru phendongna akanba spita leijabi thaduna uru ungai Subita ahingduda kanna law makoktu ngawduna oningba fawre magi hibliba phamungduda koktu ngawba hemanbadagi thok osille sasinkiba thakchinkiba awo mayamduna pungchai pungtei otopo phibam mamaibado pungkhai amamu uru unglba matu hanagi phibam danjinkhre kamthonduna hanagi mafamda machi lengdana leibaga butlilina khangabra ngasidi si fawbada nangi para oira lesson number 1 homework yawbidrabani aina tawi habesu khangal nangu otkini laknakhini hawbata sungai otkadaba laknagadabasu fana yam wale kumai nungaini sidagidi mathang aina kaidorokpa kaidobu ngambaibedo yengba tare nangi lupa lakchingna semba jantraduna nangbu aigi khuttagi kanba ngambrenge jantradugi mayaidusu chingthoke asi harabnaga lili mafamdudagi mangke lili nek mangkhibaga mulam mamaidusu khanglag lai maiduna lakpaga maingalduna Subitagi mamit ani dudebada makokto ngawphing tawduna pangli tawri machiman mayagado khare ithang thangladuna awobana pungtei mapi maro phamungado onthok paiduni phibam kaire Maharani Subitado minai nupi mala ngasidi makokto pairaduna ayo ima melagi marigold round tonglubusingai ngasidi karamba kainogi machano kaisung natabada singa se phairing turing laeba kana naingonda lai thajilibano nungaini aina khangpada mido lemna tharoi asiyarga makokto ngawmanbadagi puba ngamdaduna suchut kappe puba thangba ngamdre madi makoktuda awoba maraktuda itei koksu ngawba ifat masado thuk lauri thajindu wangladana oningbagi fuk hogutuna satke sungamlamde takiba machi made lengdana leri ayo ima haiba wahisina nam chonbadongna lejabi thaduna hanjin chole ayo ima ayo ima somdana bullili sumangduda leplaga yumdu munnei aduga subnaire liglana wakhal tarba matamda yumsida khong thangjilanngeni magi phibam ama semlaga aina purakani magini leiriba lanthum punama kanagi soiba yar tawbatabu mana laktringai
ꯐꯠꯇꯕ ꯈꯔꯗꯤ ꯍꯥꯟꯅ ꯃꯔꯨ ꯐꯨꯛꯅ ꯃꯥꯡꯍꯟꯗꯕ ꯌꯥꯗꯦ꯫ ꯑꯃꯔꯣꯝꯗ ꯑꯩꯅ ꯂꯤꯛꯂꯥꯕꯨ ꯐꯍꯟꯕꯅꯤ ꯍꯥꯏꯕꯁꯦ ꯑꯔꯣꯟꯕ ꯑꯣꯏꯅ ꯊꯝꯕ ꯇꯥꯏ꯫ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯈꯪꯍꯟꯕ ꯌꯥꯗ꯭ꯔꯦ꯫ ꯂꯤꯛꯂꯥꯕꯨ ꯇꯨꯍꯠꯄꯤꯕꯒꯤ ꯃꯍꯩꯗꯤ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛ ꯂꯣꯛꯅꯕ ꯁꯦꯝ ꯁꯥꯔꯣ꯫ ꯂꯤꯛꯂꯥꯒꯤ ꯂꯥꯏꯕꯛꯀꯤ ꯍꯤꯃꯥꯏ ꯆꯨꯝꯕ ꯆꯠꯂꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯤꯂꯤ ꯁꯨꯃꯥꯡꯗ ꯂꯦꯞꯄꯝꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯃꯥꯡꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯁꯨꯕꯤꯇꯥꯗꯨ ꯅꯍꯥꯟꯒꯩ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯒꯤ ꯍꯧꯒꯠꯂꯛꯇꯦ ꯍꯥꯏꯗꯨꯅ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤ ꯐꯖꯕꯤ ꯁꯥꯕꯤ ꯑꯃ ꯂꯩꯕꯗꯣ ꯃꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯏ꯫ ꯃꯃꯥꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯄꯨꯡꯉꯛ ꯉꯛꯏ꯫ ꯑꯋꯣꯕ ꯑꯣꯠꯁꯤꯟꯕ ꯃꯌꯥꯝꯗꯨꯅ ꯄꯨꯡꯇꯩ ꯇꯩꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯥꯗꯣ ꯑꯣꯅꯤꯡꯕ ꯐꯥꯎꯔꯤ꯫ ꯃꯁꯥꯗꯣ ꯊꯨꯛ ꯊꯨꯛ ꯂꯥꯎꯔꯤ꯫ ꯃꯦꯙꯥꯕꯇꯤꯅ ꯃꯃꯥꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯨꯗ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯦ꯫ ꯍꯟꯗꯛ ꯃꯇꯥꯡꯁꯤ ꯃꯥꯒꯤ ꯁꯅꯥꯕꯣꯟ ꯌꯥꯟꯕ ꯅꯨꯄꯥꯗꯨꯒ ꯈꯠꯅꯕꯗꯒꯤ ꯃꯥꯁꯨ ꯃꯄꯥꯝꯗ ꯍꯜꯂꯛꯂꯒ ꯂꯩꯕ ꯃꯇꯥꯡ, ꯃꯌꯨꯝꯗ ꯂꯩꯁꯥꯕꯤ ꯁꯥꯗꯨꯅ ꯃꯥꯒꯤ ꯑꯍꯥꯟꯕ ꯅꯨꯄꯥꯗꯨꯒ ꯍꯟꯖꯤꯟꯅꯔꯔꯣꯏ, ꯋꯥ ꯂꯣꯏꯊꯣꯛꯅꯔꯒ ꯑꯅꯧꯕ ꯅꯨꯄꯥ ꯀꯌꯥ ꯐꯥꯕꯒꯤ ꯈꯣꯡꯖꯪ ꯑꯃꯗꯤ ꯂꯥꯂꯣꯡ ꯆꯪꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯄꯥꯝꯗ ꯍꯜꯂꯛꯂꯒ ꯂꯩꯔꯛꯂꯤꯁꯦ ꯆꯍꯤ ꯑꯃꯗꯤ ꯍꯥꯏꯔꯛꯂꯦ꯫ ꯃꯥꯅ ꯌꯨꯝ ꯄꯥꯟꯕꯗꯨꯁꯨ ꯆꯍꯤ ꯐꯥꯈꯤꯗꯦ꯫ ꯅꯨꯄꯥ ꯃꯌꯨꯝꯗꯨꯗ ꯆꯟꯅꯗꯕꯒ ꯁꯅꯥꯕꯣꯟ ꯌꯥꯟꯕ ꯅꯨꯄꯥꯗꯨꯒ ꯆꯥꯅꯔꯛꯇꯕꯗꯒꯤ ꯍꯜꯂꯛꯂꯒ ꯂꯩꯕꯅꯤ꯫ ꯃꯃꯥꯕꯨ ꯇꯥꯟꯅꯕ ꯍꯧꯗꯣꯛꯂꯦ ꯍꯧꯖꯤꯛꯇꯤ꯫ ꯃꯀꯣꯛꯇꯣ ꯉꯥꯎꯔꯤ ꯉꯥꯎꯔꯤ꯫ ꯃꯦꯙꯥꯕꯇꯤꯅ ꯀꯧꯕꯗꯒꯤ ꯁꯨꯕꯤꯇꯥ ꯁꯧꯒꯠꯂꯦ꯫ ꯃꯃꯥ ꯃꯆꯥꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯏꯃꯥ, ꯀꯩꯗꯧꯔꯤꯕ ꯅꯪꯗꯤ? ꯐꯃꯨꯡ ꯐꯥꯅꯨꯡꯒꯁꯦ ꯉꯔꯥꯡ ꯀꯌꯥꯝ ꯍꯦꯟꯖꯤꯜꯂꯨꯔꯒꯦ? ꯑꯔꯦꯝꯕꯗꯀꯣ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯇꯥꯏꯅꯔꯛꯀꯅꯤ꯫ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨꯕꯣ? ꯏꯃꯥꯗꯤ ꯑꯩꯈꯣꯏ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯑꯉꯥꯡꯕꯗꯣ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯊꯛ ꯇꯥꯏ꯫ ꯖꯣꯔꯤꯠ ꯐꯖꯗꯕꯅꯤꯅ ꯍꯦꯟꯅ ꯊꯛꯆꯤꯟꯕꯅ ꯉꯥꯎꯔꯤ ꯑꯣꯏꯔꯤꯅꯤ꯫ ꯃꯊꯣꯡ ꯑꯃ ꯈꯪꯗꯒꯩ ꯄꯉꯥꯡ ꯉꯥꯡꯒꯅꯨ꯫ ꯑꯩꯅ ꯇꯧꯔꯤꯁꯦ ꯇꯧꯅꯤꯡꯗꯅ ꯇꯧꯕ ꯅꯠꯇꯦ, ꯐꯤꯕꯝꯅ ꯌꯥꯗꯕꯒꯤꯅꯤꯀꯣ꯫ ꯀꯥꯟꯅꯗꯦ, ꯅꯅꯦ ꯂꯩꯕꯥꯛꯂꯩꯗ ꯐꯣꯟ ꯇꯧ, ꯍꯧꯖꯤꯛꯃꯛ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯅ꯫ ꯑꯩ ꯑꯝꯇ ꯏꯔꯨꯖꯔꯨꯒꯦ, ꯆꯥꯏꯔꯤꯁꯤꯡꯁꯤꯁꯨ ꯂꯣꯏꯁꯤꯟꯒꯦ꯫ ꯍꯣꯏ, ꯇꯧꯕꯤꯔꯒꯦ꯫ ꯑꯩꯗꯤꯀꯣ ꯃꯣꯝꯄꯥꯛ ꯐꯤꯗꯛꯀ ꯁꯨꯕꯗꯤ ꯉꯝꯃꯣꯏꯀꯣ, ꯍꯥꯟꯅ ꯍꯥꯏꯍꯧꯔꯤꯁꯤꯅꯤ꯫ ꯅꯪꯒꯤ ꯑꯋꯣꯕ ꯁꯦꯡꯅꯕ ꯅꯠꯇꯦ ꯑꯩ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯃꯥꯒꯤ ꯀꯣꯜ ꯑꯗꯨ ꯂꯥꯛꯑꯦ꯫ ꯀꯣꯜ ꯂꯥꯛꯄꯒ ꯃꯥꯒꯤ ꯐꯣꯟ ꯑꯗꯣ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯈꯠꯂꯦ꯫ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗ ꯈꯣꯟ ꯀꯜꯂꯝꯕꯗꯣ ꯅꯧꯊꯔꯦ ꯃꯦꯙꯥꯕꯇꯤ꯫ ꯐꯣꯟꯗꯨꯗ ꯅꯨꯄꯥ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯇꯥꯃꯣ, ꯒꯨꯗ ꯃꯣꯔꯅꯤꯡ꯫ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯦꯙꯥ꯫ ꯅꯣꯡꯉꯥꯜꯂꯛꯄ ꯅꯪꯒꯤ ꯈꯣꯟꯖꯦꯜꯁꯦ ꯇꯥꯍꯧꯗ꯭ꯔꯗꯤ ꯈꯣꯡ ꯍꯥꯝꯕ ꯌꯥꯗꯦ꯫ ꯀꯔꯤ ꯍꯥꯏꯕ? ꯁꯣꯏꯈ꯭ꯔꯦ, ꯈꯣꯡ ꯊꯥꯡꯕ ꯊꯣꯛꯇꯦ ꯍꯥꯏꯕ, ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯀꯪꯉꯥꯎꯅꯩ ꯍꯥꯏꯕꯅꯤ꯫ ꯅꯪꯇꯅ ꯊꯃꯣꯏꯗ ꯅꯨꯡꯁꯤ ꯄꯦꯇ꯭ꯔꯣꯜ ꯐꯨꯜ ꯍꯥꯟꯖꯟꯕꯤꯔꯣ꯫ ꯊꯃꯣꯏꯒꯤ ꯁꯦꯂꯔ ꯂꯩꯈꯠꯂꯒ ꯅꯨꯡꯁꯤꯒꯤ ꯁꯃꯥꯏ ꯆꯨꯝꯕꯤꯔꯔꯣ꯫ ꯆꯨꯝꯖꯔꯒꯦ ꯅꯨꯡꯁꯤꯕꯤ꯫ ꯑꯗꯣ ꯍꯣꯔꯦꯟ ꯔꯦꯁꯇꯨꯔꯦꯟ ꯆꯠꯂꯨꯁꯦ꯫ ꯍꯣꯏ ꯆꯠꯂꯨꯁꯦ꯫ ꯑꯗꯣ ꯁꯥꯒ ꯁꯥꯕꯁꯤꯗ ꯂꯧꯕꯨꯛ ꯂꯝꯍꯥꯡꯗ ꯐꯝꯂꯨꯕꯅ ꯐꯠꯇ꯭ꯔꯣ? ꯇꯜꯂꯦ, ꯂꯧꯕꯨꯛ ꯂꯝꯍꯥꯡꯗ ꯐꯝꯕꯗꯤ ꯔꯦꯁꯇꯨꯔꯦꯟꯗ ꯐꯅꯤ꯫ ꯕꯅꯥꯅꯥ ꯁꯦꯛ ꯑꯃ ꯊꯛꯑꯒ ꯁꯥꯕꯗꯣ ꯃꯔꯥꯏꯅ ꯐꯖꯅꯤ꯫ ꯔꯦꯁꯇꯨꯔꯦꯟꯗꯕꯨ ꯀꯗꯥꯏꯗꯒꯤ ꯕꯅꯥꯅꯥ ꯁꯦꯛꯅꯣ? ꯈꯪꯗꯦ, ꯑꯩꯗꯤ ꯕꯅꯥꯅꯥ ꯁꯦꯛ ꯊꯛꯀꯅꯤ꯫ ꯕꯅꯥꯅꯥ ꯁꯦꯛꯇꯤ ꯍꯣꯇꯦꯜꯗ, ꯐꯥꯁ ꯐꯨꯗꯇ, ꯑꯗꯨꯅ ꯍꯣꯔꯦꯟꯗꯤ ꯐꯥꯁ ꯐꯨꯗꯇ ꯆꯪꯕ ꯇꯥꯕ꯫ ꯉꯝꯖꯗ꯭ꯔꯦ, ꯐꯥꯁ ꯐꯨꯗꯇꯤ ꯑꯆꯤꯛꯄꯒꯤ ꯂꯥꯏꯔꯦꯝꯕꯤꯅ ꯂꯩꯒꯗꯕ ꯃꯐꯝꯗ ꯆꯠꯁꯦ꯫ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯕꯗ ꯀꯅꯥꯝꯇꯅ ꯌꯦꯠꯂꯣꯏꯗꯕ ꯃꯐꯝꯗ꯫ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯏ꯫ ꯃꯃꯥꯅ ꯐꯣꯟ ꯇꯧ ꯍꯥꯏꯕꯗꯨ ꯀꯥꯎꯊꯣꯛꯈꯤꯗꯨꯅ ꯐꯅ ꯀꯨꯏꯐꯥꯎ ꯃꯣꯕꯥꯏꯜꯅ ꯃꯅꯥꯗ ꯍꯦꯛ ꯅꯞꯈꯤꯕꯗꯒꯤ ꯂꯧꯊꯣꯛꯇꯦ꯫ ꯏꯔꯨꯖꯕ ꯂꯣꯏꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯄ ꯃꯆꯥꯅꯨꯄꯤꯅ ꯅꯨꯄꯥ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯣ ꯂꯨꯝꯃꯒ ꯇꯥꯏ꯫ ꯇꯥꯃꯣ, ꯑꯩꯗꯤꯅꯦ ꯊꯃꯣꯏꯕꯨ ꯁꯦꯡꯂꯕ, ꯊꯋꯥꯏ ꯍꯛꯆꯥꯡ ꯊꯣꯛ ꯊꯣꯛꯅꯤ ꯀꯠꯊꯣꯛꯏꯕ꯫ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩꯁꯤꯡꯗꯨꯅꯅꯦ ꯑꯩꯅ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯤꯁꯦ꯫ ꯂꯩꯇꯥꯅꯕ ꯍꯣꯔꯦꯟ ꯔꯦꯁꯇꯨꯔꯦꯟꯗ ꯎꯅꯔꯁꯦ꯫ ꯇꯟꯖꯥꯁꯤꯗ ꯅꯨꯄꯥꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯌꯨꯝꯒꯤ ꯀꯥꯗ ꯂꯩꯕꯗꯨꯗ ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯕ, ꯄꯄꯥ ꯍꯥꯏꯗꯅ ꯂꯥꯡꯕ, ꯀꯞꯄ ꯂꯥꯎꯕꯒꯤ ꯃꯈꯣꯜ꯫ ꯅꯨꯄꯤ ꯑꯃꯅꯁꯨ ꯂꯥꯎꯏ꯫ ꯅꯣꯡꯉꯥꯟꯕꯒ ꯃꯆꯥꯁꯤꯡꯁꯤꯒ ꯐꯝꯃꯤꯟꯅꯗꯅ ꯁꯦꯃꯥꯏ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯨꯅ ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛ ꯇꯥꯛꯄꯤꯕ ꯌꯥꯕꯗꯨꯕꯨ
ꯅꯣꯡꯉꯥꯟꯕꯒ ꯃꯅꯥꯗ ꯐꯣꯟꯁꯦ ꯍꯥꯟꯅ ꯊꯦꯠꯂꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯁꯧ ꯂꯥꯡꯉꯤ ꯏꯁꯧ ꯂꯥꯡꯅꯕꯗꯨꯗ ꯋꯥꯔꯤ ꯁꯥꯕꯗꯣ ꯀꯥꯏꯕꯗꯧꯅ ꯇꯧꯏ ꯃꯦꯙꯥꯕꯇꯤꯅ ꯀꯩꯗꯧꯔꯒꯦ ꯇꯥꯃꯣ ꯀꯅꯥꯒꯤ ꯑꯉꯥꯡꯁꯤꯡꯅꯣ ꯌꯥꯝ ꯂꯥꯡꯉꯤꯗꯨꯕꯣ ꯅꯨꯄꯥꯗꯨꯅ ꯑꯩꯈꯣꯏ ꯏꯌꯥꯝꯕꯒꯤ ꯃꯆꯥ ꯉꯥꯛꯇꯅꯤ ꯅꯨꯄꯥꯗꯨꯅ ꯃꯤꯅꯝꯂꯛꯄꯅꯤ ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯇꯥꯗꯦ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯅꯨꯄꯥꯗꯨꯁꯨ ꯃꯇꯨ ꯃꯆꯥ ꯂꯩꯔꯤ ꯃꯦꯙꯥꯕꯇꯤꯅ ꯑꯍꯥꯟꯕꯒꯤ ꯅꯨꯄꯥꯗꯣ ꯋꯥ ꯂꯣꯏꯁꯤꯜꯂꯒ ꯃꯄꯥꯝꯗ ꯍꯜꯂꯛꯂꯒ ꯂꯩꯕ ꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯒꯤ ꯀꯥꯏꯊꯔꯛꯂꯕ ꯂꯝꯆꯠ ꯉꯥꯛꯅꯤ ꯃꯈꯣꯏꯅ ꯈꯨꯟꯅꯥꯏꯁꯤꯗ ꯆꯠꯂꯤꯕ ꯑꯁꯤꯒꯨꯝꯕ ꯃꯇꯝꯒꯤ ꯐꯠꯇ꯭ꯔꯕꯤ ꯆꯠꯅꯕꯤꯅ ꯏꯃꯨꯡ ꯀꯌꯥꯗ ꯑꯀꯥꯏꯕ ꯊꯣꯛꯂꯕꯗꯤ ꯂꯩꯕꯥꯛ ꯈꯨꯟꯅꯥꯏꯁꯤꯗꯗꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯅꯨꯡ ꯍꯟꯖꯤꯟꯅ ꯀꯥꯏꯊꯔꯛꯂꯕ ꯈꯨꯟꯅꯥꯏ ꯑꯃꯒꯤ ꯃꯁꯛ ꯑꯣꯏꯒꯅꯤ ꯃꯦꯙꯥꯕꯇꯤꯒ ꯅꯨꯄꯥꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯂꯣꯏꯕꯒ ꯂꯋꯥꯏ ꯂꯨꯇꯣꯟꯗ ꯂꯥꯛꯏ ꯁꯨꯕꯤꯇꯥꯅ ꯏꯁ ꯑꯃ ꯂꯣꯏꯈꯤꯕꯗ ꯉꯥꯏꯔꯤ ꯑꯃ ꯑꯃꯨꯛ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯕꯗꯅꯦ ꯌꯥꯏ ꯅꯅꯦ ꯂꯩꯕꯥꯛꯂꯩꯗ ꯐꯣꯟ ꯇꯧ ꯍꯥꯏꯕꯗꯨꯗꯤ ꯇꯧꯔꯕ꯭ꯔꯥ ꯅꯋꯥ ꯃꯌꯥꯝꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯃꯦꯙꯥꯕꯇꯤꯅ ꯈꯨꯝꯃꯤ ꯇꯧꯗ꯭ꯔꯤꯃꯥ ꯏꯪꯖꯕꯤ ꯃꯦꯙꯥꯕꯇꯤ ꯆꯩ ꯂꯥꯛꯀꯅꯤ ꯍꯧꯖꯤꯛꯃꯛ ꯇꯧ ꯏꯃꯥ ꯀꯣꯛ ꯌꯥꯝ ꯉꯥꯎꯏ ꯍꯛꯆꯥꯡ ꯉꯝꯗꯦꯅ ꯍꯥꯏꯌꯨ ꯇꯧꯔꯒꯦ ꯏꯃꯥ ꯌꯦꯡꯉꯣꯏ ꯅꯪ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ ꯏꯃꯥꯗꯅꯦ ꯑꯣꯏꯗꯦꯀꯣ ꯅꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯇꯥꯕꯗ ꯅꯨꯄꯥ ꯑꯃꯁꯤꯗꯨ ꯑꯣꯏꯔꯣꯏꯀꯣ ꯑꯩꯈꯣꯏ ꯏꯃꯥ ꯁꯤꯟꯅꯕ ꯂꯨꯝꯃꯒ ꯇꯥꯔꯤꯔ ꯈꯪꯗꯦ ꯃꯤꯒꯤ ꯋꯥꯔꯤꯁꯦ ꯍꯦ ꯃꯃꯥ ꯍꯥꯏꯁꯤꯗꯤꯅꯦ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯥꯟꯅꯕꯤ ꯈꯪꯉꯦꯗꯅ ꯌꯥꯔꯦ ꯏꯃꯥ ꯅꯪꯒꯤꯅꯦ ꯆꯤꯟꯗꯣ ꯇꯧꯔꯛꯀꯅꯨ ꯏꯃꯥꯅ ꯐꯩ ꯍꯥꯏꯕ ꯁꯅꯥꯕꯣꯜ ꯌꯥꯟꯕ ꯅꯨꯄꯥꯗꯨꯗ ꯆꯠꯄꯗꯒꯤ ꯅꯠꯇ꯭ꯔꯣ ꯅꯨꯄꯥ ꯃꯌꯨꯝꯗꯨꯅ ꯑꯩꯕꯨ ꯆꯟꯅꯗꯦ ꯍꯥꯏꯗꯨꯅ ꯐꯨꯔꯛꯈꯤꯕꯗꯣ ꯇꯣꯛꯑꯁꯦ ꯅꯨꯄꯥ ꯌꯥꯝꯅ ꯂꯩ ꯅꯅꯦ ꯂꯩꯕꯥꯛ ꯂꯩ ꯇꯧꯔꯒꯅꯦ ꯀꯥꯛ ꯂꯥꯎꯕ ꯑꯃ ꯈꯜꯂꯒ ꯍꯟꯗꯛꯇꯤ ꯐꯥꯔꯁꯤ ꯃꯃꯥ ꯃꯆꯥꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯂꯩꯕꯥꯛ ꯂꯩꯗ ꯐꯣꯟ ꯇꯧꯏ ꯐꯣꯟꯗꯣ ꯄꯥꯏꯈꯠꯄꯒ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯄꯥꯎꯗꯝꯃꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯨꯃꯤꯠꯁꯤꯃꯒꯤ ꯑꯌꯨꯛ ꯔꯣꯃꯤꯌꯣ ꯍꯣꯏꯒꯤ ꯌꯨꯝꯗꯨꯗ ꯕꯨꯠ ꯂꯤꯂꯤꯒꯤ ꯊꯋꯥꯏꯗꯣ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩ ꯄꯥꯛ ꯍꯦꯛꯇꯗꯤ ꯂꯤꯂꯥꯒꯤ ꯍꯛꯆꯥꯡꯗꯗꯤ ꯆꯪꯗ꯭ꯔꯤ ꯐꯤꯕꯝ ꯑꯃ ꯌꯦꯡꯂꯤ ꯇꯟꯖꯥ ꯑꯃ ꯉꯥꯏꯕꯒꯤ ꯃꯑꯣꯡꯗꯧꯅ ꯌꯨꯝꯗꯨꯁꯨ ꯑꯌꯨꯛꯇꯨꯗ ꯏꯔꯥꯡ ꯂꯥꯡꯉꯤ ꯔꯣꯃꯤꯌꯣ ꯑꯃꯗꯤ ꯇꯝꯐꯥ ꯁꯣꯏꯕꯨꯝ ꯉꯥꯔꯤ ꯄꯦꯀꯤꯡ ꯇꯧꯕ ꯍꯧꯔꯦ ꯁꯨꯔꯦꯁ ꯑꯃꯨꯛ ꯗꯦꯜꯂꯤꯗ ꯆꯪꯈ꯭ꯔꯅꯤ ꯃꯥꯒꯤ ꯁꯨꯇꯤ ꯃꯇꯝ ꯂꯣꯏꯔꯛꯂꯦ ꯃꯌꯥꯝꯕꯒ ꯃꯇꯩꯃꯒꯅ ꯃꯥꯒꯤ ꯄꯨꯕ ꯌꯥꯕ ꯀꯩꯅꯣ ꯁꯤꯜꯂꯤ ꯉꯁꯤꯗꯤ ꯑꯃꯔꯣꯝꯗ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯃꯥꯒ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯈꯩ ꯆꯥꯛ ꯆꯥꯅꯗꯧꯔꯤ ꯃꯔꯥꯡ ꯕꯨꯠ ꯂꯤꯂꯤꯅ ꯑꯩꯕꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯂꯤꯛꯂꯥꯒꯤ ꯍꯛꯆꯥꯡꯗ ꯇꯥꯡꯖꯐꯝ ꯂꯧꯔꯗ꯭ꯔꯥ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯂꯣꯏꯅ ꯐꯩ ꯑꯩꯅ ꯉꯁꯥꯏ ꯑꯌꯨꯛ ꯑꯩꯒꯤ ꯄꯋꯥꯔ ꯁꯤꯖꯤꯟꯅꯗꯨꯅ ꯌꯦꯡꯊꯣꯛꯂꯕꯅꯤ ꯃꯈꯣꯏꯅ ꯏꯔꯣꯏ ꯂꯨꯋꯥꯎꯕꯤ ꯃꯥꯟꯕꯤꯁꯦ ꯆꯪꯖꯐꯝ ꯄꯤꯕꯅꯤ ꯉꯁꯤ ꯐꯥꯎꯕ ꯃꯈꯣꯏꯅ ꯂꯤꯛꯂꯥꯗ ꯑꯀꯥꯏꯕ ꯀꯔꯤꯁꯨ ꯄꯤꯕ ꯂꯩꯇꯦ ꯂꯤꯛꯂꯥꯕꯨ ꯌꯨꯝꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯏ ꯀꯔꯤꯒꯨꯝꯕ ꯂꯤꯛꯂꯥꯅ ꯋꯥꯈꯜ ꯇꯥꯔꯛꯂꯕꯗꯤ ꯃꯈꯣꯏ ꯍꯦꯟꯅ ꯍꯔꯥꯎꯒꯅꯤ ꯇꯧꯕꯇꯕꯨ ꯑꯩꯅ ꯍꯦꯛ ꯆꯪꯁꯤꯜꯂꯒ ꯂꯤꯛꯂꯥꯕꯨ ꯍꯦꯛꯇ ꯇꯥ ꯐꯟꯕꯗꯤ ꯌꯥꯔ ꯆꯤꯡꯅꯈꯤꯅꯤ ꯂꯤꯛꯂꯥꯅ ꯆꯥꯔꯤꯕ ꯍꯤꯗꯥꯛ ꯆꯠꯊꯔꯤꯕ ꯇ꯭ꯔꯤꯠꯃꯦꯟꯁꯤꯡꯁꯤꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯍꯜꯂꯛꯄ ꯃꯥꯜꯍꯜꯂꯒꯦ ꯑꯩ ꯂꯤꯛꯂꯥꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯈꯨꯗꯛ ꯑꯁꯤꯗ ꯑꯩ ꯆꯪꯁꯤꯜꯂꯒꯦ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯕꯨꯠ ꯂꯤꯂꯤ ꯋꯥꯈꯜꯗꯗꯤ ꯂꯣꯜꯂꯤꯕ ꯃꯔꯣꯟ ꯌꯨꯅꯤꯚꯔꯁ ꯍꯥꯏꯕꯁꯤꯗꯤ ꯑꯦꯇꯣꯝ ꯃꯣꯂꯤꯀꯨꯜꯁ ꯀꯝꯄꯥꯎꯟ ꯏꯂꯤꯃꯦꯟ ꯃꯌꯥꯝ ꯄꯨꯜꯂꯒ ꯁꯦꯝꯃꯤ ꯑꯃꯔꯣꯝꯗ ꯏꯂꯤꯃꯦꯟꯁ 5 ꯃꯔꯨ ꯑꯣꯏꯅ ꯏꯌꯥꯔ ꯋꯥꯇꯔ ꯐꯥꯏꯌꯔ ꯑꯥꯔꯊ ꯁ꯭ꯀꯥꯏ ꯃꯈꯣꯏ 5ꯅ ꯏꯟꯇꯔꯦꯛ ꯇꯧꯗꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯄꯟꯆꯄꯣꯠ 5ꯅ ꯁꯥꯕ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡ ꯂꯨ ꯇꯣꯡꯅꯤ ꯂꯝꯕꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯂꯝꯕꯤ ꯑꯃꯗ ꯂꯣꯏꯅꯃꯛꯇ ꯏꯄꯨꯟꯗ ꯄꯨꯟꯕ ꯉꯥꯛꯅꯤ ꯕꯨꯠ ꯂꯤꯂꯤ ꯃꯥꯒꯤ ꯕꯨꯠ ꯂꯩꯕꯥꯛꯇ ꯂꯩꯍꯧꯔꯤꯕ ꯃꯀꯣꯛꯁꯤꯡ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯒ ꯂꯤꯛꯂꯥꯅ ꯂꯩꯕ ꯀꯥꯗꯨ ꯇꯝꯅ ꯂꯥꯛꯑꯦ ꯂꯤꯛꯂꯥꯒꯤ ꯃꯥꯏꯊꯣꯡꯗꯨꯕꯨ ꯌꯦꯡꯂꯒ ꯂꯤꯂꯤꯅ ꯂꯤꯛꯂꯥ ꯉꯁꯤꯗꯒꯤ ꯍꯧꯔꯒ ꯃꯇꯝ ꯈꯔꯗꯤ ꯅꯪꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯤ ꯐꯥꯎꯕ ꯅꯪꯒꯤ ꯍꯛꯆꯥꯡꯗ ꯑꯩꯅ ꯁꯩꯗꯥꯡꯂꯅꯤ ꯅꯪꯒꯤ ꯐꯤꯕꯝ ꯇꯪ ꯇꯥꯕ ꯑꯃ ꯈꯪꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯂꯅꯤ ꯑꯩꯅ ꯇꯧꯔꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯅꯪꯒꯤ ꯌꯥꯏꯐꯅꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯂꯤꯂꯤ ꯃꯥꯒꯤ ꯍꯛꯆꯥꯡꯗꯒꯤ ꯔꯦ ꯃꯌꯥꯝ ꯑꯃ ꯐꯨꯗꯣꯔꯛꯏ EMC2ꯒꯤ ꯇꯥꯏꯞꯇ ꯃꯁꯥꯗꯒꯤ ꯂꯩꯕ ꯏꯅꯔꯖꯤ ꯃꯌꯥꯝ ꯁꯨꯡꯕ ꯍꯧꯔꯛꯂꯦ
ꯂꯤꯂꯤ ꯃꯁꯥꯗꯣ ꯅꯨꯡꯁꯤꯠ ꯑꯣꯜꯂꯒ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯄꯥꯏꯔꯤꯕ ꯏꯌꯥꯔ ꯃꯣꯂꯤꯀꯨꯜꯁꯤꯡꯗ ꯇꯤꯟꯗꯨꯅ ꯂꯤꯛꯂꯥꯅ ꯍꯣꯜꯂꯤꯕ ꯁꯣꯔꯒꯤ ꯂꯝꯕꯤꯗ ꯂꯥꯛꯂꯒ ꯂꯤꯛꯂꯥꯒꯤ ꯍꯛꯆꯥꯡꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯂꯤꯂꯤ ꯂꯤꯂꯤꯅ ꯍꯦꯛ ꯆꯪꯈꯤꯕꯒ ꯂꯤꯛꯂꯥꯗꯣ ꯃꯁꯥꯗ ꯀꯩꯅꯣꯝ ꯇꯧꯔꯛꯑꯦ ꯃꯥꯒꯤ ꯍꯛꯆꯥꯡ ꯄꯨꯝꯕꯗ ꯌꯥꯎꯔꯤꯕ ꯑꯣꯔꯒꯥꯟ ꯑꯃꯗꯤ ꯑꯣꯔꯒꯥꯟ ꯁꯤꯁꯇꯦꯝꯗ ꯑꯅꯧꯕ ꯏꯒꯤ ꯈꯣꯡꯖꯦꯜ ꯌꯥꯡꯁꯤꯜꯂꯛꯑꯦ ꯃꯥꯒꯤ ꯍꯥꯔꯠ ꯕꯤꯠꯇꯣ ꯀꯟꯁꯤꯜꯂꯛꯑꯦ ꯗꯛ ꯗꯛ ꯆꯣꯡꯉꯦ ꯃꯥꯒꯤ ꯕ꯭ꯔꯦꯟꯒꯤ ꯑꯦꯔꯤꯌꯥꯁꯤꯡꯗꯨꯁꯨ ꯔꯦꯗ ꯕ꯭ꯂꯗ ꯁꯦꯜ ꯑꯅꯧꯕꯁꯤꯡ ꯍꯦꯃꯣꯒ꯭ꯂꯣꯕꯤꯟꯒꯤ ꯆꯥꯡꯁꯨ ꯋꯥꯡꯈꯠꯂꯦ ओवरऑल येंबदा मागे हक्चांगी टिश्यू सिस्टम सु टिश्यू रिजेनरेशन तौरले अनौब लिगला मॉडिफाइड तौरब लिगला बुट लिली की पावर लिगला की मसाद अनौब नोट हापलरे लिली ने चंखिबगा लिगला इरुजब चंखि बाथरूम दा सोमदन अयुक्तो लांग सुरेश की ममानब अमर रोशन थौना प्रकाश मखोई मरीनी अयुक्तुदा लाइबा वा वा लांगदुना असीदी मनी मतुमसु स्कूल चते मया मरक्तुदा लांगबा यावरे नोक नोक्तुना नुंगाई नुंगाइबा वारी क्या सारे तंफा अमदि रोमियोना चाखुमदा चाक इंसांग थोंबगी लांगनरे तंजासिदा बुट लिलीगी थवाई चंख्रबा लिगलादो इरु सेंगने लुजरगा मागी कादा चंगलले ड्रेसिंग मिरर दु यंगलगा समना केरे अमुबा चोट चोट लाउबा समलांगदुगा माइथुंगदुनि यंबगी पेन बनाइदे नहानगे इरोय लोबी मालंबदो मांद्र मसमना तरु तनान हातोले येंबगी पेन बनाइद्र लिगला हाइफेट चमना मके सेंब लोइदुना चाखुम लेबदोमदा चंगले लिगला चंगकपा उबदा इंसांग सेमनंबा मतै मनावदो पुंगंगखरे मोताई सुंदाई नबी इरोय लोबी मानबी लिगलाना फजखै पोमसा नबी थंबालगो फजरंबसिदा बाजारदा थेंगनकेबी मसमना इफा फाबी इरोय लोबी दुनाइबा थाजद्रे इंगंगै मया कादुनले लिगलाना इनमा आई चाक तो थोंग लगे इंसांग तो सेंबिरो तमो सौसु तौबिरुरनु मयाम लापसिदा फमिनरुरो तमोसागी ममानबसिंगसु लाइसे आई चा लोलुरगे रोमियो मति तंफा ताइबंग मिरोल तादुना मिरोल ngang वरे साथी नंगाइबा रोमियोना होइदे आई केम यावरोगे ननमगा नंगा तौमिनरो तंफाना इबानी पुन्ना तौमिनरगे अदो अस्वाइदमता लिगलाना मरक थले होय अदुदी आई चा हाना लोलगे बुबुगिना संगोम असी यारगे लिगला चा अमदि संगोम लोनब थौरांग तौवे मतै मनावनिदो थकलदुन चाखुमदा लेरमबदगी मखोय का लेबदोमदा लाए तुमिन लिगला ताखिनि मतागो वारी छाने तंफा अमदि रोमियो अवाई खुम तौनरे मंगदि नतेको ngasi uriba thaudokshe mang ohenbigenu he taibang semba mapu mang nati taibang ni tampha ngasi ki mikup sitabuni aina wana ngai jarakpasu liglana wakal tarakpa romiona motlaba saktam mamagi marumda ningthiraba saktam mama nang haibadu chumde tampha ligla se phadi ni yom sana oigani magi maithongda phajabagi mathakta matawuma मगुल यावरे तमो आई हाइनिंगाई लेतना हरावे नहानगै अखोइने लिगलाबु लाइकटननब ट्रीटमेंट चथबदो मधुगी माई फंगबा होरबरा खले आइसुनी खुदक्त फद्रसु तपना तपना मागी मसादा इम्प्रूवमेंट लापदोंना तवे फबु फरदी फरे लिगलाना फरबदी अखोइगी सुमाइनी करिगुमा माना वखल तारकलबसु युमसिदगी लिगलाना खोंग थांगतोक्तुना सत्के हारगलबदी कमदौबा चललरोसिदा मासु अखोइ इमुंगी मी ओइरसिदी पोकमिनब ई मरी गाक्तना मियोइबगी मरी नत तंफा लिगलाबो अइना पोकमिनब चंदौना नुंसिने मदुमकनि तमो अइनसु खलिबा लिगलासे अतोपा कना नत्रे पुंसिसिदा ngasiगी नुंगाइबा मिकुपसे अमुक्ता थेंगनद्रे अईगी मिलुदा चिंथरकलिबा पिरांगसे हराउबगी नुंगाइबगिनी अखोइ लिगला फरनी तमना तमना ताइबंग वाखल तारकलनी खल्ले हुजिक्ति तारकपसु ओइरसनु तमो ngasiदी मागी खुद येंगलसे अदुबु अई मागी मतेंगदि पांगलुरगे होय पांगलुरो येंसांग सेंबगदो यावसलुरो अई ड्राइंग रूम दा फमलुरगे
असुमना मतै मनावनीदो वारी सानारमलगा समजी खाइने लिग्लासु चा लोनबा लोरिदुना चा कपसिंगदो ट्रेदा हापगा ड्राइंग रूम लेबा दुमदा पुथोरे सोफादुदो परेंग छाना नोक खेदुना फमलंबा लिग्लाना चा पुथोरतुना थोलकपदु उबदा मयामदो मया कारे ngakpana khamtheng mamit mana lokthoi suresh wakhal khal kaino sibu aikhoi yumda wakhal chorbini aiduna lakhibi ligla du natra mabu lai macha man khei phajabra karino man ngasi tawreiba sina magi maithong uru khuding aigi meul sina karigi mathum marang hauriba suresh tanatana mamanaba singdo magi pukningda lejabi thaduna maru lonare rosanna kainoda aina tabadi angawi ma makhu yumsida lei haina ta yu robi mali ha masam managa ifa faradana aduga ngasi aigi mimangda urisina kare miss world nabu yu robi mangadra imana badamen da tawraga photo shoot amabu tahon bayane masak haira faje modeling ga tawbayane मतौ मलैको मसे मसकसे साथोकै फजे मसे अंगाउबी नते मागी ओइबा फिबम सिदा करमना अंगाउबी नि हाइगने आई थाजदे कानदे मसी कोइदबा यादे सुरेश ता हाइनरगा मसीना रोशन पुनिंगदा मरो लोलेबा सब मानना अमरसु मरो लोले आइजिनकै फजे मसकसे असिननी दना सुरेशना सुलोसनादी समाय लेरिसे अदुबु अइना नांगै ताबददी इरोइ लोबि माले ngasina kamaina apomba lerang thambal malamliba khangdrida tawrise masakse ubada aidum khoirang masi oina koibna faradra khangde suresh ta hainaraga asumna mokhoi singdo magi thokpa maru lol tanja sida liglana tredagi sakap singdo mokhoi singi khutta khusinne liglana romeo gi su chape angang oiba bubu phawba pungangai liglagi phajabu bada nahan gai dik masina top topa saklol ama langapase liglana bubu se nangi sangom sida leire mani matumna thank you cheche machin mopani duna sana bu wari tar mokhoi singado mihul yang sile khoithum lobo khonjel haiduni taibangi nungpan chumbatpa pungau he ngaune magi taibang palda loine he ngaune liglagi mato uru khuding suresh di sa phawba hare suresh mit kuptana liglana drawing room dagi thokibado yengduna lehawi romeo su ka manungda phamduna leibana ka hena makhoi singado mathidi phongnade ligla chakumna chak thongduna mayam chanaba mathel lukhoi langba hokre hawai tara kobi champut chawai ironba ma yongchak singju hangam yela thongba nga toiba atawba thongba maroi buri thongba usoki chak yansang thongba iba bambol amadagi tadana hena machu tan phajanda thongi liglana chakumda chak thongduna leringe mamanaba singa phamduna lerambadagi phuklauna hogulagla kitchen leiba domda changlai liglana mathel lukoi langduna yam section honarambudu ubuda suresh maya kare ka manungda phamduna leiba matai mabu lona naron da corridor amada kauthuklaga wari sane suresh amadi tampa wari sane itaima sibu taibangi thodokla taibang ni taibang ligla se kainege asuk yam sangkhonbra thongba thakpa loina hai noi tamoga aigesu ngasai dagi ngaktana amuk toiba loirabane nahan kai treatment chathabadugi mai phangba horabane itaima gi bungo itaima aidi ngakpana kham thengle hojik pawba ligla gi mong sina aingonda achauba pakhong kaya ma chanbudongna phawi ligla na wakhal tarak paise aikhoi gi dipharibane noi tamoga aigesu khanari karigumba ligla na wakhal tarak labasu mabu yumsida hayeng pawba lehelage magi mafam chapsaba tang taba yumje bamaling batasu aikhoi na mayok yarani magi lung khongdongwa matang dasu matai mana ligla gi lunggi wa palakpada swaila wi suresh ngawu pharakpada ngai asuk thuna luonggadra amarumda mari mukhong amasu nakai iseng sengdra adu
ꯂꯤꯛꯂꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯦ ꯋꯥꯍꯩꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯕꯗꯤ ꯐꯥꯎꯏ꯫ ꯃꯇꯩ ꯃꯁꯨ ꯂꯤꯛꯂꯥ ꯃꯊꯟꯇ ꯆꯥꯛꯈꯨꯝꯗ ꯂꯩꯕ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯗꯨꯅ ꯆꯪꯈꯤ꯫ ꯑꯌꯨꯛꯇꯨꯗ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯆꯥꯅꯕ ꯁꯦꯝ ꯁꯥꯕ ꯊꯧꯔꯥꯡ ꯄꯨꯝꯕ ꯂꯣꯏꯔꯦ꯫ ꯃꯊꯦꯜ ꯂꯨꯀꯣꯏꯁꯤꯡ ꯑꯗꯣ ꯃꯐꯝ ꯆꯥꯅ ꯍꯥꯞꯄꯒ ꯆꯥꯛ ꯆꯥꯅꯕ ꯃꯩ ꯗꯥꯏꯅꯤꯡ ꯔꯨꯝꯗꯨꯗ ꯆꯪꯉꯛꯂꯦ꯫ ꯃꯌꯥꯝꯗꯣ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯃꯦ꯫ ꯃꯆꯜ ꯁꯨꯅ ꯔꯣꯁ ꯂꯩꯅ ꯍꯥꯎꯔꯕ ꯆꯥꯛ ꯌꯦꯟꯁꯥꯡ ꯃꯌꯥꯝꯗꯣ ꯃꯍꯥꯎ ꯇꯪꯅꯔꯦ꯫ ꯂꯤꯛꯂꯥꯒꯤ ꯈꯨꯠ ꯆꯥꯕꯗ ꯃꯩ ꯈꯨꯕꯤ ꯆꯤꯛꯈꯥꯏ꯫ ꯆꯝꯐꯨꯠꯀꯤ ꯃꯍꯥꯎꯅ ꯉꯥ ꯊꯣꯡꯕꯗꯒꯤ ꯇꯥꯗꯦ꯫ ꯀꯣꯟꯅ ꯄꯨꯊꯣꯔꯛꯄ ꯉꯥꯔꯤꯡꯈꯥ ꯉꯧꯕꯒꯤ ꯃꯍꯥꯎꯁꯨ ꯃꯍꯥꯎ ꯑꯃꯅꯤ꯫ ꯃꯥꯒꯤ ꯃꯌꯥꯏ ꯐꯨꯗꯣꯛꯂꯦ꯫ ꯆꯥꯛꯂꯨ ꯃꯄꯥꯟꯗ ꯂꯩꯇꯦꯡꯕ ꯌꯦꯟꯁꯥꯡꯒꯤ ꯃꯊꯦꯜꯁꯤꯡꯅ ꯍꯥꯞꯂꯤꯕ ꯆꯥꯛꯇꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯃꯊꯣꯏ ꯍꯥꯞꯄꯦ꯫ ꯁꯨꯔꯦꯁꯇꯤ ꯂꯤꯛꯂꯥꯒꯤ ꯃꯔꯣꯏ ꯕꯣꯔꯤ ꯊꯣꯡꯕ, ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ, ꯆꯋꯥꯏ ꯏꯔꯣꯝꯕꯗ ꯉꯥꯎꯈ꯭ꯔꯦ꯫ ꯕꯨꯕꯨꯁꯨ ꯃꯉꯥꯏ ꯌꯥꯝ ꯍꯥꯎꯅ ꯆꯥꯏ꯫ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯊꯣꯛ ꯌꯦꯡꯁꯤꯟ ꯇꯧꯋꯦ꯫ ꯃꯌꯥꯝꯗꯣ ꯆꯥꯕ ꯂꯣꯏꯅꯔꯛꯄꯗ ꯇꯝꯐꯥ ꯑꯃꯗꯤ ꯂꯤꯛꯂꯥ ꯇꯣꯞꯅ ꯆꯥꯏ꯫ ꯇꯝꯐꯥꯅ ꯆꯋꯥꯏ ꯑꯅꯧꯕ ꯏꯔꯣꯟꯕꯒꯤ ꯃꯍꯥꯎꯁꯤꯗꯤ ꯀꯩꯅꯦꯒꯦ? ꯍꯋꯥꯏ ꯇꯣꯟꯅ ꯀꯣꯠꯄꯒ ꯃꯍꯥꯎ ꯑꯃꯕꯨ ꯇꯧꯏꯗꯣ꯫ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯗꯦ꯫ ꯑꯩꯈꯣꯏ ꯂꯤꯛꯂꯥꯁꯦ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯕ ꯌꯥꯝ ꯍꯩ꯫ ꯂꯤꯛꯂꯥꯅ ꯈꯨꯝꯃꯤ, ꯍꯩꯇꯦꯗ ꯏꯅꯝꯃ, ꯄꯥꯛꯅ ꯁꯟꯅꯕ ꯊꯣꯡꯕꯅꯤ꯫ ꯇꯝꯐꯥ ꯑꯃꯗꯤ ꯂꯤꯛꯂꯥ ꯆꯥꯛ ꯆꯥꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯌꯥꯝꯅ ꯍꯩꯗ, ꯍꯩꯇꯦ ꯀꯥꯏꯅ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ꯫ ꯏꯅꯝꯃꯅ ꯄꯪꯊꯥ ꯊꯥꯒꯠꯂꯦ꯫ ꯀꯔꯤ ꯈꯨꯍꯥꯎꯅꯤꯒꯦ? ꯅꯨꯡꯇꯤꯒꯤ ꯁꯨꯃꯥꯏꯅ ꯆꯥꯔꯗꯤ ꯐꯖꯅꯗꯤ ꯅꯣꯏꯅꯤꯕꯣ꯫ ꯏꯅꯝꯃꯅ ꯅꯣꯏꯒꯗꯧ ꯑꯣꯏꯔꯗꯤ ꯃꯊꯦꯜ ꯌꯥꯝ ꯂꯥꯡꯉꯔꯣꯏ꯫ ꯑꯁꯨꯝꯅ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯑꯃꯔꯣꯝꯗ ꯂꯤꯂꯤꯒꯤ ꯊꯋꯥꯏꯅ ꯂꯤꯛꯂꯥꯒꯤ ꯍꯛꯆꯥꯡꯗ ꯃꯔꯨ ꯂꯣꯜꯂꯤ꯫ ꯂꯤꯛꯂꯥꯗꯤ ꯑꯩꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯈꯤꯅꯤ ꯃꯇꯝ ꯈꯔꯗꯤ꯫ ꯃꯥꯅ ꯉꯥꯡꯊꯣꯔꯛꯄ ꯋꯥꯉꯥꯡ ꯁꯉꯥꯡ, ꯇꯧꯊꯣꯔꯛꯄ ꯁꯥꯖꯠ ꯂꯤꯆꯠ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯊꯣꯏꯅꯁꯤꯟ ꯉꯥꯛꯅꯤ꯫ ꯑꯗꯨꯅ ꯑꯩ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯦ꯫ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯑꯔꯨꯕꯅꯤ꯫ ꯂꯤꯛꯂꯥꯒꯤ ꯋꯥꯈꯜꯗ ꯃꯥꯒꯤ ꯄꯥꯁꯇ ꯀꯔꯤ ꯊꯣꯛꯈꯤ ꯍꯥꯏꯕ ꯄꯨꯔꯥ ꯑꯣꯏꯅ ꯅꯤꯡꯁꯤꯡꯍꯟꯕꯁꯨ ꯌꯥꯗ꯭ꯔꯦ꯫ ꯃꯍꯥꯛ ꯀꯅꯥꯅꯣ? ꯀꯗꯥꯏꯗꯒꯤ ꯃꯇꯧ ꯀꯔꯝꯅ ꯌꯨꯝꯁꯤꯗ ꯂꯥꯛꯈꯤꯕꯅꯣ? ꯂꯣꯏꯅꯃꯛ ꯅꯤꯡꯁꯤꯡꯍꯟꯕꯁꯨ ꯌꯥꯗ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯂꯣꯠꯈꯤꯕ ꯇꯥꯏ ꯃꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ꯫ ꯃꯥꯕꯨ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯑꯣꯏꯍꯜꯂꯛꯄ ꯃꯤꯁꯤꯡꯁꯦ ꯍꯥꯟꯅ ꯃꯔꯤꯟ ꯇꯦꯡꯈꯤꯅꯤ꯫ ꯑꯗꯨꯅ ꯂꯤꯛꯂꯥꯒꯤ ꯁꯥꯖꯠ ꯂꯤꯆꯠ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯦ꯫ ꯃꯉꯣꯟꯗ ꯇꯥꯒꯗꯕ ꯈꯨꯗꯣꯡꯊꯤꯕ ꯈꯨꯗꯤꯡꯃꯛꯁꯨ ꯑꯩꯅ ꯉꯥꯛꯊꯣꯛꯀꯅꯤ꯫ ꯑꯁꯨꯝꯅ ꯂꯤꯂꯤꯅ ꯃꯔꯨ ꯂꯣꯜꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯂꯨꯈꯥꯛ ꯆꯒꯨꯝꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯕꯦꯁꯤꯟꯗ ꯀꯣꯜ ꯂꯨꯈꯥꯛꯁꯤꯡ ꯑꯗꯣ ꯀꯣꯟ ꯐꯦꯡꯂꯤ꯫ ꯂꯨꯇꯨꯡ ꯇꯥꯕ ꯑꯃꯨꯕ ꯁꯝꯂꯥꯡꯅ ꯂꯤꯛꯂꯥꯒꯤ ꯁꯨꯒꯨꯅꯨ ꯆꯥꯟ ꯉꯝꯖꯕꯤꯅꯤ꯫ ꯁꯖꯤ ꯃꯤꯇꯥꯅ ꯇꯥꯏꯕꯪꯄꯥꯜ ꯉꯥꯎꯍꯟꯕꯒꯨꯝ ꯃꯔꯧ ꯂꯩꯕꯤ ꯃꯤꯅ ꯈꯖꯤꯛꯇ ꯅꯣꯛꯄꯗ ꯑꯎꯕ ꯀꯌꯥꯒꯤ ꯊꯃꯣꯏꯕꯨ ꯏꯇꯛ ꯏꯄꯣꯝ ꯍꯣꯟꯕ ꯉꯝꯕꯤ꯫ ꯄꯣꯔꯞ ꯇꯧꯕ ꯌꯥ ꯀꯝꯐꯣꯏ ꯃꯔꯨ ꯑꯔꯪꯕꯒꯨꯝ ꯌꯥꯇꯣꯜ ꯂꯪꯅ ꯅꯣꯛꯄ ꯇꯝꯐꯥꯒ ꯅꯣꯛꯂꯗꯨꯅ ꯀꯣꯟ ꯐꯦꯡꯕꯗꯣ ꯍꯦꯛ ꯎꯔꯨꯔꯦ ꯁꯨꯔꯦꯁ꯫ ꯁꯨꯔꯦꯁ ꯂꯤꯛꯂꯥꯒꯤ ꯃꯤꯅꯣꯛ ꯑꯃꯗ ꯈꯣꯡ ꯊꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯑꯐꯥꯅꯕꯒꯨꯝ ꯑꯄꯨꯟꯅꯕꯒꯨꯝ ꯃꯁꯥꯗ ꯐꯥꯎꯏ꯫ ꯆꯥꯛꯈꯨꯝꯗ ꯂꯩꯕ ꯐ꯭ꯔꯤꯖꯇꯒꯤ ꯀꯣꯝꯂꯥ ꯂꯧꯊꯣꯛꯂꯒ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯄ ꯂꯨꯇꯨꯡ ꯇꯥꯕ ꯑꯃꯨꯕ ꯁꯝꯂꯥꯡꯗꯨꯅ ꯊꯃꯝꯕ ꯑꯍꯤꯡꯒꯤ ꯊꯋꯥꯟꯃꯤꯆꯥꯛ ꯃꯉꯥꯜꯗ ꯁꯕꯤ ꯁꯅꯧ ꯑꯅꯤꯅ ꯑꯇꯤꯌꯥ ꯃꯥꯕꯨ ꯌꯦꯡꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯧꯅ ꯐꯥꯎꯍꯜꯂꯦ꯫ ꯂꯦꯞꯈꯤꯕ ꯃꯄꯥꯗꯒꯤ ꯈꯣꯡꯐꯝ ꯍꯟꯗꯣꯛꯇꯦ꯫ ꯃꯤꯅꯣꯛꯇꯨꯒꯤ ꯃꯔꯝ, ꯃꯤꯠꯌꯦꯡꯗꯨꯒꯤ ꯑꯥꯔꯊ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯅꯨꯡꯁꯤꯒꯤ ꯗꯤꯛꯁꯅꯥꯔꯤ ꯐꯥꯛꯇꯣꯛꯂꯒ ꯑꯥꯔꯊ ꯃꯥꯕꯨ ꯊꯤꯅꯤꯡꯂꯦ꯫ ꯇꯥꯡꯖꯕ ꯃꯤꯅꯣꯛ ꯑꯃꯅ ꯊꯃꯣꯏꯕꯨ ꯎꯔꯤ ꯎꯄꯥꯜ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄ ꯉꯝꯕ, ꯊꯃꯣꯏꯒꯤ ꯄꯥꯃꯦꯜꯗ ꯎꯇꯣꯂꯣꯝꯗ ꯁꯥꯠꯄꯤ ꯎꯔꯤꯔꯤꯒꯨꯝ ꯁꯛꯀꯥꯏꯔꯦ꯫ ꯂꯩꯅꯝꯅ ꯇꯞꯅ ꯂꯤꯛꯂꯥ ꯍꯥꯏꯕ ꯃꯤꯡꯁꯤꯅ ꯊꯃꯣꯏꯒꯤ ꯊꯝꯅꯥ ꯈꯦꯟꯖꯣꯡꯈꯥꯗ ꯅꯤꯛꯅꯤꯛ ꯂꯥꯎꯅ ꯇꯥꯡꯖꯔꯔꯦ꯫ ꯁꯨꯔꯦꯁ ꯀꯣꯝꯂꯥ ꯂꯧꯕ ꯂꯥꯛꯄꯅꯤ꯫ ꯃꯃꯥꯟꯅꯕꯁꯤꯡꯅ ꯀꯣꯝꯂꯥ ꯆꯥꯗꯨꯒꯤ ꯃꯄꯥꯜꯗ ꯉꯥꯏꯗꯨꯅ ꯂꯩꯍꯧ ꯍꯥꯏꯕ ꯀꯥꯎꯊꯣꯛꯏ꯫ ꯃꯇꯩꯃꯅ ꯍꯦꯛ ꯎꯔꯨꯔꯦ꯫ ꯁꯨꯔꯦꯁꯅ ꯇꯨꯃꯤꯟ ꯊꯣꯡꯖꯤꯟ ꯀꯥꯟꯁꯤꯟꯐꯝꯗꯨꯗ ꯂꯦꯞꯄꯒ ꯂꯩꯕꯗꯨ ꯎꯕꯗ ꯇꯝꯐꯥꯅ, ꯀꯩꯗꯧꯔꯒꯦ ꯁꯨꯔꯦꯁ? ꯇꯨꯃꯤꯟ ꯎꯪꯗꯨꯅ ꯊꯣꯡꯖꯤꯟ ꯀꯥꯟꯁꯤꯟꯐꯝꯗꯨꯗ ꯂꯦꯞꯐꯝ ꯏꯔꯩ ꯂꯩꯇꯕꯗꯧꯅ ꯂꯦꯞꯄꯤꯗꯨꯅ? ꯁꯨꯔꯦꯁ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯨꯕꯗꯒꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯇꯥꯏꯕꯪꯄꯥꯜꯗ ꯍꯟꯖꯤꯜꯂꯛꯄꯗꯧꯅ ꯐꯥꯎꯏ꯫ ꯃꯔꯩꯗꯣ ꯇꯠꯂꯤ ꯈꯨꯝꯃꯛꯏ꯫ ꯏꯇꯩꯃ, ꯀꯣꯝꯂꯥ ꯂꯧꯒꯦ ꯂꯥꯛꯄꯅꯦ꯫ ꯈꯣꯡꯁꯦ ꯌꯩꯁꯤꯟꯈ꯭ꯔꯦ ꯊꯣꯡꯖꯤꯟꯗ꯫ ꯅꯃꯤꯠꯇꯣ ꯃꯨꯟꯅ ꯌꯦꯡꯉꯨ꯫ ꯁꯣꯏꯕ ꯍꯥꯏꯕꯁꯦ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯅꯃꯥꯟꯅꯕ ꯃꯌꯥꯝꯒ ꯐꯝꯃꯤꯟꯅꯔꯨꯔꯣ꯫ ꯏꯇꯩꯃꯅ ꯅꯈꯣꯏ ꯃꯌꯥꯝ ꯆꯥꯅꯕ ꯀꯣꯝꯂꯥꯗꯣ ꯁꯦꯝꯃꯒ ꯄꯨꯊꯣꯔꯛꯑꯒꯦ꯫ ꯍꯣꯏ ꯏꯇꯩꯃ꯫ ꯋꯥꯍꯩ ꯑꯃꯇꯗꯤ
ꯃꯈꯥ ꯇꯥꯕ ꯉꯝꯗꯅ ꯇꯨꯃꯤꯟ ꯂꯤꯛꯂꯥꯕꯨ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈꯤ꯫ ꯁꯨꯔꯦꯁ ꯃꯃꯥꯟꯅꯕꯁꯤꯡꯒ ꯃꯈꯣꯏ ꯁꯨꯃꯥꯡꯗꯨꯗ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯃꯤ꯫ ꯂꯣꯟ ꯃꯆꯥ ꯑꯃꯁꯨ ꯅꯤꯡꯊꯤꯅ ꯍꯩꯀꯣꯜ ꯂꯩꯀꯣꯜ ꯑꯣꯏꯅ ꯁꯦꯝꯒꯠꯇꯨꯅ ꯂꯩꯔꯤꯕ ꯃꯄꯥꯗꯨꯗꯅꯤ꯫ ꯁꯨꯔꯦꯁꯅ ꯂꯥꯛꯄ ꯎꯕꯗ ꯃꯃꯥꯟꯅꯕꯁꯤꯡꯅ ꯔꯣꯁꯟꯅ "ꯀꯣꯝꯂꯥ ꯆꯥꯁꯤ ꯀꯣꯝꯂꯥ ꯂꯧꯔꯨꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯒ ꯀꯣꯝꯂꯥꯗꯤ ꯀꯗꯥꯏ?" ꯁꯨꯔꯦꯁꯅ "ꯑꯩꯈꯣꯏ ꯏꯇꯩꯃꯅ ꯄꯨꯊꯣꯔꯛꯑꯅꯤ." ꯃꯈꯣꯏ ꯃꯁꯦꯟꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ꯫ "ꯑꯗꯣ ꯁꯨꯔꯦꯁ, ꯅꯪ ꯁꯥꯎꯗꯤ ꯁꯥꯎꯅꯤ, ꯅꯣꯏ ꯂꯤꯛꯂꯥꯁꯦ ꯏꯔꯣꯏ ꯂꯣꯌꯥꯎꯕꯤ ꯃꯥꯜꯂꯤ ꯍꯥꯏꯗꯥꯏꯅꯦ? ꯑꯗꯨꯒ ꯉꯁꯤꯗꯤ ꯍꯦꯛꯇ ꯑꯔꯣꯏꯕꯤ ꯊꯥꯀꯩ ꯂꯩꯔꯝꯃꯤ꯫ ꯑꯃꯔ, ꯑꯩꯁꯨ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯇꯣꯞ ꯇꯣꯞꯄ ꯁꯛꯂꯣꯟ ꯎꯕ꯫ ꯂꯤꯛꯂꯥꯁꯦ ꯃꯇꯧ ꯌꯥꯝ ꯂꯩꯕꯣ꯫ ꯇꯤꯚꯤꯗ ꯁꯦꯝꯄꯨꯒꯤ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯕꯤ ꯁꯝꯁꯥꯡꯕꯤ ꯃꯣꯗꯦꯜꯗꯣ ꯍꯥꯏꯐꯦꯠ ꯃꯥꯟꯒꯨꯝ ꯇꯧꯏ꯫ ꯁꯣꯏꯔꯦ, ꯀꯗꯥꯏꯗꯒꯤ ꯃꯌꯥ ꯆꯧꯗꯣꯔꯤ ꯃꯥꯜꯂꯦ, ꯅꯣꯛꯄꯗ ꯌꯦꯡꯉꯨ, ꯇꯔꯥꯎ ꯇꯔꯥꯎꯕ ꯃꯤꯁꯅꯥꯅꯤ꯫ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦꯗ ꯑꯩꯗꯤ꯫ ꯚꯥꯏ ꯁꯨꯔꯦꯁ, ꯂꯤꯛꯂꯥꯁꯦ ꯑꯩꯒꯤ ꯑꯣꯏꯔꯁꯤꯔ ꯈꯪꯗꯦ꯫ ꯌꯥꯔꯣꯏꯈꯣꯏ ꯚꯥꯏ ꯔꯣꯁꯟ, ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤ꯫ ꯚꯥꯏ ꯑꯃꯔ, ꯉꯝꯊꯣꯛꯅꯁꯤꯔꯣ?" ꯃꯃꯥꯟꯅꯕ ꯃꯁꯦꯝꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯍꯣꯏ ꯃꯥꯏ ꯍꯥꯏꯕꯁꯨ ꯉꯝꯗꯦ ꯁꯨꯔꯦꯁ꯫ ꯐꯥꯒꯤꯗꯧꯅ ꯄꯉꯥꯡꯇ ꯉꯥꯡꯅꯕꯅꯤꯅ ꯑꯃꯔꯣꯝꯗ ꯌꯥꯝꯅ ꯈꯝꯕꯟꯕ ꯍꯥꯏꯒꯗ꯭ꯔꯥ, ꯁꯥꯎꯅꯤꯡꯕ ꯑꯃꯁꯨ ꯐꯥꯎꯏ ꯁꯨꯔꯦꯁ꯫ ꯁꯨꯔꯦꯁ ꯇꯨꯃꯤꯟꯅꯕꯨꯗꯤ ꯂꯩ, ꯃꯍꯥꯛ ꯋꯥ ꯉꯥꯡꯐꯝ ꯈꯪꯗꯦ꯫ ꯂꯤꯛꯂꯥꯁꯦ ꯃꯈꯣꯏ ꯃꯁꯦꯟ ꯃꯨꯟꯅꯔꯛꯄꯁꯤꯗ ꯃꯍꯥꯛ ꯃꯁꯥ ꯑꯉꯛꯄꯅ ꯈꯝ ꯊꯦꯡꯂꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯟ ꯂꯥꯡꯅꯔꯤꯉꯩ ꯀꯣꯝꯂꯥ ꯈꯣꯛꯄ ꯄ꯭ꯂꯦꯠ ꯑꯃ ꯄꯥꯏꯔꯒ ꯅꯨꯡꯊꯤꯜꯗꯨꯗ ꯇꯝꯐꯥ ꯊꯣꯛꯂꯛꯑꯦ꯫ ꯇꯝꯐꯥꯅ ꯀꯣꯝꯂꯥ ꯄꯨꯊꯣꯔꯛꯄꯗ ꯃꯈꯣꯏ ꯃꯁꯦꯟ ꯉꯥꯡꯅꯔꯝꯕ ꯋꯥꯔꯤꯁꯤꯡꯗꯣ ꯆꯞ ꯂꯦꯞꯄꯦ꯫ ꯇꯝꯐꯥꯅ "ꯉꯁꯤꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯀꯝꯗꯧꯒꯦ?" ꯔꯣꯁꯟꯅ ꯈꯨꯝꯃꯤ, "ꯌꯥꯝ ꯍꯥꯎꯏ ꯏꯇꯩꯃ, ꯁꯨꯃꯥꯏꯅ ꯍꯥꯎꯅ ꯄꯤꯖꯅꯤ ꯍꯥꯏꯔꯗꯤ ꯆꯥꯛ ꯆꯥꯅꯕꯁꯦ ꯈꯔ ꯇꯣꯏꯁꯤꯕ ꯏꯇꯩꯃ?" ꯇꯝꯐꯥ ꯅꯣꯛꯑꯒ ꯈꯨꯝꯃꯤ, "ꯌꯥꯏ, ꯀꯩꯁꯨ ꯀꯥꯏꯗꯦ, ꯀꯣꯛ ꯆꯥꯔꯒ ꯂꯣꯏꯔꯦ." ꯑꯃꯔꯅ "ꯉꯁꯤꯒꯤ ꯆꯝꯐꯨꯠꯁꯦ ꯀꯥꯎꯕ ꯉꯝꯂꯔꯣꯏ꯫ ꯏꯆꯝ ꯆꯝꯅ ꯐꯨꯠꯄ ꯍꯋꯥꯏ ꯊꯔꯥꯛ ꯀꯣꯕꯤ ꯆꯝꯐꯨꯠ ꯑꯃꯅ ꯆꯥꯛꯈꯥꯎꯒꯁꯦ ꯂꯣꯏꯅ ꯈꯨꯗꯨꯝ ꯆꯜꯂꯦ ꯏꯇꯩꯃ꯫ ꯅꯪꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃ ꯑꯣꯟꯊꯣꯛꯅ ꯇꯥꯕ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯑꯃꯔ꯫ ꯑꯩꯈꯣꯏ ꯂꯤꯛꯂꯥꯁꯦ ꯅꯣꯏꯗ ꯄꯨꯖꯈ꯭ꯔꯣ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯅꯕ꯫ ꯏꯇꯩꯃꯅ ꯌꯥꯔꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ, ꯄꯨꯖꯈ꯭ꯔꯣꯁꯨ ꯄꯨꯖꯈ꯭ꯔꯒꯦ, ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯤꯉꯩꯁꯤꯗ." ꯑꯃꯔ ꯐꯥꯒꯤꯕꯨꯗꯤ ꯐꯥꯒꯤꯅꯤ ꯍꯥꯏꯕꯕꯨ ꯃꯔꯧ ꯂꯩꯕ ꯋꯥꯍꯩ ꯑꯃꯒ ꯂꯣꯏꯅꯅ ꯊꯧꯅꯥ ꯐꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯥꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯁꯤꯡꯁꯤ ꯇꯥꯔꯒ ꯑꯇꯩꯗꯤ ꯁꯥꯎꯅꯤꯡꯕ ꯐꯥꯎꯏ, ꯃꯥꯏꯊꯣꯡꯗ ꯈꯖꯤꯛ ꯈꯖꯤꯛ ꯂꯣꯏꯅ ꯃꯃꯤ ꯇꯥꯏ꯫ ꯇꯝꯐꯥꯗꯤ ꯃꯈꯣꯏ ꯃꯁꯦꯟꯒꯤ ꯊꯤꯑꯣꯔꯤꯗꯣ ꯈꯪꯕ ꯅꯠꯇꯦ, ꯏꯆꯝ ꯆꯝꯅ ꯐꯥꯒꯤ ꯑꯣꯏꯅ ꯃꯥꯁꯨ ꯍꯥꯏꯕꯅꯤ꯫ ꯇꯟꯖꯥꯁꯤꯗ ꯂꯤꯛꯂꯥꯅ ꯆꯥꯛꯍꯥꯎ ꯈꯦꯔ ꯍꯧꯗꯨꯅ ꯕꯣꯜ ꯃꯆꯥ ꯑꯃꯃꯝꯗ ꯐꯖꯅ ꯍꯥꯞꯂꯒ ꯇ꯭ꯔꯦ ꯑꯆꯧꯕ ꯑꯃꯗ ꯄꯨꯊꯣꯔꯛꯑꯦ꯫ ꯂꯤꯛꯂꯥꯅ "ꯃꯌꯥꯝ ꯆꯥꯛꯍꯥꯎ ꯈꯦꯔ ꯆꯥꯁꯦ, ꯉꯁꯤ ꯇꯃꯣꯆꯥꯒꯤ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯂꯥꯛꯄꯁꯤꯗ ꯑꯩꯅ ꯄꯤꯖꯅꯤꯡꯗꯨꯅ ꯍꯧꯕꯅꯦ." ꯇꯝꯐꯥꯅ "ꯃꯥꯅꯤ, ꯅꯪꯍꯧꯔꯔꯣꯏ ꯍꯥꯏꯗꯨꯅ ꯅꯆꯜ ꯂꯤꯛꯂꯥꯅ ꯃꯕꯨꯡꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯁꯦ ꯄꯤꯖꯅꯤꯡꯗꯨꯅ ꯍꯧꯕꯅꯤ." ꯔꯣꯁꯟ ꯍꯥꯏꯔꯦ, "ꯀꯩꯒꯤ ꯆꯥꯔꯣꯏ? ꯆꯥꯛꯍꯥꯎ ꯈꯦꯔꯗꯤ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠꯅꯤ ꯀꯩꯅꯣ." ꯇꯝꯐꯥꯅ "ꯅꯣꯏ ꯇꯥꯃꯣꯆꯧꯒꯤ ꯄꯤꯔꯝꯂꯕꯣ ꯂꯤꯛꯂꯥ?" ꯂꯤꯛꯂꯥꯅ ꯈꯨꯝꯃꯩ, "ꯄꯤꯔꯝꯃꯦ ꯏꯅꯝꯃ, ꯇꯤꯚꯤ ꯀꯥꯗ ꯕꯨꯕꯨꯒ ꯂꯩꯍꯧꯋꯦ, ꯇꯥꯃꯣꯆꯧꯒ ꯕꯨꯕꯨꯒꯤꯒ ꯄꯤꯔꯝꯃꯦ." ꯁꯨꯔꯦꯁꯅ "ꯍꯥꯎꯗꯧ ꯃꯥꯜꯂꯤꯍꯦ." ꯑꯃꯔꯅ ꯈꯨꯝꯃꯩ, "ꯍꯥꯎꯗꯧ ꯃꯥꯟꯕ ꯅꯠꯇꯦꯅꯦ, ꯍꯥꯎꯗꯣꯏꯅꯤ." ꯈꯦꯔ ꯍꯥꯞꯄ ꯕꯥꯎꯜ ꯑꯃꯃꯝ ꯃꯈꯣꯏꯒꯤ ꯂꯣꯏꯅ ꯊꯨꯡꯉꯤ꯫ ꯈꯦꯔꯗꯨ ꯆꯥꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯥꯎꯕ ꯈꯦꯔ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯄꯣꯏꯔꯤꯇꯣꯟ ꯆꯥꯎꯒꯤ ꯃꯍꯥꯎꯗ ꯁꯪꯒꯣꯝ ꯑꯃꯗꯤ ꯆꯤꯅꯤ, ꯀꯤꯁꯃꯤꯁ, ꯏꯂꯥꯏꯆꯤ, ꯌꯨꯕꯤꯅ ꯃꯊꯣꯏ ꯍꯥꯞꯂꯕ ꯑꯃꯨꯕ ꯆꯪꯂꯤ ꯇꯧꯕ ꯄꯔꯄꯜ ꯀꯂꯔꯅ ꯑꯣꯔꯤꯌꯦꯟꯇꯦꯠ ꯑꯣꯏꯕ ꯈꯦꯔꯗꯨꯗ ꯉꯥꯎꯗꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯈꯦꯔ ꯆꯥꯕ ꯂꯣꯏꯔꯛꯄꯗ ꯑꯇꯩꯁꯤꯡꯗꯣ ꯏꯆꯟ ꯍꯥꯏꯗꯨꯅ ꯐꯣꯇꯣ ꯑꯃꯃꯝꯇ ꯀꯥꯞꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯀꯥꯞꯄꯦ꯫ ꯁꯨꯔꯦꯁꯀꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯒ ꯂꯤꯛꯂꯥꯁꯨ ꯀꯣꯏꯖꯗꯨꯅ ꯃꯕꯨꯡꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯒ ꯐꯣꯇꯣ ꯀꯥꯞꯄꯦ꯫ ꯅꯨꯃꯤꯠꯁꯤꯃꯒꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯡꯉꯥꯏꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯇꯝꯗꯣ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯅꯨꯃꯤꯠꯀ ꯇꯥꯔꯛꯄꯗꯨꯗꯗꯤ ꯍꯔꯥꯎ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯗꯨꯅ ꯁꯨꯔꯦꯁꯀꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯣ ꯂꯣꯏꯅ ꯃꯥꯒꯤ ꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯅꯨꯃꯤꯠꯁꯤꯃꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯁꯨꯕꯤꯇꯥ ꯍꯣꯏꯗ ꯑꯍꯤꯡ ꯂꯦꯛꯄ ꯋꯥ ꯇꯥꯅꯕ ꯑꯃꯥꯏꯕꯤ ꯌꯥꯡꯒꯣꯏ ꯑꯃꯗꯤ ꯃꯅꯦ ꯂꯩꯕꯥꯛ ꯂꯩ ꯂꯥꯛꯑꯦ꯫ ꯉꯔꯥꯡ ꯑꯍꯤꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯑꯃꯠꯇ ꯆꯤꯊꯗꯅ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ ꯂꯩ꯫ ꯋꯥꯔꯤ ꯂꯤꯕ ꯂꯣꯏꯔꯛꯄꯗ ꯃꯈꯣꯏ ꯃꯁꯦꯟ ꯑꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ꯫ "ꯁꯤꯔꯝꯅꯤ ꯏꯅꯦ ꯂꯩꯕꯥꯛꯂꯦ,
ꯀꯣꯛꯁꯦ ꯉꯥꯎꯕꯗꯅꯦ ꯑꯃꯨꯛꯇꯣꯏꯕ ꯑꯩꯗꯤ ꯁꯤꯔꯕꯣꯏ ꯅꯤꯡꯂꯕꯅꯤ ꯀꯗꯥꯏꯗꯒꯤ ꯁꯣꯏꯔꯦ ꯁꯨꯕꯤꯇꯥ ꯈꯜꯂꯩꯗꯕ ꯋꯥꯈꯜꯅꯤ ꯅꯪꯅ ꯈꯜꯂꯤꯗꯣ ꯅꯪꯅ ꯂꯤꯔꯤꯕ ꯋꯥꯔꯤꯁꯤꯒ ꯍꯥꯏꯔꯨꯔꯗꯤ ꯅꯪꯉꯣꯟꯗ ꯂꯥꯏ ꯊꯥꯖꯤꯟꯕ ꯃꯤ ꯑꯃ ꯂꯩꯔꯦ ꯅꯪꯅ ꯈꯪꯒꯗꯕ ꯑꯃꯅ ꯅꯪꯒꯤ ꯑꯔꯣꯟꯕ ꯌꯦꯛꯅꯕ ꯑꯃ ꯂꯩꯔꯦ ꯌꯨꯝꯁꯤꯗ ꯆꯪꯉꯛꯄꯗ ꯑꯩ ꯏꯁꯥꯗ ꯐꯥꯎꯔꯦ ꯂꯩꯕꯥꯛ ꯂꯩꯅꯤ ꯏꯆꯦ ꯌꯥꯡꯒꯣꯏ ꯂꯩꯕꯥꯛ ꯂꯩ ꯑꯩꯒꯤꯗꯤ ꯁꯨꯕꯤꯇꯥ ꯅꯠꯇꯅ ꯀꯅꯥ ꯂꯩꯇꯦ ꯃꯥꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯗꯤ ꯑꯩꯒꯤꯗꯤ ꯀꯅꯥ ꯂꯩꯇꯦ ꯋꯥ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯕ ꯑꯗꯨꯅꯅꯦ ꯑꯃꯨꯛꯇ ꯐꯖꯅ ꯀꯗꯥꯏꯗ ꯀꯔꯤ ꯁꯣꯏꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯊꯤꯒꯠꯄꯤꯌꯨ ꯍꯣꯏꯅꯦ ꯀꯥꯡꯊꯣꯜ ꯃꯈꯣꯡ ꯊꯥꯡꯒꯠꯂꯛꯏꯕ ꯐꯃꯨꯡ ꯎꯔꯨ ꯎꯪꯗꯨꯅ ꯄꯥꯏꯔꯤꯕꯗꯣ ꯑꯔꯥꯏꯕ ꯃꯍꯩ ꯅꯠꯇꯦ ꯑꯩ ꯀꯅꯥꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯈꯪꯗꯣꯛꯂꯒꯦ ꯂꯩꯕꯥꯛ ꯂꯩ ꯅꯆꯦ ꯌꯥꯡꯒꯣꯏ ꯂꯩꯔꯤꯉꯩꯗ ꯅꯈꯣꯏ ꯀꯅꯥꯝꯇꯗ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯔꯣꯏ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯃꯩꯗꯣ ꯃꯨꯠꯂꯝꯗ꯭ꯔꯕ ꯑꯃꯁꯨ ꯈꯔ ꯐꯒꯗꯕꯅꯤ ꯃꯩꯗꯣ ꯄꯨꯝꯃꯝ ꯃꯝꯈꯤꯕꯅ ꯑꯩ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯀꯔꯤꯝ ꯈꯜꯂꯨꯅꯨꯁꯦ ꯉꯁꯤꯗꯤ ꯃꯤ ꯑꯣꯏꯔꯦ ꯂꯥꯏ ꯑꯣꯏꯔꯦ ꯇꯪ ꯇꯥꯕꯤ ꯑꯇꯥꯕꯤ ꯑꯃꯗꯤ ꯈꯪꯂꯅꯤ ꯂꯩꯕꯥꯛ ꯂꯩ ꯑꯩ ꯂꯩꯔꯤꯉꯩꯗ ꯃꯤ ꯑꯣꯏꯔꯣ ꯂꯥꯏ ꯑꯣꯏꯔꯣ ꯄꯪꯍꯦꯟ ꯍꯦꯟꯖꯤꯟꯕ ꯌꯥꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡꯗꯣ ꯋꯥ ꯈꯟꯅꯕ ꯌꯥꯕ ꯈꯟꯅꯩ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯁꯣꯏꯗꯅ ꯑꯃꯨꯛ ꯇꯝꯅꯔꯛꯄ ꯌꯥꯏ ꯁꯣꯏꯗꯅ ꯇꯝꯅꯔꯛꯀꯅꯤ ꯇꯝꯅꯔꯛꯄꯗꯨꯗ ꯀꯔꯤꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯑꯆꯧꯕ ꯃꯔꯝꯗꯣ ꯁꯣꯏꯗꯅ ꯊꯤꯗꯣꯛꯂꯒꯦ ꯈꯜꯂꯤ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ ꯏꯂꯤꯖꯥꯕꯦꯠꯅ ꯁꯨꯂꯣꯆꯅꯥꯗ ꯀꯣꯜ ꯇꯧꯏ ꯀꯣꯜꯗꯨ ꯆꯠꯄꯒ ꯊꯤꯟꯊꯗꯅ ꯄꯥꯏꯔꯛꯏ ꯍꯜꯂꯣ इलिजाबेट सुलो अमरगी व्हाट्सएप स्टेटस उरब्रा करी स्टेटस नो आइसिबो आइदी उदिए का हेना आइदी मीगी स्टेटस येंगदबनिना नाहन के येंगद्रसु हौजिक्ति खरा तमो येंगबदो फिबमना मतमना हौजिक्ति याद्रे तुमि लैथोकवा हौजिकमग अब्दा येंगु स्टेटस फोन पाइना पाइना होय येंगगे इलिजाबेट ना हाइबगी मतुंगिना सुलोचना अमरगी स्टेटस दो चंगलगा येंगे कैप्शन द इरे अखोई इचल लिगलागी खेर बाय सुरेश की पार्टी साक चानबगी फोटो लिगलागा मखोई मैम कामेनबा सुरेश यावोय लिगलागा अमरगा मखोई नि खक्तगी ओइबा फोटो फोटो सिंग अमदी स्टेटस की कैप्शन सिंग दुबदा खोइदौ थिले साउनिंग बन मसादनी अनिदो मखा ताना वारी साने सिबु मोइदे लई हाइबा अंगाविदु नत्रो माने अंगावी इरो लोवी माले हाइबदो यारे देली सिबु कदाइदा इरो लोवी मानबा मचेत अम फाव यावदे आइसु पुंगंग एने सुलो थाजददना अमरद कॉल तवे अमरना अंगावी इरो लोवी मानबी लिगलादुनि हाइरे सुरेश की मैम अमदी मतै मना लायेंग चथबदगी फरेबो हाइरे कइनो हाइरसिबो सिगी फिबम सिददी आइगोंददी साथीना अकाइबा मो ओइरेबो कइनो मत हौद्रदी यारोय असुक सांगलबो मतमसे आइगोंदगी अदुम मादिना थैदुना ले होय माय मचेत अमत फाव हाइदखै लैरिसिनदी सिगी फिबम सिना ओइरे आइ याम वारे साथीना वारे माइबदुना लाइ खुइरमबिनी माइ उसिलकने हाइबदुसु उना उना मची लेंदन लैबगुम लैरि करिनोबा मसीदा अइना तौदुइसे हंतक मतांगसे तासेंगना अइ डिप्रेशन चटकदौबो मानसिलेबो नंग याम खंजनगनो खंजलदोइबगी मरमसे लैत्रे तासेंगना अइ याम वारे अइ याम चिंगनरले इसागी कॉन्फिडेंस थाजब लोइना मांग ताकनबगी मसक ओइरे तौबो ngamba mise याम साथीना लैरेबो हौजिक मतमदा फिबमसे नोंगु नोंगुगी सुमलुरक्तोरे कानदे हयेंग ओजा माइबदुगी नाक्ता अमुक्तगा चलुसे कइदौबो याबा हाइबदो अमुक्तगा खन्नरुसे होय अदुना फरने असुमना ममानबनिदो वारी सानरमलगा फोन थमनारे नुमिनादि तासिलक सोमदना मुलिलादो नुमिदांगी चाक थोंगले माना वाखल लेक तारकपदगी युमगी अंगम मते मसादो याम एक्टिव ओइना अदुम पांगे लिगला अमदि तंफा ngसाइगी मथेल खरसु लैरि हाइदुना सलाक तमक तौरगा तोए चाकसु खरा हंतना राइस कुकर दुदा कामे चाकसु खरा थेंगलप चाबगा पुक थनबगा सुरेश मागी कादा तुमि लैतादुना लैबा ngamde
ngasai mamanabasingduna mangonda ngangsilamba sajilamba wari mayamduna leitafam khangdaba haibadu oy kadaidanomo pukning wakhalani hena khoirangnabagi horpum achoba moibagi maram oy lagliba Wednesday sidama satkrani mobile ki screen da kaksiluru flight ticket da amu yeng wakhalda mon mon ni khaliba matam kharama yumsigi makada leithakisira liglagi masada laiba hong basingse yam yengni adubu magi study na kamdawba assignment igedaba mayam lei thesis idawsu marolama PhD tawbagi segment mayam amasu masida matau kramna magna thairuni data phom khangde plane ticket tu ding ngayak magi kada tumin famlam laga sak loirabra iduna yeng luga habagi matago magi kada perpep thugle tamphaga thing tamphana sak loire saringeida sathokna batawrase Suresh na khume hoi teima Suresh matai matam phaga tunga mangada dining room da lai Romeo madi mani matum ikoi koi na famduna lai ligla na sillang sinba langba loirga mayamdo ikoi koi na famlaga chai liglagi ayuk nungthilda ukhiba maithonggi phajabado hojik phawba halamdre ningthibagi mapa leiti chakto chana chana huran yengi Suresh mamit ani da liglada yengla henna nuksiba phawe kari yengningba phawribano khangde taru bimisnada nuksigi ising saibi kum urure saitharakpa nuksi ichelna thaudu nungpakta tayasinna chentharakpa kanagi matik maina thingba ngamluni yosabigi sayongu midyengduna thamoina yotkum sapongluba singsinnabagi machak oirare haige hainam leigi lenam churaba basantagi saudaba namiba hainam tabu yengba leinam tabu yengba malangba madi saudaba nungsiba mana urok thong saduna thamoigi ipa iyai thak aduda lalure thamoigi thongra nakta nungsi pukrida nantharabasu irujaningbaga thongra tekningbaga isa yajare nungsigi serolni langiba thamoigi tanthada mon khaliba wakhal mayamduna table du thamliba chak amadi mathel du changte khot tuna ngasidi angang macha magi matogum sane chak chaningba phawde masana masa chak chakhung kyana hukhiba noiba phawba ngasidi masana thiba ngamgani tara phana hukit lilagi maithung yengi yangai pangkhalakba tara marindi panba thajana tangjabi maithung sida iri arun badungsigi wari mayai pu bisiktam sina chak chaba phawba he khojang hande punchigi tangkak ama kadaiduna leptuna leikhabadongna tawe wakhalna ungduna leiringi liglana ungduna leiriba Sureshda kaidorge tamosa hautabro irom se khara hapake khangpre khange Suresh masado ithak thakale adubu khumdi khumai hawe hoi hapamo liglana insang do hape Suresh do sak to kothar chaba hawe magi matause mathanda ikaiba phawe kai hena mathi phonglabra haiduna tampha chui khangi irang langba afa apunba mato Suresh ke ngasai degi loina khangi khangsin na sa tuminna leibne uchin nachin mayam do sak saba toe ligladi hena kona chawe magi hena bi male ligla chairib singa do loisele masu saba tokpaga liglagi mong matau huran yengba tokte Suresh aduma huran yeng thongnau marumda thongjin marumda machi meyada thamoina tangjapam thir Sulochana gi wakal mongonda machet amata phaw sangkhidre yon onaba tayonaba maibadu inkraba numidang aduda sat matakta kar thawan michak yengle matanda machinda murum sole ligla sibu kanano aike maga kari thongne kari mari leine magi maithong uru khudingda aigi misna ani mangondagi karigi lapthokpa ngamjiba magi minokta matauda aigi thamoina hena ngawriba asumna mathanda wakhal khale tanja sida magi mobile do kolai amari
Amar amadi Suresh awai khum tawne. Bye. Tummabo. Tumdri Amar. Kainum haigena phone torakpani. Kainu hayo. Noi liglado. Aigi oirege bye. Kanasu laitre. Nang na mabung haidu say. Aingonda thajaro. Ai kansinjarege. Phagi nate. Ai nairise. Yam serious ne. Swai lawe Suresh. Amar gi waduda. Kari haigadabano mahak masasu haifam khangde. Amarna amuka hena phone duda lakjare. Kaidorge bye. Tumin lairadi. Nang piningdrabo. Yengu bye. Ai nairise. Karigumba liglana nakhoida kuine lairadi hena sulosana amadi nangi maraktasu akaiba thuklakani. Aduna madu thoktanabani aina hairise. Phagi nate ko yada yaroi ko. Ai tasengna noi liglada ngaure. Bye. Sigi matang sida kari haidunu khangde. Suresh, aina ngasai liglada naminaba photo do WhatsApp status da thamlure. Second ikan kanadana Elizabeth phone tawre. Photo duda yaurido kanano haiduna. Aina liglani haidure. Soiduna Sulosana gi nakong yoromani. Pele da ko oiba. Moisu photo do kayam kayage thagatpada. Moina khalangadaba misunderstanding do adugi khalagani aina harise. Ligladi bai hoida leibani ichan gummani. Aduna nangonda problem su thoktanaba. Bye. Bye na ingonda piro. Suresh ting ting lawe masado. Hairikliba wai sing si targa. Karino haifam mama ikang khangde. Hena khoirangba khoisawbo poe. Liglabo asuk yamna Elizabeth amadi Sulosanana yengchiliba kala kanjawrise karigino sine. Khanfam khanglakte. Hena saunningbana tumille. Suresh masado phone duda Amarna magi thokpama wa mayam am ngangli. Amarna ngangbo lorakpada Sureshna. Bye. Ai thantana nang hari wasing do tarai tarai na hoi hairaga hekta ya thokpadi ai dingama. Aikoi tamo hoi itei mo hoi su isaw saw na leri. Moi ne yum sida liglabu puduna lakhibane. Moi gi wa ma ta thrakadi nang gi wafam do ai hekta yabadi ngamo. Nang ai bu warung na bai. Amarna ado bai ai su hekta ta abadi nate. Noi tamoga itei makada hawdulaga yengba tare adudi. Suresh pakhum pire. Khanasi bai. Ligla su mapung phana farabra phatribra haiba chek amasu changi. Magi chawrba daita amasu aikhoina puribanina. Asumna wari sanarga phone adu thamme. Phone du thambaga Suresh masado hena khoirangba ma haibadu oi. Hena sauni Liglagi damak pambom tingba ngamda. Ai leiri haidunasu lepa ngamda. Masada afa apunnaba magu. Adumna warisi tabirga adumgi mot adu comment box da thambiram. Amadi adumgi mamna yamlaba like channel sibu support tawbiboina subscribe tawbu kawbigana. Loisilakpada mayambu ikuknona amukana khurumjari.